ꯊꯥꯕꯇ ꯉꯥꯏꯔꯤꯅꯦ ꯀꯥꯏꯗꯒꯤ ꯃꯤ ꯂꯥꯛꯄ ꯃꯤ ꯂꯥꯛꯇꯦ ꯍꯥꯏꯔꯛꯄ ꯀꯌꯥꯝ ꯃꯤ ꯂꯥꯛꯑꯦꯅ ꯀꯥꯏꯗꯅꯣ ꯁꯦꯝꯗꯣꯏꯁꯦ ꯂꯥꯏꯐꯁꯦ ꯆꯪꯃꯟꯗꯅ ꯀꯩꯁꯨꯝ ꯈꯪꯗꯔꯦꯅꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯍꯦꯜꯂꯣ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯂꯥꯛꯆꯔꯦ ꯂꯥꯛꯆꯔꯦ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯉꯁꯤꯗꯤ ꯃꯤꯒꯤ ꯂꯥꯏꯐ ꯎꯔꯨꯔꯕ ꯑꯗꯨꯒ ꯈꯪꯊꯥ ꯊꯥꯅꯤꯡꯉꯛꯇꯅ ꯑꯩꯁꯨ ꯇꯨꯝꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯦꯕ ꯑꯗꯨꯝ ꯃꯤꯠꯀꯁꯦ ꯀꯥꯞꯐꯩ ꯀꯥꯞꯐꯩ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯅꯨꯡꯊꯤꯟꯒꯤ ꯍꯤꯟꯖꯥꯡ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯗ ꯑꯗꯨꯝ ꯆꯥꯁꯜꯂꯦ ꯑꯔꯕꯤꯟꯗꯣ ꯀꯨꯏꯔꯦ ꯎꯗꯕ ꯑꯁ ꯐꯅ ꯀꯨꯏꯔꯦ ꯎꯗꯕ ꯑꯔꯕꯤꯟꯗꯣ ꯃꯥ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯕꯨ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡꯁꯤꯡꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯅꯪꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯃꯥꯡꯈꯔꯦ ꯑꯩꯉꯣꯟꯗꯒꯤꯗꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯣ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯆꯥꯛ ꯆꯥꯁꯜꯂꯦ ꯑꯗꯨꯝ ꯅꯨꯡꯊꯤꯟꯒꯤ ꯏꯟꯖꯥꯡ ꯈꯔ ꯂꯩꯕꯗꯨꯅ ꯇꯧꯅ ꯑꯗꯨꯝ ꯆꯥꯁꯜꯂꯦ ꯑꯩꯁꯦꯀꯣ ꯐꯅ ꯀꯨꯏꯔꯦꯅꯦ ꯊꯥ ꯑꯍꯨꯝ ꯐꯥꯔꯝꯃꯅꯤꯀꯣ ꯑꯩꯅ ꯂꯥꯏꯚ ꯊꯥꯗꯕꯁꯦ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯈꯪꯊꯥ ꯊꯥꯅꯤꯡꯉꯕ ꯑꯗꯣ ꯀꯅꯥ ꯀꯅꯥ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯀꯩꯅꯣ ꯅꯪ ꯇꯧꯁꯤꯜꯂꯛꯏꯁꯤꯅ ꯑꯃꯨꯛ ꯅꯃꯁꯇꯦ ꯃꯦꯔꯦ ꯗꯣꯁ ꯍꯥꯏꯌꯦ ꯀꯩꯅꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤꯕꯨ ꯀꯩꯅꯣꯅꯦ ꯆꯦ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯎꯗꯦꯅꯦ ꯀꯩ ꯆꯥꯔꯒꯦ ꯃꯕꯥꯏꯅꯤ ꯃꯦꯒꯤ ꯆꯥꯔꯤ ꯁꯥꯏꯠꯇ ꯉꯥꯏꯈꯣ ꯅꯅꯪ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯑꯔꯕꯤꯟꯗꯣ ꯆꯦ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯌꯥꯝ ꯋꯥꯗ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯅꯪꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯅ ꯅꯣꯏ ꯑꯗꯨꯋꯥꯏꯗꯗꯤ ꯑꯔꯕꯤꯟ ꯀꯨꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯅꯦ ꯇꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯏꯌꯥꯝꯕꯒ ꯂꯩꯕꯗꯣ ꯊꯥꯒꯤ ꯀꯩꯅꯣꯒꯤ ꯍꯞꯇꯥꯒꯤ ꯔꯥꯁꯤ ꯐꯣꯜꯒ ꯍꯥꯞꯄꯛꯄꯗꯣ ꯑꯗꯨ ꯃꯥꯒꯤꯁꯨ ꯐꯣꯟ ꯅꯝꯕꯔꯒ ꯂꯣꯏ ꯃꯥꯡꯈꯔꯦ ꯑꯩ ꯀꯅꯥꯝ ꯐꯣꯟ ꯅꯝꯕꯔ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯩ ꯑꯗꯨꯝ ꯉꯥ ꯊꯣꯡꯕ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯁꯜꯂꯦ ꯂꯥꯏꯛ ꯇꯧꯔꯦ ꯆꯦꯒꯤ ꯂꯥꯏꯐꯁꯦ ꯆꯦꯅ 360 ꯈꯛ ꯉꯥꯏꯔꯤ ꯉꯥꯏꯗ ꯊꯥꯕꯗꯩ ꯉꯥꯏꯈꯣꯅꯦ ꯊꯥꯔꯛꯇ꯭ꯔꯤ ꯀꯨꯏꯔꯦ ꯑꯣꯏꯔꯝꯅꯤꯕꯣ ꯑꯩ ꯀꯨꯏꯔꯦ ꯑꯩ ꯂꯥꯏꯚ ꯊꯥꯗꯕ ꯃꯆꯥ ꯉꯥꯏꯈꯣꯅꯦ ꯑꯩ ꯂꯥꯏꯚ ꯊꯥꯗꯕ ꯀꯨꯏꯔꯦ मम्मा पहली बार 54 ꯑꯩ ꯂꯥꯏꯚ ꯊꯥꯗꯕ ꯀꯨꯏꯔꯦ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯀꯅꯥ ꯂꯩꯔꯤꯕ खिदंग मन चलो ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯝꯃꯨ ꯉꯥꯏꯈꯣꯏ ꯅꯅꯥ ꯅꯨꯡꯉꯥꯏꯔꯤꯕ नुंगारी ꯐꯖꯅ ꯆꯥꯏꯅꯤꯁ ꯍꯦꯜꯂꯣ ꯑꯣ ꯃꯥ ꯔꯦꯕꯤꯇꯥ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜ ꯑꯁ ꯀꯨꯏꯔꯦꯍꯦ ꯎꯗꯕ लापगा मी ꯀꯨꯏꯔꯦꯍꯦ ꯎꯗꯕ ꯔꯦꯕꯤꯇꯥ ꯑꯁ
ꯑꯩ ꯃꯤꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯅꯣꯁꯦ ꯌꯨꯇꯨꯕꯁꯦ ꯐꯖꯅ ꯆꯪꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯤꯁꯤꯡꯁꯤꯁꯨꯅꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯈꯪꯗꯦꯕ ꯃꯤꯁꯤꯡꯁꯦ ꯇꯣꯛꯅꯈ꯭ꯔꯤꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯑꯌꯥꯝꯕ ꯃꯤ ꯎꯅꯗ꯭ꯔꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯍꯧꯃꯤꯟꯅꯔꯛꯄ ꯃꯌꯥꯝ ꯑꯃ ꯎꯅꯕ ꯐꯪꯗꯔꯦ ꯍꯣꯏ ꯆꯦ ꯑꯩ ꯋꯥꯆꯞꯇ ꯇꯦꯛꯁ ꯊꯥꯔꯛꯑꯒꯦ ꯑꯗꯨꯒ ꯁꯦꯞ ꯇꯧꯁꯜꯂꯣ ꯍꯣꯏ ꯇꯧꯁꯟꯒꯦ ꯇꯦꯛꯁ ꯇꯧꯔꯣ ꯅꯝꯕꯔꯁꯦꯀꯣ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯅꯝꯕꯔꯁꯦ ꯑꯗꯨꯝ ꯂꯩꯕꯅꯗꯤ ꯀꯣꯟꯅ ꯖꯍꯥ ꯃꯇꯝ ꯑꯃꯗ ꯑꯊꯨ ꯑꯍꯥꯟꯕ ꯖꯍꯥ ꯇꯧꯔꯛꯄꯗꯀꯣ ꯃꯊꯧ ꯇꯥꯔꯛꯏꯗꯅ ꯑꯗꯨꯅ ꯑꯩ ꯃꯤ ꯑꯌꯥꯝꯕꯒꯤ ꯅꯝꯕꯔ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯝꯃꯦꯕ ꯁꯦꯞ ꯇꯧꯁꯜꯂꯒꯅꯦ ꯑꯗꯣ ꯅꯪꯁꯨ ꯇꯧꯅꯨ ꯄꯥꯎ ꯐꯥꯎꯅꯗꯦ ꯑꯩ ꯃꯀꯥꯏ ꯌꯧꯔꯒꯦꯅꯦ ꯀꯥꯏꯗꯅꯣ ꯄꯥꯔꯤꯁꯦ ꯃꯃꯥ ꯀꯥꯏꯗꯅꯣ ꯍꯣꯏ ꯔꯦꯕꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩꯕ ꯅꯨꯡꯉꯥꯏꯔꯤ ꯍꯧꯖꯤꯛ ꯍꯤꯟꯗꯤꯁꯨ ꯈꯪꯗꯦ ꯏꯪꯂꯤꯁꯁꯨ ꯈꯪꯗꯦ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔꯤ ꯃꯅꯤꯄꯨꯔꯤ ꯂꯥꯏꯐꯅꯤ ꯃꯅꯤꯄꯨꯔꯤ ꯅꯤꯉꯣꯜꯅꯤ ꯑꯗꯨꯅ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯍꯤꯟꯗꯤ ꯉꯥꯡꯕ ꯉꯝꯗꯕꯅꯤ ꯐꯕ꯭ꯔꯥ ꯀꯥꯏ ꯔꯦꯕꯤꯇꯥꯒꯤ ꯀꯅꯦ ꯖꯤꯕꯟꯗꯨꯡꯁꯦ ꯑꯩꯈꯣꯏ ꯌꯨꯇꯨꯕꯇ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯗꯣ ꯅꯨꯡꯁꯤꯀꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯌꯦ ꯑꯍꯥꯟꯕ ꯑꯗꯨꯝ ꯊꯦꯡꯅꯕꯗꯤ ꯅꯨꯡꯁꯤꯕꯅꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯃꯤ ꯊꯕꯛꯁꯦ ꯕꯤꯖꯤ ꯑꯣꯏꯅꯕ ꯍꯦꯜꯂꯦꯅ ꯑꯗꯨꯅ ꯀꯩꯅꯣ ꯑꯩ ꯃꯤꯠꯁꯦ ꯐꯥꯒꯤ ꯐꯥꯒꯤ ꯇꯧꯁꯦ ꯇꯨꯝꯅꯤꯡꯉꯕꯅꯦꯕ ꯑꯩꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯌꯥ ꯀꯛꯆꯤꯡꯍꯜꯂꯒ ꯑꯩ ꯃꯌꯥꯁꯦ ꯑꯣꯏꯔꯤꯕ ꯅꯪꯅ ꯀꯤꯂꯤ ꯑꯝꯇꯪ ꯄꯨꯔꯛꯎꯁꯦ ꯀꯤꯂꯤ ꯑꯝꯇꯪ ꯐꯥꯖꯟꯒꯦ ꯅꯣꯅꯣ ꯁꯪꯕꯁꯦ ꯏꯐꯥ ꯐꯥꯔꯦ ꯃꯌꯥꯝ ꯑꯩ ꯆꯤꯆꯦꯒꯤ ꯑꯅꯧꯕ ꯃꯃꯤꯡꯅꯦ ꯅꯥꯏꯅꯣꯏ ꯑꯁ ꯄꯤꯔꯧꯅꯦ ꯑꯃ ꯀꯐꯠ ꯂꯥꯎꯅ ꯀꯃꯦꯟꯁꯦ ꯀꯩꯅꯣ ꯏꯁꯦ ꯄꯥꯎꯅ ꯃꯤ ꯃꯌꯥꯝ ꯂꯩ ꯆꯦ ꯀꯩꯕ ꯏꯟꯖꯥꯡ ꯈꯨꯗꯣꯞꯅ ꯈꯣꯠꯀꯦ ꯑꯩ ꯈꯨꯗꯣꯞꯁꯦ ꯈꯔ ꯗꯦꯟꯖꯔꯅꯦꯕ ꯄꯪꯈꯣꯠꯇ ꯈꯣꯠꯂꯤ ꯐꯤꯁꯨ ꯄꯪꯂꯧꯇ ꯂꯧꯏ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯆꯦ ꯑꯣ ꯀꯩꯅꯣ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯅꯨꯡꯊꯤꯟꯒꯤ ꯍꯤꯟꯖꯥꯡ ꯈꯔ ꯂꯩꯕꯗꯨꯅ ꯑꯗꯨꯝ ꯆꯥꯁꯤꯜꯂꯦ ꯃꯄꯥꯗꯤ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯑꯕ ꯑꯗꯨꯅ ꯕꯤꯖꯤ ꯑꯣꯏꯔꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯣꯠꯅꯕꯗ ꯅꯪꯗꯤ ꯅꯍꯥꯟꯅꯗꯤ ꯅꯆꯥꯅꯨꯄꯤꯅ ꯑꯗꯨꯝ ꯁꯦꯝꯃꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯗꯨꯝ ꯁꯦꯝꯃꯕꯅꯤꯅ ꯑꯗꯨꯅꯤ ꯕꯤꯖꯤ ꯑꯣꯏꯕ ꯍꯦꯜꯂꯝꯃꯅꯦꯕ ꯀꯅꯥꯅꯣ ꯃꯃꯥ ꯑꯅꯤꯇꯥ ꯀꯥꯏ ꯅꯁꯥ ꯅꯤꯉꯣꯟ ꯇꯨꯝꯅꯤꯡꯒꯕꯣ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯑꯩꯗꯤ ꯅꯤꯉꯣꯜ ꯉꯟ ꯇꯨꯝꯃꯦꯕ ꯇꯨꯝꯅꯤꯡꯉꯕꯣ ꯇꯨꯝꯅꯤꯡꯉꯦ ꯊꯦꯡꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛꯀꯁꯨ ꯄꯨꯡ ꯕꯥꯔꯣ ꯇꯦꯔꯣꯒꯁꯨ ꯑꯗꯨꯝ ꯇꯥꯕ ꯌꯥꯎꯔꯦ ꯑꯗꯣ ꯉꯁꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯅꯨꯡꯊꯤꯟ ꯄꯣꯊꯥꯍꯧꯗ꯭ꯔꯦꯕ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯅꯨꯡꯗꯥꯡꯗ ꯃꯣꯕꯥꯏꯜ ꯄꯥꯏ ꯄꯥꯏꯅ ꯇꯨꯝꯈꯤꯕꯅꯤ ꯎꯏꯈꯤꯕꯅꯤ ꯈꯪꯍꯧꯗꯕꯅꯤ ꯀꯔꯝ ꯀꯥꯟꯗ ꯇꯨꯝꯈꯤꯕꯅꯤ ꯑꯁ ꯑꯩꯅ ꯅꯨꯡꯗꯥꯡ ꯇꯨꯝꯕꯁꯤꯗꯤꯀꯣ ꯃꯣꯕꯥꯏꯜꯁꯦ ꯑꯗꯨꯝ ꯄꯥꯏꯅꯦꯕ ꯄꯥꯏꯔꯒ ꯃꯣꯕꯥꯏꯜꯁꯦ ꯊꯥꯔꯒ ꯑꯃꯨꯛ ꯑꯉꯥꯡꯁꯦ ꯍꯧꯗꯣꯔꯛꯀꯅꯤ ꯑꯃꯨꯛ ꯃꯣꯕꯥꯏꯜ ꯊꯥꯔꯅꯤ ꯁꯤꯔꯤꯌꯦꯜꯒꯁꯦ ꯑꯗꯨꯝ ꯌꯦꯡꯉꯝꯕꯗꯒꯤꯅꯦ ꯑꯗꯒꯤ ꯑꯩꯗꯤ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯣꯕꯥꯏꯜ ꯇꯣꯛ ꯂꯧ ꯊꯥꯔꯦꯗꯅ ꯑꯗꯩ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯂꯧꯔ ꯃꯣꯏ ꯑꯗꯨꯝ ꯌꯦꯡꯒꯅꯤ ꯑꯩꯈꯣꯏ ꯅꯅꯥ ꯃꯨꯅꯤꯒꯁꯨ ꯁꯤꯔꯤꯌꯦꯜ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯣꯕꯥꯏꯜꯁꯦ ꯑꯗꯨꯝ ꯌꯦꯡꯉ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯍꯪꯗꯣꯏꯅꯦꯕ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯋꯥꯔꯤꯁꯨ ꯂꯤꯔꯅꯤꯅ ꯑꯗꯨꯗꯒꯤ ꯑꯩꯅ ꯌꯦꯡꯍꯧꯗꯕꯗꯣ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯗꯨꯝ ꯍꯥꯡꯗꯣꯛꯑ ꯑꯗꯨꯝ ꯌꯦꯡꯕꯗꯨꯅꯦꯕ ꯑꯩ ꯇꯨꯝꯅꯤꯡꯕꯁꯦ ꯈꯔ ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯃꯌꯥꯝ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯇꯨꯝꯃꯣꯏꯕ ꯑꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯃꯥꯅ ꯇꯨꯝꯕꯁꯤꯅ ꯀꯩꯗꯧꯔꯤ ꯃꯣꯕꯥꯏꯜꯁꯦ ꯃꯊꯛꯇ ꯄꯥꯏꯔꯅꯤꯅ ꯎꯏꯕ ꯃꯇꯝꯗ ꯄꯨꯔꯥ ꯃꯣꯕꯥꯏꯜꯁꯦ ꯑꯩꯒꯤ ꯃꯀꯣꯛꯇ ꯌꯧꯔꯒ ꯂꯩꯈꯤꯒꯅꯤ ꯄꯨꯔꯥ ꯍꯥꯏꯁꯤꯅꯤ ꯅꯅꯥꯗꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯇꯨꯝꯃꯕꯅꯤꯅꯅꯦ ꯑꯗꯨꯅ ꯃꯉꯣꯟꯗꯅ ꯑꯌꯥꯝꯕ ꯊꯥꯏꯌꯦꯕ ꯃꯣꯕꯥꯏꯜꯁꯦ ꯅꯅꯥ ꯃꯥꯅꯦ ꯃꯥꯅꯦ ꯆꯦ ꯀꯩꯅꯣꯝꯇ ꯑꯣꯏꯔꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯏ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯏꯕ ꯑꯗꯨꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯖꯍꯥ ꯇꯧꯔꯁꯨ ꯑꯅꯤꯇꯥꯗꯩ ꯆꯥꯅꯤꯗ ꯍꯣꯏ ꯑꯣ ꯕꯤꯖꯦ ꯂꯥꯛꯑꯕꯣ ꯕꯤꯖꯦꯟ ꯅꯪꯅ ꯍꯥꯏ ꯉꯁꯥꯏ ꯂꯥꯏꯐ ꯍꯥꯏꯕꯗ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯊꯥꯗꯣꯔꯛꯑꯕꯅꯤ ꯍꯥꯏ ꯆꯦ ꯅꯍꯥꯟꯒꯤ ꯍꯪꯒꯥꯝ ꯃꯅꯥ ꯕꯣꯔꯥꯗꯣ ꯑꯃꯨꯛꯇ ꯆꯥꯔꯛꯑꯣ ꯍꯪꯒꯥꯝ ꯃꯅꯥ ꯕꯣꯔꯥꯁꯦ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦ ꯍꯥꯎꯕꯅꯤ ꯊꯥꯎꯖꯥꯝ ꯆꯪꯕꯅꯤ ꯑꯗꯨꯒ ꯍꯪꯒꯥꯝ ꯁꯤꯡꯖꯨ ꯑꯃꯗꯤ ꯆꯥꯔꯨꯔꯅꯨꯀꯣ ꯀꯩꯅꯣ ꯑꯗꯨꯝꯗꯤ ꯁꯤꯔꯤꯁꯦ ꯆꯣꯠꯄꯐꯥꯎ ꯌꯥꯗꯦ ꯑꯩꯁꯨ ꯎꯏꯕꯗ ꯃꯣꯕꯥꯏꯜꯅ ꯃꯃꯥꯏꯗ ꯊꯣꯝꯃꯦ ꯑꯩꯁꯨ ꯌꯥꯝ ꯊꯥꯒꯠꯂꯦꯕ ꯃꯣꯕꯥꯏꯜ ꯃꯃꯥꯏꯗ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯇꯨꯝꯃꯣꯏꯕ ꯑꯩ ꯁꯦꯝ ꯇꯨꯌꯨ ꯍꯥꯏꯕꯅꯦ ꯑꯁ ꯅꯪ ꯍꯥꯏꯈ꯭ꯔꯣ ꯃꯃꯥꯏ ꯃꯣꯕꯥꯏꯜꯅ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯑꯩ ꯇꯨꯝꯃꯣꯏꯕ ꯑꯗꯨꯅꯤ ꯀꯔꯤ ꯑꯃ ꯑꯗꯣ ꯀꯅꯥ ꯀꯅꯥ ꯂꯩ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ
ꯑꯩ 모발에 이모 못해 말. discuss mon kaba dilkhus monkhus sauri खुश मन खुश ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯁꯥ ꯅꯣꯏꯊꯣꯛꯑꯝꯃꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯏꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯥꯏ ꯌꯦꯡꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕ ꯖꯒꯥꯗꯨꯗꯤ ꯇꯥꯔꯒꯗꯤ मम्मी मम्मी से जोनी ꯑꯅꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩ ꯃꯤꯠꯁꯦ ꯇꯨꯝꯅꯤꯡꯉꯕꯅꯤ ꯐꯥꯒꯂꯤ ꯐꯥꯒꯂꯤ 어비나서 ꯇꯧ 믿지. 뭐지 우리 집 믿지 비나스. ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯃꯃꯤꯠꯁꯦ ꯑꯃꯨꯛ ꯃꯤꯊꯨꯞꯁꯦ ꯑꯃꯨꯛ ꯐꯖꯅ ꯌꯥꯎꯗ꯭ꯔꯥ ꯃꯤꯊꯨꯞꯁꯦ 맞대 맘미지 한번더 자고 그래. 안꿈도 안꿈도. ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯃꯤꯊꯨꯞꯁꯦ ꯑꯃꯨꯛ ꯐꯖꯅ ꯉꯥꯎꯖ ꯄꯥꯒꯁꯦ ꯍꯜꯂꯛꯀꯦ ꯁꯅ ꯖꯥꯔꯣ ꯑꯁ ꯖꯥꯔꯣꯏꯗꯨ ꯇꯧꯅꯨ ꯐꯠꯇꯦ दो आई मिठो मयाम ꯑꯩꯅꯅꯦ ꯑꯪꯈꯛꯗꯤꯅꯦ ꯃꯁꯤꯁꯤ ꯆꯥꯡꯅꯅꯦ ꯃꯃꯩꯁꯤꯒ ꯆꯪꯒꯥꯏꯑꯕ ꯑꯗꯨꯒꯗꯅꯦ ꯑꯩꯅꯅꯦ 1 hour ꯐꯥꯍꯟꯒꯦ ꯑꯩꯅꯅꯦ ꯁꯥꯎꯅꯤꯡꯅꯅꯦ ꯃꯤꯡꯖꯦꯜ ꯄꯨꯊꯣꯛꯑꯅꯤ ꯁꯣꯟꯗ ꯄꯨꯊꯣꯛꯑꯅꯤ ꯀꯤꯆꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯂꯩꯕ ꯃꯗꯨꯗꯨꯅ ꯆꯞꯊꯠꯂꯤꯅꯤ ꯑꯗꯨꯒ ꯃꯃꯥꯅ ꯑꯩꯅ ꯀꯊꯠꯀꯅꯣ ꯍꯥꯏꯅ ꯗꯣ ꯃꯇꯝꯗꯨꯒꯤ ꯀꯊꯠꯇꯕꯤꯗ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯔꯦ ꯀꯌꯥꯝ ꯀꯣꯊꯣꯟ ꯆꯥꯗꯦ ꯃꯥꯒꯤ ꯄꯥꯁꯤ ꯌꯥꯝ ꯁꯥꯡꯉꯦꯕ ꯑꯩ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯂꯦꯡꯉꯨ ꯑꯩꯒꯅ ꯃꯥꯒꯤ ꯑꯩꯈꯣꯏꯅꯦ ꯃꯆꯦꯅ ꯁꯥꯏꯗꯇꯩ ꯁꯤ ꯌꯦꯡꯉꯨ ꯄꯥꯁꯤ ꯌꯥꯝ ꯁꯥꯡꯉꯦ ꯑꯝꯇꯪ ꯎꯁꯜꯂꯣ ꯃꯤꯠꯇꯣ ꯁꯤ ꯄꯥꯁꯤꯕꯨꯅꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯀꯥꯇꯤꯅ ꯆꯞꯊꯠꯂꯤ ꯍꯥꯏꯅ ꯇꯧ ꯂꯩꯔꯕꯩ ꯋꯥꯅꯤꯅꯦ ꯑꯅꯤꯃꯛ ꯂꯣꯏꯃꯔꯣ ꯑꯅꯤꯃꯛ ꯌꯦꯡꯉꯨ ꯀꯌꯥ ꯀꯣꯊꯣꯟ ꯆꯥꯗꯣꯏꯅꯣ ꯑꯪꯈꯛꯇꯤ ꯄꯨꯔꯥ ꯄꯤꯛꯂꯝꯃꯕꯅꯤ ꯁꯤꯁꯇꯔ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯁꯨ ꯑꯩꯈꯣꯏꯁꯦ ꯀꯩꯕ ꯃꯊꯦꯜꯁꯨ ꯑꯩꯈꯣꯏꯁꯦ ꯍꯥꯏꯐꯦꯠ ꯅꯅꯨ ꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯐꯦꯠ ꯍꯧꯃꯤꯟꯅꯔꯛꯄꯅꯦ ꯑꯩꯅ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯀꯤ ꯂꯩꯔꯤꯁ ꯚꯤꯗꯤꯑꯣ ꯁꯦꯝꯍꯧꯕ ꯁꯤꯗ ꯕꯤꯠ ꯇꯥꯗ꯭ꯔꯦ ꯑꯩꯁꯨ ꯕ꯭ꯂꯣꯛ ꯅꯝꯃꯁꯤꯗ ꯏꯁ ꯑꯜꯕꯤ ꯅꯪꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯔꯕꯅꯦ ꯅꯪꯉꯣꯟꯗ ꯕ꯭ꯂꯣꯛ ꯅꯝꯃꯨ ꯍꯥꯏꯅ ꯍꯥꯏꯗꯣ ꯕ꯭ꯂꯣꯛꯅ ꯈ꯭ꯋꯥꯏꯗꯩ ꯐꯕꯅꯦ ꯅꯪꯒꯤ ꯏꯁꯩ ꯅꯨꯡꯁꯩ ꯖꯥ ꯇꯥꯗꯣ ꯍꯥꯞꯄ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯅ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯕ꯭ꯂꯣꯛꯅ ꯈ꯭ꯋꯥꯏꯗꯩ ꯐꯕꯅꯦ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧ ꯅꯣꯏꯗꯤ ꯅꯨꯄꯥꯅꯤ ꯕ꯭ꯂꯣꯛ ꯃꯌꯥꯝ ꯊꯣꯛꯏ ꯀꯩꯅꯣ ꯁ꯭ꯋꯥꯏꯃꯨꯛꯀ ꯆꯠꯂꯁꯨ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯉꯥꯛꯇꯅꯤ ꯅꯣꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅꯁꯨ ꯃꯄꯥꯟ ꯊꯣꯛꯄꯅꯤꯅꯅꯦ ꯀꯅꯥꯅꯣ ꯕ꯭ꯂꯣꯛꯀꯤ ꯍꯥꯏꯔꯛꯏꯗꯣ ꯕ꯭ꯂꯣꯛ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯒꯤ 호지크 잘들어. ꯍꯧꯖꯤꯛ ꯀꯁꯥꯔꯗ ꯂꯩꯕ꯭ꯔꯣ ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤ ꯀꯁꯥꯔꯗ ꯂꯩꯇ꯭ꯔꯗꯤ ꯀꯥꯏ ꯆꯠꯀꯅꯤ ꯅꯅꯥꯀ ꯅꯅꯥ ꯄꯥꯀꯛꯀꯅꯣ ꯃꯤꯠ ꯎꯗꯕꯅꯦ ꯎꯔꯕ Okay. ꯄꯥꯀ ꯃꯤꯠ ꯎꯗꯦ 가이뎀 성기다. ꯍꯥꯏ ꯍꯦꯜꯂꯣ ꯂꯥꯎꯅꯨ ꯅꯅꯥ ꯑꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯈꯪꯕ꯭ꯔꯥ 너희 ꯅꯣꯏ ꯆꯦ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯆꯦ ꯍꯥꯟꯅꯗꯒꯤ ꯅꯣꯏꯈꯠꯂꯦ ꯑꯁ ꯐꯖꯅꯗꯤ ꯅꯣꯏꯔꯝꯅꯦ ꯃꯃꯥ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃ ꯑꯩ ꯍꯌꯦꯡ ꯀꯩꯅꯣ ꯅꯣꯡꯉꯥꯜꯂꯒ ꯋꯥꯛꯀꯤꯡ ꯆꯠꯀꯅꯤ ꯍꯥꯏ ꯊꯥꯞꯅ ꯑꯩ ꯍꯌꯦꯡꯗꯒꯤ ꯔꯥꯅꯤꯡ ꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕꯅꯦ ꯑꯩꯈꯣꯏ ꯑꯃꯅ ꯔꯟꯅꯤꯡ ꯇꯧꯕꯁꯤꯗꯤ ꯂꯦꯡꯒꯅꯨ ꯀꯦꯃꯦꯔꯥ ꯂꯦꯡꯒꯅꯨ ꯑꯔꯕꯤꯟ ꯑꯩꯗꯤ ꯏꯁꯩ ꯑꯣꯏꯔꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯃꯤꯒꯤ ꯂꯣꯏꯅ ꯏꯁꯩ ꯃꯆꯥ ꯃꯆꯥꯗꯨꯗꯤꯅꯦ ꯌꯦꯡꯕ ꯄꯦꯜꯍꯧꯗꯦꯕ ꯑꯔꯕꯤꯟ ꯅꯣꯏꯅ ꯍꯥꯞꯄꯤꯗꯨꯗꯤ ꯏꯁꯩ ꯃꯆꯥ ꯃꯆꯥꯅꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯉꯥꯛꯇꯅꯤꯗꯅ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯌꯦꯡꯕꯒ ꯄꯦꯜꯍꯧꯗꯦꯕ ꯃꯤꯗꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇ ꯂꯥꯏꯛ 9 ꯇꯃꯛ ꯑꯣꯏꯔꯝꯃꯤꯔꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯏꯕ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯒꯤꯐꯇ ꯄꯤꯕꯤꯔꯤꯕ ꯑꯩ ꯃꯃꯥꯗ ꯃꯁꯤꯁꯦ ꯂꯧꯅꯕꯒꯤ ꯃꯌꯥꯝ ꯌꯥꯝ ꯍꯥꯏꯕ ꯃꯃꯥꯅ ꯂꯧꯕꯤꯗꯅꯅꯦ ꯑꯩꯉꯣꯟꯗ ꯐꯥꯜꯇꯨꯗ ꯁꯥꯎꯍꯜꯂꯒꯅꯦ ꯑꯗꯨꯒꯤ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯒꯤꯐ ꯄꯤꯔꯛꯏꯕ ꯁꯔꯄ꯭ꯔꯥꯏꯖꯅꯤ ꯍꯥꯏꯔꯨꯗꯅ ꯁꯔꯄ꯭ꯔꯥꯏꯖ ꯌꯥꯜꯂꯛꯀꯦ ꯀꯔꯝꯕ ꯃꯥ ꯀꯂꯔꯅꯣ ꯈꯪꯗꯕꯗ ꯇꯧꯁꯟꯕ ꯑꯩ ꯔꯦꯗ ꯀꯂꯔ ꯄꯥꯝꯃꯝꯃꯤꯅꯦꯕ ꯄꯔ ꯃꯃꯥꯅ ꯒ꯭ꯔꯤꯟ ꯀꯂꯔ ꯇꯧꯔ ꯀꯩꯗꯧꯅꯤ ꯆꯥꯛ ꯆꯥꯕꯁꯤꯗꯤꯀꯣ ꯑꯩ ꯑꯗꯨ ꯑꯣꯛꯇ꯭ꯔꯤꯉꯩꯒꯤꯅꯦ ꯍꯧꯒꯠꯅꯤꯡꯗꯦ ꯅꯪ ꯃꯃꯤꯡ ꯏꯊꯣꯛꯑꯣꯔꯣ ꯃꯨꯊꯠꯂꯒ ꯅꯪ ꯃꯃꯤꯡ ꯐꯖꯅ ꯏꯔꯣ ꯑꯣꯛꯇ꯭ꯔꯤꯉꯩꯒꯤꯅꯦ ꯑꯩ ꯍꯧꯒꯠꯅꯤꯡꯗꯦ ꯆꯥꯛ ꯆꯥꯕꯁꯤꯗꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤꯃ ꯐꯖꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯃꯊꯧ ꯇꯥꯏ ꯂꯣꯏꯔꯦꯍꯦ ꯅꯪ ꯅꯃꯤꯠꯇꯨ ꯁꯤꯒ ꯈꯥꯏꯕ ꯗꯤꯅꯥ ꯑꯩ ꯆꯤꯆꯦꯅ ꯃꯨꯟꯈꯔꯦ ꯑꯩꯒꯤ ꯇꯦꯕ꯭ꯂꯦꯠ ꯃꯃꯥ ꯀꯣꯃꯦꯟꯅꯤꯅꯦ ꯄꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇꯅꯦ ꯕꯤꯅꯥꯡꯒꯤ ꯑꯃ ꯅꯨꯄꯥ ꯂꯩ ꯀꯟꯅ ꯅꯝꯅ ꯏꯗꯣ ꯕꯣꯔꯠꯇꯣ ꯕꯦꯔꯥ ꯀꯥꯔꯅꯤ ꯑꯩ ꯀꯟꯅ ꯅꯝꯒꯦ ꯑꯩꯈꯣꯏꯅ ꯀꯥꯏ ꯌꯧꯔꯒꯦꯅꯦ
ꯉꯝꯃꯦꯅ ꯍꯥꯏꯗꯣ ꯑꯩꯅ ꯏꯔꯤ ꯃꯑꯣꯡꯁꯦ ꯈꯪꯅꯁꯦ ꯆꯦ ꯈꯪꯅꯁꯦ ꯑꯔꯕꯤꯟ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁꯑꯞ ꯁ꯭ꯇꯦꯇꯁ ꯚꯤꯗꯤꯑꯣꯁꯦ ꯋꯥꯠꯁꯨ ꯈꯔ मम्मी बताओ WhatsApp status video WhatsApp status video 하나서 레이나브라네 그이노 하이두고 나코네 나이코네 나나 카메라를 흥하노네 아이디 노이 라니 하이나 짝릭나 오 노이라니 하이나 짝릭나 짝 이싹싹바나 끝났대다 싹 그이노네 이 ꯆꯥꯅꯕ ꯄꯣꯠꯇꯨꯕꯨ ꯑꯣꯛꯇꯅ ꯇꯣꯛꯄꯗꯨꯗꯤ ꯇꯣꯛꯅꯤꯡꯗꯦ ꯀꯅꯥꯅꯣ ꯃꯦꯁꯦꯖ ꯗꯤꯂꯦꯠ ꯇꯧꯔꯤꯁꯦ ꯑꯩ ꯄꯥꯍꯧꯗ꯭ꯔꯦ ꯃꯦꯁꯦꯖ ꯗꯤꯂꯦꯠ ꯇꯧꯕꯤꯒꯅꯨ ꯀꯅꯥ ꯃꯈꯥꯗ ये ओबिनाश ꯌꯦꯡꯅꯦ ꯍꯧꯖꯤꯛ ꯃꯇꯨꯡ ꯑꯃ ꯂꯩ ꯄꯨꯔꯥꯗꯤ ꯑꯃꯗ ꯖꯥꯗꯨ ꯑꯃ ꯂꯩꯔꯛꯀꯦ ꯁꯤꯅꯤꯀꯣ ꯃꯈꯥꯒꯤꯁꯨ ꯌꯦꯡꯉꯨ ꯃꯊꯛꯀꯤꯁꯨ ꯌꯦꯡꯉꯨ ꯃꯈꯥꯒꯤ ꯁꯤꯅꯤꯀꯣ ꯇꯧꯔꯤꯗ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯗꯣ ꯃꯦꯁꯦꯖ ꯗꯤꯂꯦꯠ ꯇꯧꯕꯤꯒꯅꯨ ꯉꯥꯏꯈꯣꯅꯦ ꯐꯤ ꯌꯥꯗ꯭ꯔꯦꯅꯦ 이다데 ꯅꯤꯡꯉꯣꯜ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯆꯥꯛ ꯈꯔ ꯆꯥꯁꯜꯂꯦ ꯌꯦꯡꯉꯤꯅꯦ ꯁꯤꯒ ꯍꯥꯀꯠꯆꯕꯗ ꯌꯦꯡꯉꯤꯅꯦ ꯁꯤ ꯌꯦꯡꯉꯤꯅꯦ मैं मसी टैबलेट से लाउडिंग बरा फ्रीदा पीबीगे ꯏꯁꯩ ꯍꯥꯏꯔꯤꯅꯦ WhatsApp ꯍꯦꯜꯂꯣ ꯒꯥꯏꯁ ꯁ꯭ꯇꯦꯇꯁ ꯍꯥꯏ ꯑꯣ ꯅꯅꯥ ꯖꯥꯃ ꯊꯥꯒꯠꯂꯣ ꯑꯩ ꯈ꯭ꯋꯥꯡ ꯅꯥꯕꯅ ꯑꯩꯕꯨ ꯀꯩꯗꯧꯕꯤꯅꯣ ꯈꯪꯗꯦꯕꯣ ए ꯃꯥ जाओ ꯑꯩꯉꯣꯟꯗ ꯃꯤ 3 ꯈꯤꯇꯪ ꯉꯥꯏꯈꯔꯦꯅꯦ समझ गया ꯃꯤ ꯌꯥꯝ ꯂꯩꯔꯤꯌꯦ ꯑꯩꯒꯤ ꯃꯤ 3 ꯀꯥꯐꯤꯅꯤ ꯃꯤ ꯌꯥꯝ ꯂꯩꯔꯤꯌꯦ सदा भी जेंदो चक्रबो ꯂꯥꯛꯆꯅꯤꯗ ꯑꯩꯁꯦ ꯃꯤ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯑꯦꯒꯣꯟꯇꯥꯗꯤ ꯐꯥꯍꯟꯒꯦꯀꯣ ꯂꯥꯏ ꯊꯥꯔꯗꯤ ꯑꯦꯒꯣꯟꯇꯥ ꯐꯥꯋꯥꯏꯌꯦ ꯑꯗꯨꯅ ꯑꯦꯒꯣꯟꯇꯥꯗꯤ ꯐꯥꯍꯜꯂꯒꯦ ꯏꯁꯩ ꯃꯦꯁꯦꯖ ꯗꯤꯂꯦꯠ ꯇꯧꯒꯅꯨꯅꯦ कनानो डिलीट तो हाइरा ꯈꯪꯗꯦ ꯂꯥꯁ ꯄꯇꯣꯟ जस पतोन है मैं मैसेज डिलीट तो होगा ना ओके मम्मा ने पहालो कई हाइनरिगे कई हाउनरिगे हाइमेबको इरोंदा हाउनरी हुजिकानसे इरोंबा ngasing thongba dugina heleda hawbase कई हाउनरिगे हाइनत्रने सिबो दिल खुश मन खुश हवा थोने हेलो गाइस हवा लोरे बिग फैन अविनाश थैंक यू अदो कई हाइनी अदोदी लावरे कई हाइनिंगाय लेते कसुम लेते हाइनिंगाय नोना कमेंट इरागा इना रिप्लाई पिरक्तोनी कमेंट इबिरऊ मयाम कमेंट इबिरऊ मयाम दो आइगी वीडियो सु जेंगबिउ आइ ngasi एकता वीडियो मा हाखरबनी अखोइदा कइनो एबा युमनाम सिस्टर ने थोई सिनाम ब्लॉग ने संजिता सिंहा ने मयाम लामेबा ngarang do lame ngasi एकता ब्लॉग हाखरबनी याम यंगदबा यावरगदी चंगागा यंगबिउ चकचारबो चारे मैं लाइव पे चेक करूंगा होनरिगे हायबने ओ करी होनरिगे होइने सिगे स्पेलिंग जे सोयाबको कई होनरिगे आइगे हायरगदी कई हानी इमुंग मपागी ड्यूटी चटपगी थबक इमुंगी थबक अंगांसिंगदी स्कूल चट्टे हुजिकानसे अदगी अंगांगी ट्यूशन जहा तहा होनरी इमुंग मानुंगी थबक होनरी अदगी ब्लॉग सुनमी ब्लॉग सु चिंगदबा जादे खरा तौना आकोने दु तौरा कैमरा पुंगान करे ब्लॉग सु दुं ख्वांग नामना लोरे बॉस कने रिसे ब्लॉग सु चिंगी वीडियो सु एडिटिंग तौरी अदुनी मयाम कने आइगी पुंसी अविनाश डिनर किया आइगी पुंसी कने से ओइरेरे नासी नो दिन खंगला बाबा अविनाश डिनर किया हाँ कर लिया चे चकचारबो चकचारे आइदी चकचारे अंगांग अनिदी चकचाद्रे मैगी चाने आए मैगी चाखरे अंगांग अनिदी मैं मैगी होबा ngам미 तुलिग लब्रो
Ay tumningagasꯨ ꯂꯩꯒꯅꯤ. ꯃꯌꯥꯝ ꯑꯁꯤꯅ ꯄꯨꯔꯥ ꯒ꯭ꯔꯤꯟ ꯇꯧꯍꯜꯂꯛꯀꯦꯀꯣ. ꯖꯤꯡ ꯄꯨꯔꯥ ꯒ꯭ꯔꯤꯟ ꯇꯧꯍꯜꯂꯛꯀꯦ. ꯅꯅꯥ ꯇꯧꯗꯣꯏꯅꯦ, ꯅꯅꯥ ꯇꯧꯗꯣꯏꯅꯦ. ꯅꯅꯥ ꯇꯧꯗꯣꯏꯅꯦ. 2 years ꯄꯨ ꯆꯠꯀꯅꯤ. 2 years ꯂꯣꯏ ꯕꯦꯇ꯭ꯔꯤ ꯅꯪ ꯂꯥꯏꯔꯤꯛꯇꯣ ꯄꯥꯎ. ꯁꯣꯝꯗ ꯑꯣꯜꯂꯛꯀꯅꯨ, ꯅꯪ ꯂꯥꯏꯔꯤꯛꯇꯣ ꯇꯧ. ꯅꯪꯒꯤ 3 ꯃꯥꯔꯛꯇꯣ ꯂꯣꯏꯗꯣ. ꯀꯩꯅꯣꯅꯦ ꯉꯥꯏꯈꯣꯅꯦ ꯖꯧꯍꯔꯦꯅꯦ. ꯁꯟꯖꯤꯇꯥ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ. ꯁꯟꯖꯤꯇꯥ ꯅꯨꯅꯨ ꯀꯦꯃꯦꯔꯥ ꯂꯦꯡꯍꯜꯂꯛꯀꯅꯣ. ꯀꯩꯕ ꯁꯪꯒꯤꯇꯥ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ. ꯁꯪꯒꯤꯇꯥ ꯂꯥꯛꯄ꯭ꯔꯥ? ꯂꯥꯛꯇꯦꯗ. ꯊꯝꯒꯣ ꯆꯦꯁꯦ. ꯀꯩ ꯏꯟꯖꯥꯡꯅꯣ? ꯑꯩꯒꯤꯗꯤ ꯉꯥ ꯊꯣꯡꯕ ꯈꯛꯇꯪ ꯂꯩ, ꯑꯗꯨ ꯑꯗꯨꯝ ꯆꯥꯁꯜꯂꯦ. ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤ, ꯃꯥꯏ ꯕꯤग ꯐ꯭ꯔꯦꯟ. मयाम लाइट चप्पीगन मम्मा कमेंट में दबा दे वो और दूसरा सिस्टर कहाँ है? मम्मा कमेंट इधर में ही है. दबा दे ओए असरानी अंगोंदा सपोर्ट तपता फलीना का दुमक जब मयाम अखो पनाने सी पेन से प्लास्टिक की पूरा ओरी बने अखो पनाबा मसी की इंक लोरो जाइना कच्चरे बोलाई मरी तल्ली ना थोड़ा तो वाई ना मैं चीज़ ना बना रही नहीं इन्हें ना दे थोड़ा तो वाई कहीं का ना गया nga thongba hawani ko hawi ni tham da nga sing thongba yam hawi ha du jab ro ngang ba hoji kai khun da lai ge ai di ren ta lai hoji yumda chakadaba mapagi suti phangde tang 5 gi matungdagi di angkore tang 5 gi matungdagi di suti phangani hayaba aduna songranti adu nangnabagi chakkaina di khallini nungdangni hayeide haibu hadi ekta pharak ta ekta cancel hoy aduna wa ga jawa ni de adu chatpa khotpa gi maramda nungdangni aina planning sagna lebe ekta planning je ekta success होइबा ngam na inu मैम एगने ओइनने एगी बेड में लेबा मधुदने मम्मा करूं कांदना एगी बेड लोगी दो अरे टाबू बापन डारे कई तो हुइता चाक होंगे काइन तो खलाई दुआ हैं उमा पन डारे हैं जगह पियो खोने dumai tu phong a bak ta phong ai khwang nai ba dumai phong bak ta tai chang kon ai mang da kupsal lage ro na na sak to phajadre phajana lai mi na thi ai ra ni maza makok to tupi to lok to phajadre तो आ नहीं कमेंट खत्म बोई रखते मम्मा कमेंट नहीं रख मैं हम कमेंट ही दो मैं हम कमेंट ही दो कमेंट ही Ủa, sa couple ai cái nó nga thong ba khara lai ba adu na sa sale kai ro sa couple hai ra da ai na ka sa couple lai na ha ro koi na pai thogi ne kai gi no ne kai ro ni ja tang adu ni da angang ni chak sa ning dai moi di meki sa re मैं अमेशा ने जेन थोंग बने अंगक चागने अति चाबा हिना दे jen thong mai wari ja bro na jen thong ba ho da ku tangku ti mi na jen thong ba hang pura reply pi go मैं अमेशा YouTube te ne famous nana ne iri jeng NANA na nana ne piraga cartoon ani ka raja le kai hai ni nang thank you phajana mina mal phajade hai dan thank you comment ni dang wala akte mama मैं अमेशा मतलब तो फंगनी तम तो ना इशिंगी तो माया मखा दा चखनी माया lu bu ko se nana talli ba nu na दिलेता
Sorry che ai thoklage family phone la e chanupagi sakto amukta yengu to yae yengu to. Okay, bye. Ai di nga pothai kam chan chan nga khong gi ge. Bai cha tang ai over ham de poloi da. Akhoi ma ji kitang mo comment pa de bo. Pa ri di na. Comment tha su tharak te kana. Adu ni comment la ke ka de pa ne. Comment kana tharak te. Ai ne mama na pa ge nang na reply to di ja bra. Na. Check in. Mayam comment đi đâu. Cô này nó xong rồi lôi nữa. Ý. Ôi, thiên nhiên này, cả xa cặp bầu thiên nhiên này chắc thùng bia cho. Ấy đi ngà chị tụi ninh mà nó cái đấy nó không đều à. Kana comment đi được. Akhoi ma ji tu mana lo. Chính giống su giờ lệ. Ma comment đi. Comment. Comment đi để báo nè. Mày không trong comment đi để. Ba đi. Good night. Bung mà benda thùng cái này. Thank you to the pizza. Comment chung ba nè. Cam chân nó lên. Good night, cả xa này ngồi family. Good night. Class kia cả lagi angang se. Class kia cả đấy. Si. Class 3. Hai lu mà phải nói. Class 3. Che ngasi video yam ngai. Thằng cô. Video ngai ni adugi ke hai ne. Thằng cô. Behind the skin guy nang hai na dra ne. Adugi su lai ba adugi matang da thagala ke du matang do hen nong ning jam nong ba lai ba ina. Ha ho dre video da sang na na. Da thoi ha ba ko video yam sang ha ba ko ne. Ung su ngai moi do. Ada ai bi try do ga do ta de. Aga mi ani da ngai re ne kai no ne. Cái. Chị mama ni. Poloi dai thon da leo do na si ba. Mayam ai akhoi mama si rồi. Nunu nang chay cha do re khangwa ba ai phati hai da kanoi ngon da nang khang hane ki se pai na ngasi. Chay cha do re. Mayam boloi dai ga nang ai. Makai nó live sẽ đi. Ai jam mi đi jam cơ mà. Mi mayam jam ka. Chứ akhoi mà nó jam mi khả năng nó live te làm. Akhoi chứ cũng jam. Khoang nào rồi đấy, khoang nào ra cái đấy nó không đều. Mama, ang kami le. Hen chân chứ. Si mi ani ga lai jai ga nang gan ni. Vai khan do si. Ni ko deng no. Phaja na no maya do dunia bagi maya ka to no do ga yi. Ka do sa gi. Mayam kana no mi ani le je ang teng hai na. Kana. Pung ji ju dang ta san de mini ku ni pa do sa li astan ngre. Mama. Katal ka pala. Parang. Ai khang đấy. Moina ichegi manakta lepada iche yam wangi iche se yam wangam gadaba male. Mayam mai chỉ chơi để pi mama. Nung nang ngaragi height to kaya no? 156. Chende mi akan nada. Nanti 2 years thì hành để yêu thì hai kẻ là không được. Không dia. Mayam akhoi mama da ne height on na bagi mayam chang ba lei ba. Ai gi phai phut manga he legi. Ai chỉ chơi na on mama da ne ai chỉ chơi du ga de shwe na shang mi. Anaka hoji kan he sa ga no thua hoji ga ne khara nem sel ma re ka dum khalla ba. Ne di phut manga he legi. Mama. Yam chang wa mami na. Urbasi soibam che la tharame ngasi dunia pura ma mi pura ma la thana ba du ga de su ngasi ko de Basi ate. Urbasi ai ai su ngasi di nga Kalau ka tu dah yang lebih lekat. na Uri basi shoybam. chắc ra đây Tụi mình nghe bye bye. Chị lại thầm mình. ai cái 5.4 nhưng để cái 5 hiện mà này cái Kaya nó naman không may nilija pa. ako na ito no ne để cái no di bo weight tine 70 May may give weight 30 ni. 45.
मैम आई वेट से पूरा ये क्लास की तुम्हारे चना बनेगा मसा नोई हुजी फम्मीजिबो फम्म ngамदने थेक थेक्सिन तौना फम्मीजि फम ngамदरे हुजी फम्मीजिबो तौनु कारण तौनु मैम आई तुम मन लो मी खतंग ngꯥꯏꯔꯦ ꯀꯅꯥꯅꯣ मैम Pasa ka pa. मैम कोई लाइव से क्या हम जाऊंगा ꯑꯩꯒꯤꯗꯤ मम्मी ꯆꯦ 49 ꯅꯪꯗꯤ ꯃꯌꯥꯡ ꯀꯪꯉꯤꯗ मम्मा कोई लाइव से सुमाइना तो बेमी कनाम के मना सुचम जम मम्मी लाऊं को Wait 49 and 45. सुचम जम बलाय ꯀꯩꯅꯣ ꯁꯤꯗ ꯌꯥꯝꯕ ꯂꯥꯛꯑꯦ ꯃꯤ ꯉꯥꯊꯔꯛꯀꯅꯕ ꯑꯩ ꯈ꯭ꯋꯥꯡ ꯇꯤꯛꯑꯦꯕ अते जामी को ꯈ꯭ꯋꯥꯡ ꯅꯥꯕꯅ ꯂꯣꯏꯔꯦꯕꯣ अते जो आई जामी Ano wala ka man tamo doon no. ꯉꯥꯏꯍꯥꯛꯇꯪ ꯉꯥꯜꯂꯦ ꯑꯩ 1 ꯘꯟꯇꯥ ꯈꯛ ꯊꯥꯒꯦꯅ ꯇꯧꯔꯤꯅꯦ 1 ꯘꯟꯇꯥꯁꯤ ꯌꯧꯔꯛꯄꯗ ꯑꯩ ꯊꯣꯛꯅ ꯉꯥꯏꯍꯧꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ Mga de mga. हे प्रभु ꯎꯔꯕꯁꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦꯕ ꯅꯠꯇꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯅꯨꯡꯗꯥꯡꯒꯤ Rasiyan day urbasi. ꯑꯩꯈꯣꯏ ꯅꯅꯥꯗꯤ ꯍꯤꯔꯣꯅꯤꯗ ꯑꯩꯈꯣꯏ ꯅꯅꯥꯗꯤ ꯔꯥꯁꯤ ꯌꯥꯝ ꯂꯩꯕꯅꯤꯗ ꯑꯩꯈꯣꯏ ꯅꯅꯥꯗꯤ ꯅꯅꯥ ꯌꯥꯝ ꯀꯟꯅ ꯅꯣꯛꯀꯅꯨ ꯅꯪ ꯃꯌꯥꯗ ꯎꯕꯗ ꯃꯤ ꯈꯔ ꯂꯣꯏ ꯆꯦꯟꯈ꯭ꯔꯅꯤ ꯑꯗꯨ ꯃꯁꯝ ꯅꯥꯟꯊꯣꯔꯛꯑꯦ ꯃꯁꯝ ꯅꯥꯟꯊꯣꯔꯛꯑꯦ अंजलि फुरित पाई चिंखले हाय Hello ay. हेलो फम फजन फमो नंग नोय नंग ओय मम्मा ते कापी ꯑꯩꯉꯣꯟꯗ ꯉꯥꯊꯔꯛꯀꯅꯣ ꯑꯩ ꯈ꯭ꯋꯥꯡ ꯅꯥꯕꯅ ꯂꯣꯏꯔꯦ आई काय जावरी मुझे बता दो Chat ay sunu ꯃꯃꯥ wala. ꯈ꯭ꯋꯥꯡ ꯅꯥꯕ ꯈꯤꯇꯪ fare Miya mga ay. kanaano ꯂꯩꯔꯤ ꯃꯤ ꯈꯤꯇꯪ ꯉꯥꯏ मम्मा कोई लाइव से मी जावे Kasal ka pa ni. कृष्ण 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 हे प्रभु हे प्रभु हरि नाम इचे दुमाय उनबसे याम नुंगाय रमगनी याम नुंसी खुनुंगाय अमनिबो खुनुंगाय अमने नंसु हयेंग लागा युमदा का लाको मतंदने हेलो ऐसु ngakone ऐसु लइये प्रभु हे प्रभु हरि राम हे कृष्ण जगन्नाथ हे प्रेमानंद इसे अंजलि नुंगाइरिबो अंजलि कुइरे उदबा उर्वशीसु कुइरे उदबा लइरा चखबा दिखंगदे उदबा कुइरे कसा कपल दिदुम वीडियो हापे उई जेंगे अदो उर्वशी अंजलि आई ngasi वीडियो हाकिबनी कमेंट तौबिरओ वीडियो दा मैम तुम मन लोड आई तुम ताई अꯉꯥꯡꯁꯤꯕꯣ एगोंदा ngꯥꯏꯔꯛꯄꯗ उथोना मतमजे वादोरिदा तौरिबासे लई लई आई उई उई चे वीडियो थैंक यू अदो कमेंट तौरओ आई वीडियो दा आई समगसे लोरिने तौबिला कोने नांदगरनी मोबाइल मम्मा करम कांद थाम दो कसा कपल नुंगाइबो नंदी अंजलिना कसा कपल नुंगाइबा है कसा कथोंगी नुंगाता ngaiko ai एगोंदा फारगा चलू कसा कपल चाक थोंग थोंग जो कसा कपल चखी नुंगाiko लैरू ai yam tan tan थोलकपा लाइफ से नोई मियाम चंगना खरा ngahjalaktadi kainu nei ba kam samda wan thagi dore ne आई तुम मन लोड तुम नुंगाइरी चे अंजलि करी हिंजांग चारगे आई बारे दे अंजलि गा कथा कपल का तंगारे मारे को हजिक से कृष्ण गोविंद Anjali na mo nga mada. कसा निंगोल कई हिंजांग चारगे अइदी nga थुंबा खरा लई अदुना दुम चासनगरे घरे तौनु मचा तौनु ने इचे लाकपु लाकदी उननी सोइदना आइसु याम उननिंगे होय लाओ लाओ खजांग लाओ उनसी कसा कपल nga थोंगे इंगमतागी nga थुंबा हावबने ngarenga phambaro हावबने मैंने ओइबा
ꯑꯩ ꯀꯩꯅꯣ ꯍꯀꯥꯝ ꯆꯝꯗꯩ ꯋꯥꯟꯊꯈꯤꯗꯣꯔꯦꯅꯦ ꯃꯃꯥ ꯇꯨꯝꯃꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯤꯁꯤꯡ ꯅꯤꯡꯕ ꯃꯤꯁꯤꯡ ꯑꯃꯅꯤ ꯇꯨꯝꯃꯨ Mama là Dekha mama, anh tumbagin na nga kami guys, sura ba? Pura tungga din finan milak ni. Kana lại comment đâu bây giờ sao các bạn đang chạy lắm rồi tha đua cả Julia cứ like thari. Ada Miriam like. Julia sẽ lại thả đi bỏ Julia đã lỗi chắc thời gian luôn cả ai sẽ tụm nín mà nó rồi là tụm nín là hạt cũng lại thả lắm ngày là thả đây mình là gì quỷ đấy nó lại thả cái gì tụm man trông nó vẫn là nàng ngang ngang cái tụm vậy tụm man three man phụ rồi mà không thì này nó lại thả đâu sẽ phần nào quỷ đấy tôi đây là gì đấy cái nói gì bảo tân bên lại phải được bồi tôi bây giờ rồi sẵn tân nói nó comment đi được tiền này Myamga le. Mama ngarang sister lami da. Myamga ngarang le, you know sister lami ba. Duga dana Nam sister ta rõ tay cho hai lúc Thôi sinam. Sanjita Sinha. Dong da lami ba. Duga ine aina you know sister duga ne panjala rai ba da ai jitil. Pero ko mama ga you know sister ga la rai ba madam da ko mama hari gani. Mi like là đi làm tận mình có chuyện. em đây tụi mình nhà bao nhiêu này vậy cái sao cái phần chắc khi nó lấy xong rồi rồi nào đó tụi cái hoa nó hay xong tụi mình nhà vậy nè hai phần nó cân hai Chắc thúng thông nói cho chuyện nói cho bây giờ kìa nó ngầm mi ngang video đâu ngasi video hát của đâu tụi mà nó ngầm nghe hai vậy मतलब Kana lấy nó đi ghê comment đi đâu nè thank you ai không hát cái gì nữa không mà bạn hát cái gì కొంచెం రోమి yam thajadana nakone sibu కొంచెం romi boibo kaino ne sanjiki nupiro కొంచెం romi sibu sanjiki nupiro Thôi. mai yam thajadana yam thajadi asengba sak lùi rồi bố ấy sak lùi rồi nó sak xa đấy sak tới kia chỉ nên hàng tung ghê nó tao có chừng hàng tung lại thả đông nhảy nè khôi nipa thiêng na halakani aduna kom thok pani che chak thong khinu ngang ngai ru pung ama pharaga dogi punna thomina si su pung ama di phalam mage ngasi se lakpanai labani na tôi na su like se tha ba se noi na bai ngang nghe bai ngon da like tha ba se Facebook ki di ma ka su hai de ko Facebook ki dai di pang tha ba ne ba sak utraga su pang tha ba ne do YouTube ki di ma yang ngang nghe ba like tha ba kai no khang de romi kai nyang cha ge konjam romi kai nyang cha ge sanjiti jum da lai bro ji mache like sem noi ka sa do lai ba nungai ru yam nungai e koi ka sa lai ba yam nungai leite ꯃꯥꯛꯇꯤ ꯃꯊꯧ ꯌꯥꯝ ꯀꯜꯂꯦ ꯁꯟꯖꯤꯞꯇꯤ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯀꯣꯟꯖꯝ ꯔꯣꯃꯤ ꯀꯣꯏꯔꯧꯅ ꯁꯤꯜꯆꯔꯗ ꯂꯥꯛꯄꯗ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯆꯪꯉꯛꯑꯣ ꯉꯁꯤꯗꯤ ꯏꯔꯣꯟꯕ ꯍꯥꯎꯕꯅꯦ ꯅꯤꯡꯊꯝꯊꯥꯁꯦ 이런바 하오버네 딜랑 마나가도 소절라가 얌 하오버네 이런바 ako macataw 40 minutes chugare uchina china Ay tuma ako di Sinabi ko. Ang chipo dito.
Hoi lake lau lau. Tớ khăn em phải bố lần ꯑꯩꯁꯨ ꯅꯪꯒ ꯅꯣꯡꯃ ꯎꯅꯅꯤꯡꯉꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯟꯖꯤꯞꯇꯤ ꯎꯈ꯭ꯔꯕꯅꯦ ꯁꯟꯖꯤꯞꯇꯣ ꯉꯁꯤꯒ ꯔꯦꯟ ꯊꯤꯕ ꯂꯥꯛꯑꯝꯃꯦ ꯅꯪ ꯈꯪꯉꯤꯔ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤꯒ ꯃꯥ ꯅꯣꯡꯃ ꯔꯦꯟ ꯊꯤꯕ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯄꯨꯔꯒ ꯆꯠꯂꯤꯅꯦꯕ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯇꯧꯕ꯭ꯔꯣ ꯃꯥꯡꯅ ꯇꯧꯅꯨ ꯍꯥꯏꯕ ꯃꯆꯤꯁꯦ ꯂꯧꯒꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯆꯠꯅ ꯅꯪ ꯑꯥꯗ ꯊꯣꯛꯈ꯭ꯔꯣ ꯆꯣ ꯅꯪ ꯆꯣꯛꯈ꯭ꯔꯣ ꯆꯣ ꯁꯣꯝꯗ ꯀꯥꯈꯠꯂꯣ ꯃꯃꯥꯏꯗ ꯊꯥꯡꯒꯠꯂꯣ ꯃꯉꯛꯇꯣ ꯅꯥꯅꯤ ꯃꯃꯥꯏ ꯊꯥꯡꯒꯠꯂꯣ बाय बाय मैम ꯍꯩ ꯕꯥꯏ ꯕꯥꯏ ꯌꯥꯔꯣ ꯀꯥꯈꯠꯂꯣ बाय बाय ꯑꯣ ꯁꯤꯅ ꯐꯔ ꯃꯥꯜꯂꯦꯅꯦ ꯇꯨꯝꯅꯤꯡꯂꯕꯣ ꯑꯩꯁꯨ ꯑꯩꯈꯣꯏ ꯅꯅꯥ ꯇꯨꯝꯅꯤꯡꯉꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯕꯅꯦ ꯉꯁꯥꯏꯗꯩ ꯍꯀꯥꯝ ꯆꯟ ꯂꯩꯔꯛꯏꯅꯦ ꯑꯗꯣ ꯏꯆꯦ ꯑꯩ ꯋꯥꯔꯤ ꯇꯥꯔꯤ ꯀꯃꯦꯟꯁꯨ ꯈꯔ ꯗꯨꯝ ꯂꯪꯁꯤꯜꯂꯛꯎ खत्म ही ngare ꯏꯆꯦ ꯈꯪꯅꯁꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯌꯥꯕ꯭ꯔꯣ मचन ꯂꯥꯏꯁ꯭ꯔꯝꯁꯦ ꯀꯥꯏꯒꯤꯅꯣ ꯅꯪꯕꯨ मम्मा अगर से बुझियो बने लोरे ꯖꯤꯔꯣ ꯑꯣꯏꯔꯣꯏꯗ ꯑꯣꯏꯔ ꯑꯗꯨꯝ ꯂꯥꯛꯆꯅꯤ हंदक मशीन तू कारगने अकुम वान लाबा वीडियो लाइव लोए ꯑꯦ तुमने मना ꯅꯪ ꯇꯨꯝꯃꯣ ओरबा ꯅꯪ ꯇꯨꯝꯃꯣ नहीं चारी तो खोदे ꯎꯝ आ ꯀꯩꯅꯣ ꯃꯤꯅ ꯇꯧꯔꯤꯌꯦ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯂꯥꯏꯛ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯂꯥꯏꯛ ꯀꯌꯥ ꯁꯨꯔꯒꯦ ꯀꯣꯟꯖꯔꯣꯝꯃꯤ ꯑꯩꯒꯤ ꯂꯥꯏꯛꯁꯤꯕꯨ ꯂꯥꯏꯛ ꯀꯌꯥ ꯁꯨꯔꯒꯦꯅꯦ ꯑꯣ ꯂꯥꯏꯛꯁꯤ ꯑꯣ ꯁꯤꯒ ꯊꯣꯛꯏꯅꯦ ꯂꯥꯏꯛ ꯀꯅꯥꯝ ꯇꯧꯕꯤꯔꯝꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯂꯥꯏꯛ ꯇꯧꯁꯜꯂꯣ ꯔꯣꯃꯤ ꯂꯥꯏꯛ ꯇꯧꯁꯜꯂꯣ ꯍꯩꯔꯣꯛ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯅꯥꯅꯣꯝꯃ ꯅꯨꯡꯁꯤꯅ ꯂꯥꯏꯛ ꯇꯧꯁꯜꯂꯛꯑꯦ ꯖꯤꯛꯊꯤꯟꯅ ꯋꯥꯟ ꯖꯧꯕ ꯏꯆꯦ ꯍꯟꯗꯛꯅ ꯍꯥꯟꯅ ꯃꯁꯥ ꯐꯒꯠꯂꯦ ꯌꯥꯝꯅ ꯏꯆꯦ ꯃꯌꯥꯝ ꯉꯛꯁꯝꯒ ꯂꯣꯏ ꯐꯨꯜꯂꯕꯅꯤꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯅꯦ ꯍꯧꯖꯤꯛ ꯊ꯭ꯔꯤꯅꯤꯅ ꯃꯤ ꯂꯩꯁꯦ ꯑꯒꯔ ꯋꯥꯟꯒ ꯃꯤ ꯂꯩꯔꯕꯅꯦ ꯂꯥꯏꯚ ꯂꯣꯏꯔꯦ ꯑꯩ ꯍꯟꯗꯛ ꯃꯁꯥ ꯌꯥꯝ ꯐꯔꯦ ꯍꯟꯗꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯔꯦ ꯄꯨꯛꯀ ꯄꯦꯊꯣꯛꯑꯦ ꯐꯤ ꯁꯦꯠꯄ ꯐꯤꯒꯔ ꯇꯥꯗ꯭ꯔꯦ ꯍꯥꯟꯅ ꯃꯌꯥꯡ ꯀꯪꯉꯦ ꯃꯇꯝꯗꯗꯤꯅꯦ ꯐꯖꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐꯤ ꯁꯦꯠꯄꯁꯦ ꯐꯤꯒꯔ ꯇꯥꯗ꯭ꯔꯦ ꯐꯖꯗ꯭ꯔꯦ ꯑꯩꯗꯤ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯤ ꯏꯆꯦ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯛ ꯕꯥꯔꯦꯗꯁꯨꯒꯤꯗ ꯇꯧꯁꯜꯂꯝꯃꯣ ꯂꯥꯛꯏꯕ ꯃꯌꯥꯝ ꯊꯣꯛꯀꯗꯕ ꯂꯩꯔꯒꯁꯨ ꯂꯥꯏꯛ ꯇꯧꯁꯜꯂꯝꯃꯒ ꯊꯣꯛꯄꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯕꯥꯔꯦꯗꯁꯨ ꯈꯤꯇꯪ ꯏꯕꯤꯌꯨ ꯑꯩꯈꯣꯏ ꯅꯅꯥꯁꯤꯔꯣ ꯅꯨꯡꯁꯤꯕꯅꯦ ꯑꯩꯈꯣꯏ ꯅꯅꯥꯁꯦ ꯅꯪ ꯑꯉꯥꯡꯗꯨꯁꯨ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯗꯨꯒꯨꯗꯨꯛ ꯂꯥꯎꯔꯅ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯃꯌꯥꯝ ꯑꯩ ꯕꯥꯔꯦꯗ ꯈꯤꯇꯪ ꯏꯕꯤꯌꯨ ꯑꯣ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯃꯔꯝꯗ ꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯌꯥꯝ ꯅꯣꯏꯍꯜꯂꯅꯨ ꯑꯁ ꯅꯣꯏꯅꯨ ꯍꯥꯏꯕ ꯌꯥꯗꯦꯕ ꯑꯩꯅ ꯗꯥꯏꯇꯤꯡ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯉꯣꯟꯗ ꯅꯚꯥꯏꯗ ꯑꯩꯅ ꯍꯥꯏꯕ ꯗꯥꯏꯇꯤꯡ ꯇꯧꯔꯒꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯗꯥꯏꯇꯤꯡ ꯇꯧꯔꯝꯕꯗ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯅ ꯇꯧꯈꯤꯗꯣ 72 kgꯗꯒꯤ 56ꯇ ꯄꯨꯔꯛꯏꯃꯤꯗꯅ 1 month ꯄꯨꯔꯛ ꯀꯌꯥꯅꯣ 20 ꯀꯌꯥꯅꯣ ꯑꯗꯨꯃꯥꯏꯅ ꯃꯌꯦꯡ ꯇꯥꯔꯤꯅꯦꯕ ꯑꯩꯁꯦ ꯃꯃꯥ ꯂꯣꯏꯅꯕꯒꯤ ꯍꯥꯏꯔꯒ ꯖꯥꯝꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅꯅꯦ ꯌꯥꯝ ꯋꯥꯅ ꯑꯩꯁꯦ ꯗꯥꯏꯇꯤꯡ ꯇꯧꯔꯒ 72ꯗꯒꯤ 56ꯇ ꯂꯥꯛꯑꯦꯗꯅ ꯉꯥꯏꯈꯣꯅꯦ ꯑꯗꯨ ꯀꯣꯟꯅ ꯀꯩꯅꯣ ꯑꯗꯨꯝ ꯄꯥꯔꯣ ꯄꯥꯅꯤ ꯄꯥꯔꯣ ꯑꯗꯒꯤ ꯂꯥꯡꯒꯅꯨ ꯍꯥꯏꯕ ꯑꯗꯨ ꯃꯇꯝꯗꯨꯒ ꯑꯩꯅ ꯗꯥꯏꯇꯤꯡ ꯇꯧꯈꯤꯕꯁꯦ ꯅꯣꯡꯃꯗꯀꯣ ꯑꯩ ꯉꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯁꯤꯌꯥꯔ ꯇꯧꯒꯦ ꯑꯩꯒꯤ ꯗꯥꯏꯇꯤꯡ ꯇꯧꯈꯤꯕꯗꯣ ꯑꯩꯅ ꯆꯠꯈꯤꯕꯁꯦ ꯅꯣꯡꯃꯗ 10,000 ꯋꯥꯛ ꯇꯧꯔꯦꯕ ꯑꯩꯁꯦ ꯃꯣꯔꯅꯤꯡꯗ 4,000 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯁꯦ ꯃꯥꯡꯒꯣꯟ ꯁꯣꯟꯗꯩ ꯌꯧꯕꯗꯅꯦ 10ꯅꯦꯕ ꯁꯨꯃꯥꯏꯅ ꯑꯞ ꯗꯥꯎꯟ ꯑꯩꯁꯦ ꯈꯣꯡꯁꯤꯅ ꯆꯠꯄꯁꯦ ꯋꯥꯛ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ 10 20 30 40 ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗꯅꯦ ꯃꯥꯏꯟꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯃꯁꯤꯡ ꯊꯤꯔ ꯆꯠꯂꯤꯑꯕ ꯑꯩꯅꯦ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤꯁꯤꯃ ꯑꯗꯨꯝ 100 ꯑꯣꯏꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯔꯤꯁꯤꯅꯅꯦ ꯃꯈꯥꯗ ꯃꯊꯛꯇꯒꯤ ꯑꯩꯁꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯅꯦꯕ ꯑꯗꯨꯗꯒꯤ ꯃꯈꯥ ꯌꯧꯔꯒ ꯑꯃꯨꯛ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ 100ꯅꯦꯕ ꯃꯈꯥ ꯑꯃꯨꯛ ꯌꯧꯕꯗ 50 ꯃꯊꯪ ꯀꯥꯈꯠꯂꯛꯄꯗ 100
ꯑꯗꯨꯃꯥꯏꯅ ꯊꯥꯔꯠ ꯐ꯭ꯂꯣꯔꯅꯤꯁꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯅꯦ ꯃꯈꯥꯏꯗ ꯒ꯭ꯔꯥꯎꯟꯅꯦ ꯕꯤꯁꯅꯨꯄꯤꯌꯥ ꯂꯩꯔꯤꯁꯤꯅ ꯑꯃꯨꯛ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ 100 ꯑꯣꯏꯗꯅ ꯑꯗꯨꯒꯤꯗꯣ ꯑꯃ ꯀꯩꯅꯣ ꯁꯤꯔꯤꯗ ꯑꯃꯨꯛ 2000ꯁꯦ ꯑꯃ ꯑꯩ ꯌꯥꯝ ꯋꯥꯅ ꯇꯧꯔꯦ 4000 ꯑꯌꯨꯛꯇ ꯃꯣꯔꯅꯤꯡꯗ 4000 ꯑꯗꯨꯒꯤ ꯁꯤꯔꯤꯗ 2000 ꯂꯩꯔꯕ ꯑꯗꯩ ꯆꯥꯛꯆꯥ ꯃꯥꯡꯁꯤ ꯑꯃꯨꯛ ꯇꯧꯔꯦ ꯆꯥꯛꯆꯥ ꯃꯥꯡꯁꯤ ꯑꯃꯨꯛ ꯇꯧꯕ ꯇꯥꯔꯗꯤ 1000 2000 ꯇꯧꯔꯦ ꯋꯥꯛ ꯇꯧꯔꯦꯕ ꯑꯗꯨꯒꯤ ꯃꯊꯪꯗ ꯆꯥꯛ ꯇꯣꯛꯑꯦ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯑꯒ ꯁꯟꯗꯥ ꯋꯥꯏꯔꯝꯗꯁꯨ ꯇꯧꯔꯦꯀꯣ ꯁꯟꯗꯥ ꯋꯥꯏꯔꯝꯗꯁꯨ ꯑꯗꯨꯝ 1000 ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ 10,000ꯁꯦ ꯁꯨꯕ ꯉꯝꯗꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯆꯥꯛ ꯇꯣꯛꯑꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯋꯥꯛ ꯇꯧꯅ ꯈꯣꯠꯅ ꯅꯣꯡꯃꯒꯤꯗꯤ 10,000 ꯁꯨꯅꯕ ꯍꯣꯠꯅꯩꯑꯕ ꯌꯥꯝ ꯋꯥꯅ ꯑꯩꯁꯦ ꯗꯥꯏꯇꯤꯡ ꯇꯧꯔ ꯀꯪꯍꯟꯈꯤꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯏꯊꯣꯔꯛꯄꯁꯤꯒ ꯑꯩꯅ ꯀꯪꯍꯜꯂꯒꯦ ꯍꯥꯏꯕꯁꯦ ꯅꯕꯥꯏꯅ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯆꯥꯛ ꯆꯥꯕꯁꯦ ꯕ꯭ꯔꯦꯛꯐꯥꯁꯁꯤꯁꯨ ꯑꯩꯁꯦ ꯀꯩꯅꯣ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯈꯔ ꯆꯥꯔꯦ ꯑꯗꯒꯤ ꯑꯐꯨꯠ ꯏꯁꯀ꯭ꯋꯥꯁꯀꯨꯝꯕ ꯑꯋꯥꯊꯕꯤꯗꯤ ꯆꯥꯗꯦꯀꯣ ꯏꯁꯀ꯭ꯋꯥꯁ ꯀꯦꯔꯣꯠ ꯑꯗꯒꯤ ꯃꯣꯇꯣꯔ ꯑꯁꯪꯕꯗꯣ ꯃꯀꯨꯅꯦ ꯀꯩꯅꯦ ꯑꯗꯨꯝꯁꯨ ꯐꯨꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯥꯏ ꯁꯂꯥꯗ ꯌꯥꯝ ꯆꯥꯏ ꯑꯩꯁꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯐꯨꯠ ꯑꯔꯥꯛꯁꯦ ꯆꯥꯃꯟꯕꯒꯤ ꯂꯩꯃꯟꯕꯒꯤꯅꯦ ꯈꯪꯕ꯭ꯔꯥ ꯃꯤꯁꯤ ꯁꯞꯖꯤ ꯋꯥꯂꯥꯁꯤꯡꯗꯨꯅꯕꯨ ꯍꯥꯏꯔꯕꯅꯦ ꯀꯔꯤꯅꯣ ꯅꯪꯒꯤ ꯁꯞꯖꯤꯁꯤꯕꯨ ꯍꯥꯏꯅ ꯍꯥꯏꯔꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯆꯥꯔꯛꯏ ꯑꯗꯒꯤ ꯅꯨꯡꯊꯤꯟꯒꯤ ꯂꯟꯁ ꯇꯥꯏꯝꯗꯅ ꯑꯃꯨꯛ ꯃꯣꯏꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗ꯭ꯔꯦ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯄ꯭ꯂꯦꯠ ꯑꯉꯧꯕ ꯑꯃ ꯄꯥꯔꯄꯜ ꯀꯂꯔꯒꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯄ꯭ꯂꯦꯠꯇꯨꯒ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯃꯣꯏ ꯆꯥꯛ ꯂꯣꯏꯔꯀꯥꯟꯗꯅꯦ ꯃꯣꯏꯒꯤ ꯄꯤꯔꯝꯃꯒ ꯃꯣꯏꯒ ꯄꯨꯟꯅ ꯆꯥꯗꯕꯤꯗ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯦ ꯑꯗꯨꯃ ꯑꯗꯒꯤ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯑꯪꯀꯒ ꯑꯃꯨꯛ ꯑꯣꯠꯁꯨ ꯆꯥꯔꯝꯃꯤꯀꯣ ꯑꯣꯠꯁꯨ ꯆꯥꯏ ꯅꯨꯡꯗꯥꯡꯗꯁꯨ ꯑꯗꯨꯝ ꯑꯣꯠꯁꯀꯨꯝꯕ ꯀꯔꯤ ꯑꯗꯩ ꯑꯌꯥꯝꯕꯅ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯗꯦꯕ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯍꯦꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯃꯌꯥꯝ ꯀꯪꯉꯕꯩ ꯃꯇꯨꯡꯗ ꯑꯩꯁꯦ ꯆꯥꯛ ꯆꯥꯅꯤꯡꯗꯕꯒꯤꯁꯦ ꯍꯦꯕꯤꯠ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨꯅꯤ ꯆꯥꯛ ꯆꯥꯅꯤꯡꯗꯕꯁꯦ ꯆꯥꯛ ꯃꯅꯝ ꯇꯥꯔꯒꯅꯦ ꯑꯩꯁꯦ ꯑꯣꯅꯤꯡꯉꯕ ꯆꯥꯛꯁꯦ ꯆꯥꯛ ꯊꯣꯡꯉꯒꯅꯦ ꯆꯥꯛ ꯃꯅꯝ ꯇꯥꯕꯗ ꯑꯩꯁꯦ ꯏꯁꯥꯁꯦ ꯗꯤꯍꯦꯁꯦ ꯄꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯄ꯭ꯔꯦꯁꯔ ꯂꯣ ꯑꯣꯏꯔꯦ ꯕ꯭ꯂꯥꯗ ꯌꯥꯎꯔꯛꯇ꯭ꯔꯦ ꯕ꯭ꯂꯥꯗꯁꯦ ꯑꯩꯒꯤꯁꯦ ꯀꯌꯥꯅꯣ ꯁꯦꯚꯦꯟꯗ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯁꯦ 11ꯗ ꯅꯣꯔꯃꯦꯜꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯈꯤꯕꯁꯦ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯁꯦ 7 ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯑꯕ ꯑꯁ ꯑꯩ ꯃꯇꯝꯗꯨꯒ ꯑꯩꯅ ꯋꯥꯈꯤꯕꯁꯤꯗꯤꯕꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯀꯪꯍꯜꯂꯛꯑꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯣꯏꯊꯣꯔꯦꯗ ꯑꯃꯨꯛ ꯀꯪꯍꯟꯒꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯅꯕꯥꯏꯅ ꯌꯥꯗ꯭ꯔꯦꯕ ꯅꯥꯔꯛꯀꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯍꯣꯏ ꯄꯥꯔꯛꯀꯦꯁꯦ ꯅꯅꯥꯗꯤ ꯔꯥꯁꯤ ꯌꯥꯝ ꯂꯩꯌꯦ ꯅꯅꯥ ꯔꯥꯁꯤ ꯌꯥꯝ ꯂꯩꯌꯦ ꯊꯥꯡꯀꯨ ꯍꯥꯏꯕ꯭ꯔꯥꯅꯦ ꯊꯦꯡꯀ꯭ꯌꯨ ꯐꯖꯅ ꯍꯥꯏ ꯄꯥꯏꯅꯨ ꯆꯦ ꯏꯂꯥꯏꯠ ꯇꯧꯈ꯭ꯔꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯁꯩꯇꯖꯤꯠ ꯍꯥꯏꯔ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯌꯣ ꯀꯁꯥꯟ ꯀꯄꯜ ꯏꯆꯦ ꯑꯩ ꯊꯣꯡꯒꯦ ꯅꯨꯄꯤꯁꯦ ꯀꯗꯔ ꯇꯧꯔꯤ ꯃꯣꯕꯥꯏꯜ ꯌꯦꯡꯒꯦ ꯍꯥꯏꯅ ꯍꯣꯏ ꯄꯤꯕꯤꯌꯨ ꯃꯥꯄꯟ ꯇꯥꯔꯦ ꯃꯤꯅꯤꯠꯁꯨ 48 ꯇꯥꯔꯦ ꯃꯁꯤꯁꯦ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯒꯦ ꯃꯣꯕꯥꯏꯜꯒ ꯌꯥꯗ꯭ꯔꯦ ꯖꯥꯏ ꯆꯤꯟ ꯊꯤꯔꯛꯀꯅꯣ ꯅꯪꯅ ꯅꯝꯁꯜꯂꯨꯅꯁꯦ ꯌꯥꯗ꯭ꯔꯦꯁꯦ ꯑꯩꯗꯣ ꯃꯨꯊꯠꯂꯛꯀꯦ ꯃꯨꯠꯂꯦ ꯁꯦ ꯀꯅꯦꯛ ꯇꯧꯔꯣ ꯀꯅꯦꯛ ꯇꯧꯔꯣ ꯍꯩ ꯀꯨꯏ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯅꯦꯛ ꯇꯧꯔꯣ ꯀꯅꯦꯛ ꯇꯧꯕ ꯌꯥꯔꯣꯏꯕ ꯌꯥꯏ ꯕꯕꯥ ꯅꯪ ꯂꯣꯒꯤꯟ ꯇꯧꯈ꯭ꯔꯤꯗꯨꯗꯤ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯦ ꯆꯤꯟ ꯊꯤꯔꯛꯀꯅꯣ ꯀꯩꯅꯣ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯦꯕ ꯇꯧꯔꯨꯅꯕ ꯑꯩ ꯃꯤ ꯑꯃꯨꯛ ꯂꯩꯇ꯭ꯔꯦꯅꯦ ꯀꯥꯏ ꯂꯥꯏꯠ ꯂꯣꯏꯔꯦ ꯃꯃꯥ ꯂꯥꯏꯠ ꯂꯣꯏꯔꯦ ꯇꯧꯅꯨ ꯍꯥꯏꯕ ꯅꯪꯕꯨ ꯅꯪ ꯁꯣꯝ ꯆꯠꯈ꯭ꯔꯣ ꯑꯩ ꯏꯊꯟꯇ ꯐꯝꯒꯦ ꯆꯠꯂꯣ ꯁꯣꯝꯗ ꯆꯠꯂꯣ ꯁꯣꯝꯗ ꯆꯠꯂꯣ ꯑꯩ ꯏꯊꯟꯇ ꯐꯝꯒꯦ ꯉꯥꯛꯇꯪ ꯅꯪ ꯐꯦꯟ ꯊꯥꯔꯣꯁꯨ ꯑꯣꯂꯥꯡꯕꯅ ꯂꯣꯏꯔꯦ ꯐꯦꯟ ꯊꯥꯔꯣ ꯑꯣꯂꯥꯡꯕꯅ ꯂꯣꯏꯔꯦ ꯍꯨꯃꯥꯡ ꯁꯧꯔꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯆꯦꯒꯤ ꯃꯤꯀꯩ ꯀꯨꯏꯒꯦꯌꯦ ꯀꯔꯤ ꯃꯔꯣꯅꯣ ꯈꯪꯗꯦ
mana kitang blanket piro Nana nang soda thokro cho nang chai cha do ingi nai ku ta chai cha do re son thokro Nana nang chai cha do re chak sarabo chak sare ado nangi maron jibu kai no ne chegi mi ka ke ba mi kai kui gai ai na hai jibu kari maron no lại tôi ba đấy không giờ luôn luôn lo sang lo cho nó lại lo sang lo cho nó này cho quay đi phiền tha đi che xăm phải hại điều là phiền tha đi नहीं ना क्यों लगता है पहले मेरे को ये बता xôi bên này ô xôi bên này nãy cua này liếng ăn cắn luôn này मैम अखोइनने मसी टुपीसे अखोइ ममानने अमा क्रिसमस लोइराकान्दा पुथोरेबा खल्लो lại tôi lo sang vâng chị nào nè mình chẳng thấy mà thôi đi suy giờ đấy एक घंटा है एक भाव जो लोग छंदो नहीं घंटा आई थी एक घंटा अब क्या मिनट तो बस 60 मिनट चाहिए जानी हम एक घंटा का यामी नॉइ ने मुझे क्या हो रहा है मतलब कि लाइट का है मुझे क्या हो रहा है मुझे क्या हो रहा है apa nih ngai kui lihat kan nih ai pai biura mình nằm đào đâu mang liên nó hay ba ngang gì sau đi coi phiên thai dâu ra coi phiên thai đi liên nó bên nana nâng bún nana nâng suốt chắc rồi cho anh nàng làm nâng là cái này đi tụi mình nó lấy lão ấy đi chắc rồi à mama sao mà không giảm liên nako mobile ka ching do kya ai pai cái mà tôi nghe được pai kan pai những phút mà thật mấy chắc khai bye देखा ना ai lịch khai ra chắc cha đây nana nang mitam ta sang go mito si dum siam ta jeng sang go mi kai jang o dun ding ngaden care minute 53 tare ôi ba rồi mi pung ngày rồi pung phá nhẹ pung ngày đấy đi vô đi ra đi các cái đó nó gọi là Krishna cái amwa nó lên là nó này chị ấy sụp giá amwa nó gì không sụp giá amwa nó lại tất thà là जबरदस्ती नहीं हूँ mi này còn nó khám bắt đầu nó kéo amwa nó lên này còn ta phá nó bay nó khang nó lên nè các quá quá chừng cái gì asimsu leiraba adai video hape bed comment hina tawrakte aingonda yam laksade ko bed comment se aingonda loi nusibra kai no mi sing se bed comment yam lakte do mamang video sin dadi dum bed comment dum la iba aduni Facebook tadi lore na Facebook tadi bed comment na picture ngara aduna bed comment sing se dum moi su dum pire ya bed comment ga aduni ai doi na kyam wa na si sa wa na khang ngai si ga video se mi wa ka pon ni kai no chắc không sao được ạ ra mua quả nó đầu có sĩ gặp cái mình sẽ lấy email khăn nhiều mama ai pai cái là có đăng file karan đâu mà ăn tâm ta nè khôn nè đăng karan tuần thằng cái cân thằng cái lo cho mày máy đăng file rồi máy đăng file rồi thằng cái cân máy đăng file rồi thằng cái cân cái bơ cái cái bạn ngang ngang đủ ngai khôn này
Labro. Icha nupa ni icha nupa. Hai che. Ko ne liang ano ne Sanjit Chim. Hello. Sitojit. Cây hay da cha cây ro mu luôn đi bu suối đi ro i bada suối ro ngasai gi ro ji bu ni hoi ne cây ai no khang ni nang maron se ai bu cây no maron mu tam doi ro na ko ne na ko ne ije Julia gi loi gare ije anu kuman mu thare live na ola kai wa na ne ko ne live na chai cha doi na ngasi Ay, kailangan. live na loire nupi siga thamage laure mobile ise ai on lage chak thongge adum comment khatang dum lang salau Nang chalaro thararo. ai cha ni cha nupi am ju jaure cha nupa am ga nupi am ga Loka papa. lang tới dum to masa kapsang ito bayarak tema iche Haji ko hairagan ngasi pung kayadagi okay nang si pung kayade hoge oh ayuk lo 4:30 4:30 ga ta dine 4:15 dwai duga dum haure morning gi ising lai ya ba 4:30 gi du ising lai du na dum di nun hang phana theng na tum su e pung ama da ka tum su pha da dum sireng ga jeng ba film ga dum jeng di pung ama ga ta nu taw ka nu ngai te adu ai de dum theng na tum ba do taw ka na ba adu Makapo. adu ai di keno taw adu ai ga su ne ai nu ngala pa hogolak pa je 4:30 je ai dum hogol le ba ja theng na tum su ngan na tum su ai dum 4:30 je dum hogol le ba moi kanam hogote ai thon ta ni ayana hogolaga ising sokchangani ising lakani ising sokchangani ising jingaga ne adai thawak puna mak loire kan duga moi mu 6:30 do hogolani aduni anju sagapam anju kuire udaba Mama, sigala. hairo kain Ta lagi na. cha laung na bada makon ga lo op le me ningol kai nyang cha ge ai se ngare noi na cha re se makol ta dre karim ta dre sound ta dre Na, mi kya jing no? Mi kya jing ya? mi ama khang ji kadai na nu nang gi du kadai na nang gi da Moi more tawiba. Chala ki na ka pa do mu thala cha ka pa mu thala ta wala ram bai. ai so na phan da ne ngasai paro da phi suram ba aduido kui driab lo sala ai se kau tho ga ba jena kha da phorom kau tho ga lo san ba kui ta lo sala ga tha me phan da pai na le ai chak cha re oh wow 1 घंटा pha re Moi. Moi.
Moi moi. Chắc sao đi. Ado mayam like the video, mayam like the video. Like kya hai amma? 70. 17. Sanjit Singh like the video. Megha Chandra Kairak. Megha Chandra Kairak. Ningo lai si nang oirame. Oh, ai ni. Ai kasar ningol do. Ai ni do kena tau. Video susang Hepa yang mari dia. cakap sebagai mereka. Nang. Masa politik. Oh, lengan ni. Mama, mana tu sih ma? Like the video Sanjit Singh like the video singai se imphal long ima liko koi kasara di e hapane ba imphal long mi di singai na dum hai na Megha Chandra Kairak like the video live se lai batara gadi Anju Sagapam like the video mo I say mi thige ai kubang jama ka se isa sangal ko da Kapo. Kaya naman ko ba? Say kya to rin amma? kubang jama ka se bisa sangal ko mare Nate, masih mukuci nani aku dah mesa thai do. Assam gi oh Assam ju khongde Assam ju e Ate mama ki kong thi do kanu. Assam gi su e hamna dro Asam? Asam di biji kak pro. nang Say naga diya ko yung asan ni Jay. sani on nai se kai no on nai se like to re hai ro phang de Ngồi dong ni ngay ko. like to boda de khubi lang chala o mayam like to bira mu kana ba mi manga le mi manga sine like to di like manga he lak to ni ko kasa ka panang asa ka hinjang thong ni hai ki no nei bu ka hore ne Ganda. on ma ku ba ka cham na loi ne kai no ne youtube de ga paisa paisa lak to da khang de ni da si ba ta ko dukan de sai youtube de ga paisa sang lak to da khang de Ate, ay nalle. ai jerum o es jerum di yae khan khanda tau noi ba ai mayam ai angang ani je amna ju ko cha de ba du na ai khara dum laure ko ai gi ngasi live se do mayam dum ignore to bi angang lai bai du si ni ada angang lai bai mung gi mi yauram ba tar di soi dang gi khang ngani angang lai ri ka mai to ri ai do du ni do khoi cha nu pi ji chau chau ri gyan di chung ta de Kape. Chone po chon. Anju singa like ti lak ga tau gare oh thank you Anju khandani thank you Sanjit thank you khanda cái mà khanda ni ai si bu kai no ne khanda ne khangi che aina lai thara su du ni adune ba lai cái no to angang lai ba si ya dam ne ba ai da du ne angang tung ra kan dai ne khan lam nga si se lai tha ge khalam ne ba angang tung ra kan da tha ge na khalaga da ai se dum tumninga ba ꯑꯗꯨꯒꯗꯤ ꯈꯥꯡꯉꯝꯗꯅ ꯊꯥꯗꯣꯛꯑꯝꯃꯒꯦ ꯑꯗꯩ ꯍꯌꯦꯡ ꯃꯨꯖꯧꯔꯗꯤ ꯑꯃꯨꯛ ꯅꯣꯏꯅ ꯕꯥꯏꯖꯨꯝꯗ ꯂꯩꯔꯅꯦꯕ ꯍꯌꯦꯡꯗꯤ ꯃꯥ ꯉꯁꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯕꯅꯤ ꯍꯌꯦꯡꯗꯤ ꯃꯥ ꯆꯠꯂꯔꯣꯏꯗꯅ ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯏꯚ ꯊꯥꯔꯗꯤ ꯃꯥ ꯁꯣꯏꯗꯅ ꯁꯥꯎꯔꯅꯦꯕ ꯅꯄꯥ ꯂꯩꯔꯗꯤ ꯂꯥꯏꯚ ꯊꯥꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯑꯗꯨꯝ ꯊꯥꯔꯛꯑꯕ ꯂꯦꯡꯀꯅꯨꯅ ꯀꯣꯅꯦ ꯈꯣꯡꯗꯒ ꯁꯣꯛꯑꯦ ꯃꯔꯥꯏꯕꯛ ꯀꯩꯀꯩ ꯄꯤꯔꯣ Lantu loy shaloi ba. ꯑꯉꯥꯡꯗꯤ ꯂꯝ ꯍꯦꯟꯕꯅꯦ ꯍꯣꯏ ꯑꯉꯥꯡꯅ ꯍꯦꯟꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯅꯣꯏꯅ ꯍꯦꯟ ꯌꯥꯕ꯭ꯔꯥꯅꯦ ꯂꯝ ꯍꯦꯟꯕꯗꯨꯕꯨ ओके संजीत चेबा संजीत सिंह खानदै हाबनेदा खानदै हाबनेदा कांदाने लेंगा कनुने खानदै हाबनेदा
ओके ꯑꯩꯒꯤꯗꯤ ꯂꯥꯏꯠ ꯊꯥꯔꯒꯅ ꯍꯦꯜꯂꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯨꯝ ꯂꯩꯔꯒ ꯈꯔ ꯐꯩ ꯍꯥꯏꯅꯤꯡꯗꯦ ꯆꯞ ꯃꯥꯟꯅꯔꯤ ꯑꯗꯨ ꯋꯥꯗꯣ ꯍꯥꯏꯅꯤꯡꯗꯦ ꯃꯣꯏꯗ ꯇꯥꯍꯟꯕꯒ ꯌꯥꯄꯣꯟꯇꯦ ꯍꯧꯖꯤꯛꯁꯦ ꯃꯥꯏ ꯃꯤꯠꯀ ꯂꯣꯏ ꯇꯥꯔꯒꯅꯦ ꯇꯨꯝꯗꯣꯏꯅꯦꯕ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯇꯩꯔꯒ ꯑꯗꯣ ꯑꯩꯁꯦ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯔꯕꯒꯤ ꯀꯦꯔꯝꯕꯒꯤꯅꯦꯕ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯄꯤꯁꯨꯝ ꯄꯤꯅꯥꯁꯦ ꯈꯔ ꯌꯦꯍꯧꯗꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯄꯤꯁꯨꯝꯒꯁꯦ ꯏꯍꯥꯡꯒꯩ ꯂꯩꯌꯦꯕ ꯍꯧꯖꯤꯛ ꯃꯥꯏ ꯇꯥꯔꯒ ꯅꯥꯏꯠ ꯀ꯭ꯔꯤꯝꯒ ꯇꯧꯔꯒ ꯇꯩꯔꯒ ꯇꯨꯝꯗꯣꯏꯅꯤ ꯑꯩ ꯏꯪꯕꯁꯤꯒꯅꯦ ꯃꯃꯥꯏ ꯏꯪꯕꯁꯤꯒꯅꯦ ꯃꯃꯥꯏ ꯇꯥꯕ ꯇꯟꯅꯒꯅꯦ ꯀꯩꯗꯧꯔꯤ ꯈꯪꯕ꯭ꯔꯥ ꯒꯨꯂꯥꯞ ꯀꯩꯅꯣꯗꯣ ꯗꯥꯕꯔ ꯒꯨꯂꯥꯕꯔꯤꯗꯣ ꯑꯗꯨꯅ ꯇꯧꯔꯒ ꯇꯩꯊꯣꯛꯑꯒ ꯂꯣꯏꯁꯟꯕꯒ ꯌꯥꯎ ꯅꯨꯅꯨ ꯏꯪꯁꯜꯂꯦ ꯅꯨꯅꯨ ꯐꯦꯟ ꯃꯨꯊꯠꯂꯣ ꯅꯨꯅꯨ ꯐꯦꯟ ꯃꯨꯊꯠꯂꯣ ꯏꯪꯁꯜꯂꯦ ꯑꯉꯥꯡꯗꯤ ꯂꯥꯏꯅꯤꯁꯨ ꯍꯥꯏꯅꯩꯀꯣ ꯍꯥꯏꯅꯩ ꯅꯠꯇꯦ ꯃꯥꯅꯤ ꯃꯣꯏꯅ ꯀꯔꯤ ꯈꯪꯉꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯆꯥꯅꯨꯄꯤꯗꯧ ꯌꯦꯡꯉꯣ ꯍꯅꯨꯕꯤ ꯐꯥꯔꯦ ꯕꯨꯝꯕꯥꯛꯇ ꯆꯦꯟꯁꯤꯜꯂ ꯐꯝꯃꯤ ꯇꯧꯔꯛꯀꯅꯨ ꯅꯨꯅꯨ ꯑꯩꯅ ꯀꯥꯞꯄꯛꯀꯅꯣ ꯀꯥꯞꯇꯦ ꯅꯪ ꯅꯁꯛꯇꯨ ꯌꯥꯝ ꯊꯤꯕꯗꯩ ꯌꯥꯎꯍꯟꯅꯤꯡꯗꯦ ꯑꯩ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯏꯆꯥꯅꯨꯄꯤꯗꯣ ꯑꯝꯇ ꯎꯠꯂꯕꯣ ꯎꯠꯈ꯭ꯔꯕꯅꯦ ꯑꯩ ꯏꯆꯥꯅꯨꯄꯤꯗꯣ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯡꯗ ꯑꯩ ꯎꯠꯈ꯭ꯔꯕꯅꯦ ꯂꯥꯡꯅꯨꯀꯣ ꯁꯟꯖꯤꯠ ꯁꯤꯡ ꯏꯆꯦ ꯀꯩꯒꯤꯅꯣ ꯏꯆꯥ ꯀꯩꯒꯤꯅꯣ ꯏꯆꯦ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯨꯝꯃꯣ ꯁꯤ ꯇꯨꯝꯃꯣ ꯑꯩ ꯊꯥꯒꯦ ꯑꯩ ꯊꯥꯒꯦ ꯅꯪ ꯇꯨꯝꯃꯣ ꯍꯧꯖꯤꯛ ꯑꯩꯗꯤ ꯏꯁꯤꯡꯅꯇ ꯂꯥꯡꯅꯨꯀꯣꯅꯦ ꯏꯁꯤꯡꯅꯇ ꯇꯥꯏ ꯅꯨꯡꯗꯥꯡꯗ ꯌꯥꯝ ꯏꯪꯉꯤ ꯏꯆꯦ ꯐꯦꯁ ꯋꯥꯁ ꯇꯥꯗꯦ ꯏꯁꯤꯡꯅꯇ ꯇꯥꯏ ꯅꯨꯡꯗꯥꯡꯗ ꯌꯥꯝ ꯏꯪꯉꯤ ꯐꯦꯁ ꯋꯥꯁ ꯑꯩ ꯐꯦꯁ ꯋꯥꯁꯀ ꯁꯤꯖꯤꯟꯅꯗꯦꯗ ꯑꯩꯒꯤ ꯃꯥꯏꯁꯦ ꯑꯩ ꯃꯥꯏꯁꯦ ꯐꯦꯁ ꯋꯥꯁꯁꯨ ꯁꯤꯖꯤꯟꯅꯗꯦ ꯅꯅꯥ ꯍꯤꯒꯠꯀꯅꯨ ꯀꯩꯁꯨꯝ ꯁꯤꯖꯤꯟꯅꯗꯦ ꯑꯩ ꯅꯍꯥꯛꯄꯨ ꯀꯩꯅꯣ ꯇꯧꯔꯦ ꯁꯥꯕꯣꯟꯗꯤ ꯑꯩ ꯑꯥꯗ ꯕꯦꯛꯇ ꯆꯪꯉꯦ ꯕꯦꯛꯇ ꯁꯥꯕꯣꯟꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯦꯕ ꯁꯟꯇꯨꯔꯗ ꯑꯗꯨꯝ ꯅꯜꯂꯦ ꯑꯗꯒꯤ ꯇꯧꯅꯨ ꯃꯤ ꯉꯥꯡꯀꯅꯤ ꯁꯥꯕꯣꯟꯗꯤ ꯁꯟꯇꯨꯔꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯀꯣ ꯁꯥꯕꯣꯟꯗꯤ ꯑꯣꯟꯗꯦ ꯃꯔꯛ ꯑꯃꯗꯤ ꯄꯄꯌꯥ ꯁꯣꯞꯇꯣ ꯇꯧꯔꯝꯃꯦ ꯑꯗꯣ ꯄꯄꯌꯥ ꯁꯣꯞꯇꯣ ꯌꯦꯂꯣ ꯀꯂꯔꯒꯤꯗꯣ ꯐꯪꯈꯤꯗꯕ ꯑꯗꯨ ꯅꯅꯥ ꯆꯄꯜꯗꯣ ꯇꯣꯡꯉ ꯂꯩꯃꯥꯟꯗ ꯌꯥꯝ ꯆꯪꯒꯅꯨ ꯑꯗꯒꯤ ꯂꯧꯊꯣꯛꯎꯆꯣ ꯐꯨꯅꯤꯡꯉꯦ ꯂꯥꯏ ꯃꯗꯤꯕꯣ ꯅꯣꯏꯁꯦ ꯑꯗꯨꯅ ꯇꯧꯔꯣ ꯋꯥꯏꯔ ꯄꯄꯌꯥ ꯁꯣꯞꯇꯣ ꯌꯦꯂꯣ ꯀꯂꯔꯒꯤꯗꯣ ꯐꯪꯉꯛꯇꯕ ꯀꯆꯥ ꯄꯄꯌꯥꯒꯤꯗꯣ ꯑꯣꯏꯅ ꯐꯪꯉꯛꯄꯅꯦ ꯑꯗꯣ ꯂꯐꯨ ꯑꯗꯨꯃꯥꯏꯅ ꯂꯐꯨ ꯀꯂꯔꯗꯨ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯅꯝꯗꯣ ꯅꯝꯗꯦꯕꯅꯦ ꯑꯗꯨꯒꯤꯗꯣ ꯑꯗꯨꯅ ꯑꯩ ꯇꯣꯛꯊꯣꯛꯈ꯭ꯔꯦ ꯄꯄꯌꯥ ꯁꯣꯞꯇꯣ ꯑꯗꯨꯗꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯁꯟꯇꯨꯔ ꯁꯥꯕꯣꯟꯁꯦ ꯑꯗꯨꯝ ꯅꯜꯂꯛꯑꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯁꯨ ꯑꯗꯨꯝ ꯅꯜꯂꯤ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯦ ꯐꯦꯁ ꯋꯥꯁ ꯀꯔꯤꯗꯤ ꯑꯝꯇ ꯁꯤꯖꯤꯟꯅꯗꯦ ꯑꯩ ꯍꯥꯏꯕꯨ ꯗꯦ ꯀ꯭ꯔꯤꯝ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯇꯩꯀꯣ ꯑꯗꯨꯇꯅꯤ ꯌꯥꯝ ꯁꯥꯕ꯭ꯔꯣ ꯁꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯏꯪꯊꯔꯛꯑꯦ ꯑꯗꯨꯅ ꯐꯦꯟ ꯃꯨꯊꯠꯈꯔꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝ ꯏꯪꯉꯦ ꯑꯩꯒꯤ ꯔꯨꯝꯁꯦ ꯈꯔ ꯑꯗꯨꯝ ꯁꯥꯕ ꯍꯦꯜꯂꯦ ꯍꯥꯏꯕ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯏꯪꯉꯝꯒꯅꯤ ꯑꯩꯒꯤ ꯔꯨꯝꯁꯦ ꯌꯥꯝ ꯁꯥꯏ ꯅꯣꯏ ꯃꯃꯥ ꯂꯣꯏꯔꯒ ꯐꯨꯖꯈꯤꯅꯤ ꯐꯨꯗꯣꯏꯃꯤ ꯐꯨꯖꯈꯤꯅꯤꯗ ꯐꯨꯗꯣꯏꯃꯤ ꯑꯩꯗꯤ ꯁꯥꯕꯣꯟ ꯇꯥꯗꯦ ꯏꯆꯦ ꯑꯣ ꯍꯣꯏꯅꯦ ꯁꯥꯕꯣꯟ ꯇꯥꯗ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯏꯔꯨꯊꯣꯛꯑꯒ ꯃꯥꯏ ꯃꯤ ꯁꯥꯕꯣꯟ ꯑꯗꯨꯝ ꯇꯥꯔꯒ ꯍꯛꯆꯥꯡ ꯑꯗꯨꯝ ꯅꯜꯂꯤꯗꯅꯀꯣ ꯑꯗꯣ ꯁꯥꯕꯣꯟ ꯇꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣꯅꯦ ꯌꯥꯎꯅꯤꯡꯕ꯭ꯔꯣ ꯀꯃꯦꯟ ꯄꯥꯅꯤꯡꯉꯤ ꯂꯋꯥꯏ ꯇꯥꯡ ꯇꯥꯕ ꯎꯕꯗ ꯑꯉꯥꯡꯅꯤꯅ ꯃꯃꯥꯗ ꯀꯦꯖꯔꯤꯅꯤ ꯐꯝꯖꯁꯅꯨ ꯑꯁ ꯑꯩ ꯐꯝ ꯉꯝꯗꯅꯤ ꯐꯣꯂꯥꯅ ꯉꯥꯊꯣꯏꯗꯨꯒ ꯑꯩ ꯈ꯭ꯋꯥꯡ ꯅꯥꯕꯅ ꯂꯣꯏꯔꯕ ꯑꯗꯨ ꯐꯝꯃꯤ ꯏꯆꯥ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯝꯃꯤ ꯅꯨꯅꯨ ꯆꯩ ꯆꯥꯅꯤ ꯈꯪꯉꯨ ꯅꯨꯡꯖꯥꯡ ꯐꯦꯁ ꯋꯥꯁꯅ ꯅꯨꯡꯉꯥꯏ ꯐꯦꯁ ꯋꯥꯁ ꯑꯩ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯃꯦ ꯑꯩ ꯍꯥꯟꯅ ꯀꯩꯅꯣ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯀꯩꯅꯣꯅꯦ
Johnson natine kino pen higa kanu aiba tau kino ai live loi kino ai live loi kino bani magi Mali. achau bidai nei na haudo ye Kira ko. kaino maming du aina sijina lambu du adugi do sijina re adugi matungde himalaya kaino mo nimgi face wash mo sijina nimgi face wash de yam nungai rami ko sijina bo ka koina sijina rami tu matungda dei huji talle da sijina bai di kai gino humrai na kha pai dei na tan gi kai nomra face wash kari kari jai jem garnier gi sijina rami lotus ki face wash sijina rami ko lotus ki nauna sijina ra ko matan da ne lotus ki face wash sijina rami do duk tang tang na lai ra kan da do gi bathroom da thamba da ngang na ne ro ne metho na loi thuye ba ai shampoo faaꯎꯕꯅꯦ ꯑꯩꯅꯦ ꯄꯦꯀꯦꯠ ꯃꯆꯥ ꯃꯆꯥꯗꯨ ꯂꯩꯔꯒ ꯊꯝꯃꯝꯃꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯑꯩ ꯑꯆꯧꯕ ꯗꯤꯕꯥꯗ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯃꯦꯕ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯑꯦꯗꯅ ꯍꯥꯟꯅꯗꯤ ꯄꯦꯀꯦꯠ ꯃꯆꯥ ꯃꯆꯥ ꯂꯨꯄꯥ 1 ꯄꯤꯕꯤ 2 ꯄꯤꯕꯤꯗꯣ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯊꯝꯃꯝꯃꯤꯅꯤ ꯀꯩ ꯗꯤꯕꯥꯗ ꯊꯝꯃꯨꯔꯒꯅꯦ ꯃꯣꯏꯅ ꯀꯩꯗꯧꯅꯤ ꯃꯦꯠꯊꯣꯛꯑꯒ ꯕꯥꯇꯤꯟ ꯃꯣꯏꯅ ꯅꯝꯁꯤꯜꯂꯒ ꯁꯥꯟꯅꯅ ꯀꯣꯟꯅ ꯑꯗꯨꯝ ꯂꯩꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯁꯔꯨꯛ ꯑꯩ ꯃꯆꯥ ꯃꯆꯥ ꯑꯗꯨꯝ ꯂꯧꯔꯒꯅꯦ ꯊꯝꯃꯦꯕ ꯑꯗꯨꯗꯤ ꯃꯣꯏ ꯃꯦꯠꯂꯁꯨ ꯑꯃꯈꯛ ꯃꯦꯠꯊꯣꯛꯀꯦ ꯃꯉꯥꯏꯗꯅ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯑꯩ ꯀꯦꯟꯇꯤꯟꯗꯒꯤ ꯑꯗꯨꯝ ꯗꯤꯕꯥ ꯂꯧꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯌꯥꯝꯅ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯂꯝ ꯍꯦꯟꯗꯔꯦ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯋꯥ ꯉꯥꯡꯉꯒꯅꯦ ꯑꯗꯨꯝ ꯅꯥꯇ꯭ꯔꯪ ꯑꯃꯗ ꯑꯗꯨꯝ ꯉꯥꯡꯉꯦ ꯃꯦꯁꯦꯖ ꯀꯛꯊꯠꯄꯤꯒꯅꯨ ꯁꯟꯖꯤꯠ ꯁꯤꯡ ꯃꯦꯁꯦꯖ ꯀꯛꯊꯠꯄꯤꯒꯅꯨ ꯖꯍꯥ ꯁꯣꯏꯈꯤꯕ ꯂꯩꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯖꯁꯅꯨ ꯑꯗꯨꯝ ꯃꯦꯘꯥ ꯆꯟꯗ꯭ꯔ ꯃꯅꯤꯄꯨꯔꯗꯤ ꯌꯥꯝ ꯏꯪꯉꯦ ꯃꯅꯤꯄꯨꯔꯗꯤ ꯏꯪꯉꯦ ꯍꯥꯏꯌꯦ ꯃꯦꯘꯥ ꯆꯟꯗ꯭ꯔ ꯑꯉꯥꯡ ꯂꯝꯍꯦꯟꯕꯁꯤ ꯀꯣꯛ ꯉꯥꯎꯕꯅꯤ ꯑꯩꯗꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯝꯁꯨ ꯂꯩꯌꯦꯕꯀꯣ ꯃꯥꯏꯒ꯭ꯔꯦꯟ ꯇꯥꯏꯞꯅꯦꯕꯀꯣ ꯁꯤꯁꯦ ꯑꯃꯨꯛ ꯀꯣꯛꯁꯦ ꯅꯥꯔꯒ ꯁꯤ ꯁꯥꯏꯁꯤꯅ ꯌꯥꯝ ꯅꯥꯕ ꯁꯣꯝ ꯅꯥꯔꯒ ꯁꯣꯝ ꯁꯥꯏ ꯌꯥꯝ ꯅꯥꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯔꯦꯕ ꯑꯗꯒꯤ ꯗꯦꯜꯂꯤꯗꯤ ꯂꯣꯏꯔꯦ ꯏꯆꯦ ꯏꯪꯕꯅ ꯑꯩꯈꯣꯏꯅ ꯅꯥꯒ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯏꯃꯨꯡꯁꯦ ꯌꯥꯝ ꯆꯥꯏꯌꯦꯕ ꯌꯦꯡꯍꯜꯂꯔꯣꯏ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯐꯤ ꯑꯩꯅ ꯉꯁꯥꯏ ꯂꯧꯁꯤꯜꯂꯛꯄ ꯐꯤꯔꯣꯜ ꯐꯥꯎ ꯊꯨꯞꯇ꯭ꯔꯤꯌꯥꯕꯅꯦ ꯁꯟꯗꯥꯋꯥꯏꯔꯝ ꯃꯝꯃꯦ ꯑꯩ ꯂꯧꯁꯤꯜꯂꯛꯄꯗꯣ ꯅꯅꯥ ꯀꯥꯞꯄꯧꯔꯥ ꯈꯪꯗꯦꯌꯥ ꯇꯧꯔ ꯀꯥꯞꯄꯛꯀꯦ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯅꯅꯥ ꯌꯣꯒꯥ ꯑꯝꯇ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯃꯦꯁꯦꯖ ꯗꯤꯂꯦꯠ ꯇꯧꯕꯤꯒꯅꯨ ꯁꯣꯏꯈ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯑꯩꯈꯣꯏ ꯅꯅꯥ very good very good very good very good ꯃꯅꯤꯄꯨꯔꯗꯤ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯩ ꯃꯅꯤꯄꯨꯔ ꯂꯥꯛꯇ꯭ꯔꯤꯅꯦ ꯃꯅꯤꯄꯨꯔ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯂꯥꯛꯅꯤꯡꯕꯅ ꯏꯁꯣꯔꯁꯤꯅ ꯅꯅꯥ ꯌꯥꯔꯦ ꯃꯅꯤꯄꯨꯔꯁꯦ ꯂꯥꯛꯅꯤꯡꯕꯅ ꯏꯁꯣꯔꯁꯤꯅ ꯆꯤꯡꯁꯤꯟꯕꯤꯗ꯭ꯔꯕ ꯈꯪꯗꯦꯕ ꯒꯣꯕꯤꯟꯗ ꯃꯟꯗꯤꯔꯒꯗ ꯑꯝꯇ ꯆꯠꯅꯤꯡꯉꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯗ ꯑꯝꯇꯪ ꯀꯣꯏꯅꯤꯡꯉꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯏꯅꯤꯡꯕ ꯑꯃꯅꯅꯦ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯂꯩꯕ ꯍꯤꯗꯣ ꯊꯣꯏꯕꯤꯅꯒ ꯇꯣꯡꯉꯝꯕ ꯍꯤ ꯃꯆꯥꯒ ꯂꯩꯇ꯭ꯔꯅꯦ ꯏꯄꯤꯛ ꯄꯤꯛꯄ ꯐꯝꯈ꯭ꯔꯒ ꯊꯨꯟꯗ ꯆꯟꯕ ꯍꯤꯗꯣ ꯑꯗꯨ ꯍꯤꯗꯣ ꯑꯩ ꯐꯝꯃꯒ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ ꯌꯥꯝ ꯀꯣꯏꯅꯤꯡꯉꯦ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯈꯪꯗꯦꯕ ꯑꯩ ꯀꯨꯏꯔꯦ ꯑꯩꯅ ꯌꯨꯇꯨꯞ ꯍꯥꯡꯉꯛꯄ ꯃꯇꯨꯡꯗꯒꯤꯅꯦꯕ ꯑꯩꯅ ꯃꯅꯤꯄꯨꯔ ꯆꯠꯅꯤꯡꯉꯥꯏꯁꯦ ꯀꯝꯁꯦ ꯀꯝ ꯆꯍꯤ 1 ꯃꯈꯥꯏꯔꯣꯝ ꯐꯥꯔꯝꯃꯅꯤꯀꯣ ꯑꯩꯅ ꯃꯅꯤꯄꯨꯔ ꯆꯠꯅꯤꯡꯉꯥꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯁꯨꯝ ꯄ꯭ꯂꯥꯅꯤꯡ ꯂꯩꯇ꯭ꯔꯤ ꯆꯠꯄꯒꯤ ꯍꯣꯏ ꯂꯣꯏꯗꯣꯔꯦ ꯅꯅꯥ ꯉꯥꯏꯈꯣ ꯅꯣꯅꯣ ꯐ꯭ꯔꯣꯝ ꯀꯁꯥꯔꯁꯦ ꯑꯩ ꯉꯁꯤꯗ ꯑꯍꯥꯟꯕ ꯃꯤꯡꯁꯦ ꯇꯥꯖꯔꯤꯀꯣ ꯀꯁꯥꯔ ꯅꯤꯉꯣꯜ ꯍꯥꯏ ꯅꯪ ꯕ꯭ꯂꯣꯛ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯅꯣꯅꯣ ꯅꯅꯥ ꯈꯨꯕꯤꯎꯄꯦ ꯅꯅꯥ ꯈꯨꯕꯤꯎꯂꯦ ꯀꯁꯥ ꯀꯄꯜꯅ ꯅꯪꯒꯤ ꯌꯣꯒꯥ ꯑꯗꯨꯒ ꯈꯨꯕꯤꯎꯂꯦ ꯑꯁ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯆꯠꯂꯗꯤ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯆꯠꯂꯗꯤ ꯀꯩꯗꯧꯅꯤ ꯑꯍꯥꯟꯕꯗ ꯒꯣꯕꯤꯟꯗ ꯃꯟꯗꯤꯔꯗ ꯆꯠꯂꯅꯤ ꯑꯗꯒꯤ ꯒꯣꯕꯤꯟꯗ ꯃꯟꯗꯤꯔꯗ ꯆꯠꯂꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯂꯣꯛꯇꯥꯛ ꯀꯣꯏꯔꯨꯔꯅꯤ ꯁꯣꯞꯄꯤꯡꯗꯤ ꯀꯣꯟꯅ ꯇꯧꯅꯤꯀꯣ ꯏꯃꯥ ꯀꯩꯊꯦꯜ ꯑꯗꯨꯗꯤ ꯀꯣꯟꯅ ꯆꯠꯀꯅꯤ ꯆꯠꯂꯝꯒꯅꯤꯕ ꯑꯗꯒꯤ ꯂꯣꯛꯇꯥꯛ ꯀꯣꯏꯔꯨꯔꯅꯤ ꯂꯣꯛꯇꯥꯛꯇꯒꯤ ꯁꯤꯡꯖꯨ ꯈꯔꯛꯇ ꯆꯥꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯇ ꯑꯃ ꯂꯩꯇ꯭ꯔꯅꯦ ꯊꯝꯕꯥꯜ ꯃꯅꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯕꯥꯜ ꯈꯔ ꯂꯦꯡꯁꯤꯜꯂ ꯄꯨꯔꯛꯄꯗꯣ ꯑꯁ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯒꯗꯣ ꯄꯨꯔꯛꯀꯅꯤ ꯑꯁ ꯑꯩꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯆꯠꯄ ꯐꯪꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯆꯠꯄ ꯐꯪꯗꯅ ꯇꯧꯔꯤꯅꯦ ꯑꯩꯁꯦ
ꯑꯗꯨꯏ ꯃꯊꯪꯗ ꯏꯃꯥ ꯀꯩꯊꯦꯜꯗ ꯀꯣꯏꯔꯨꯅꯤ ꯑꯇꯩꯗꯤ ꯈꯪꯗꯦ ꯀꯩꯀꯩ ꯂꯩꯕ ꯃꯐꯝꯗꯣ ꯈꯪꯗꯦ ꯀꯩꯕ ꯂꯥꯛꯑꯣꯏ ꯌꯥꯔꯔꯣꯏ ꯌꯥꯔꯔꯣꯏ ꯀꯨꯀꯤꯅ ꯀꯔꯤ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯔꯣ ꯀꯩꯒꯤꯅꯣꯅꯦ ꯃꯣꯏꯅ ꯂꯝꯕꯤ ꯊꯠꯂꯦ ꯍꯥꯏꯔꯅꯦ ꯐ꯭ꯂꯥꯏꯠꯇ ꯑꯣꯏꯅ ꯂꯥꯛꯀꯅꯤꯅ ट्रेन खनिरगदी ट्रेन धानी कहीं मोइन लंबी थले आएगा थत्ना लेगद्रने जानी जानी कैसुम तौर इरांग खत इंधरगा लाकनी नंगी वंगांगदो ताबदे याम पेलिको नना तौरकनु नना लोइदोरे आई माइदा थारत बोप लोग थारकनी खंगू नना नोनो हाय नना कुइरे उदबाय नोनो हाय लमदी सुबलोय लोय लांदी सुबलोय लोय अदु वारीदो तौररोय सिदा पाकसाक्ति लोइदो मानदे अदो तौनरोयसि दु मतांगदो मा स्किप तौरसि लेंगकना अई थाक तारकनी याबा अखोय मुनीसे अइंगोंदे हेना वांगे अखोय मुनीसे अइंगोंदे हेना वांगे तौ दुम तौ कदौगे अम्ता उलके नंग तौइदो तौ दुम तौ नुनु नुनु अय्या सिजाओ नना तौइदो तौ फजना तौ फजना नना मोमोय चिलकनी आई असेंग मने हाइदो आई हाइदो असेंग मने काय जौरनो खंगदेने कई मथेल जागे इंगारेन थोंबा खरा सासले इचेदी बाय इचे आई बाय रगे जानी ओइबा यानी कसा कपल आइसु दुम लोइसलानी हुजी नोनो पोंगलसर हाय अंजू होय ओधनी नुंगाइबो अंजू नुंगाइबो अहानबदा कंगला अनीसुबदा मोइरांग अहुमसुबदा खोंजोम चटकदौनी कंगला कोरे स्क्रीनशॉट लौरा थमगे को मफम दो विष्णु कइनो तौरे मतिन जोंगरे अइने स्क्रीनशॉट नाखो उद्रे हाइबेंगोंदा आई स्क्रीनशॉट लौरा थमगे मफम दो कोना मु नेट सर्च तौरगा येंगे अदु आई अहानबददी कइगुंबा मणिपुर दा लाको तारदी आई अहानबददी गोविंदा मंदिर दा चटकनी असे आईगी आसानी ओंधरदी दुगै ओंधरदी कइदौनी अहानबदे गोविंदा मंदिर चटकनी अति मखा ताबदी आई जहां मतम चलजु कैसु कायदे सी स्क्रीनशॉट अमतन लौगे विजय सिंह हाय अंजू नुंगाइरी मोनोनो अदना कोना जुंथारकनी अब तौना बा जुंथारकनी तौइदो सी
Anju live thadrabo. Tuminna layu. Nungairi nono kaino nang live thadrabo. Maitegi aruba laifhamdi kanglani. Okay, ai khangdan tawini. Okay. Yengani ko. Lakpa taragadi soidamaki ai asemba confirmdi aidi isorjingje chindagi pankiba taradi chindagi thokiba waje phatedana ko aduna ai jengani lakpa taragadi mafam puramda changba ngamnabu honagani lakpa taragadi isorna thaujanbiragadi do ai se ko kanglagi aidi khangdabagi ko aduna aigi planning se aigi asa se govinda mandir se yam chatning mane aba adugine aba do kangla se ai khange handa kainogi kagana kaino maming do kaino ne actress actor amga nupa luhongkiba do moisu handa kangla da ka changna khuram khidana ko do ai dum ningsange aba do yengani ai ꯏꯁꯣꯔꯅ ꯆꯤꯡꯁꯤꯜꯂꯒꯗꯤ ꯑꯩꯅ ꯆꯠꯅꯤꯡꯉꯦ ꯍꯥꯏꯅ ꯗꯣꯛ ꯂꯥꯎꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩꯅ ꯐꯅ ꯆꯠꯅꯤꯡꯕ ꯑꯣꯏꯔꯒꯁꯨ ꯏꯁꯣꯔꯅ ꯆꯤꯡꯁꯤꯟꯕꯤꯗ꯭ꯔꯗꯤ ꯆꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦꯕ ꯀꯩꯅꯣꯅꯦ ꯅꯣꯏꯒꯤ ꯅꯪ ꯀꯩꯅꯣꯝ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣꯅꯦ ꯅꯣꯏ ꯅꯤꯡꯉꯣꯜ ꯅꯪ ꯋꯥꯔꯝꯒꯅꯤ ꯑꯉꯥꯡ ꯑꯅꯤ ꯁꯦꯟꯅꯕꯗ ꯎꯔꯕ ꯍꯧꯖꯤꯛꯇ ꯇꯧꯋꯤꯗꯣ ꯎꯔꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯀꯥꯈꯠꯂꯒ ꯂꯣꯡꯇꯥ ꯇꯥꯔꯒ ꯇꯧꯋꯤꯗꯣ ꯎꯔꯕ ꯑꯩꯁꯦ ꯂꯣꯏꯔꯝꯅꯦꯕꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯕꯤꯖꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯕꯤꯖꯦꯟ ꯇꯥꯗ꯭ꯔꯦ ꯂꯥꯏꯚ ꯅꯣꯅꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩ ꯂꯥꯏꯚꯇꯣ ꯉꯥꯏꯍꯥꯛꯇꯪ ꯏꯁꯄꯤꯀꯔꯗꯣ ꯑꯩꯗꯤ ꯅꯣꯏꯗ ꯋꯥ ꯂꯣꯠꯂꯣꯏꯕꯀꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯏꯁꯄꯤꯀꯔ ꯑꯣꯐ ꯇꯧꯔꯒ ꯑꯉꯥꯡ ꯑꯅꯤꯗꯣ ꯂꯥꯎꯔꯤꯅꯦ ꯉꯥꯡꯉꯤꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏꯁꯦ ꯁꯥꯟꯇꯤ ꯂꯩꯔꯔꯣꯏꯗꯣꯏꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃ꯭ꯌꯨꯠꯇ ꯊꯝꯃꯒꯅꯦ ꯃꯣꯏꯗ ꯉꯥꯡꯉꯝꯕ ꯑꯗꯨꯗꯅꯤ ꯅꯦꯕ ꯅꯤꯡꯊꯝ ꯊꯥꯏ ꯅꯤꯡꯊꯝꯊꯥꯅꯤ ꯇꯨꯝꯃꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯍꯨꯏꯔꯦꯝ ꯁꯪꯒꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯅꯣ ꯐ꯭ꯔꯣꯝ ꯀꯁꯥꯔ ꯑꯣ ꯑꯟꯖꯨꯗ ꯀꯧꯔꯦ ꯀꯁꯥꯔꯅ ꯅꯣ ꯐ꯭ꯔꯣꯝ ꯀꯁꯥꯔꯁꯦ ꯀꯥꯏꯒꯤꯅꯣ ꯑꯩꯈꯣꯏ ꯅꯅꯥꯁꯦ ꯌꯥꯝ ꯂꯝ ꯍꯦꯜꯂꯦꯕ ꯃꯣꯏ ꯂꯩꯔꯒꯗꯤ ꯂꯝ ꯍꯦꯜꯂꯤꯒ ꯍꯥꯏꯖꯥꯄꯣꯟꯇꯦ ꯑꯗꯣ ꯍꯥꯏꯖꯥꯄꯣꯟꯇꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯔꯒ ꯃꯣꯏ ꯍꯦꯟꯕ ꯑꯃ ꯍꯦꯜꯂꯦꯕ ꯍꯥꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯜꯂꯦꯕ ꯑꯗꯨꯅ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯖꯥꯄꯣꯟꯇꯦꯕ ꯌꯥꯝ ꯂꯥꯡꯉꯦꯕ ꯑꯩꯈꯣꯏ ꯅꯅꯥꯁꯦ ꯍꯣꯠꯅꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯃꯊꯣꯟꯇ ꯄꯣꯛꯄꯅꯤꯅꯅꯦ ꯅꯤꯡꯉꯥꯏꯁꯨ ꯈꯔ ꯀꯜꯂꯤ ꯑꯗꯨꯅꯤꯗ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯏꯁꯣꯔ ꯔꯨꯝꯗ ꯆꯠꯈꯔꯦ ꯃꯆꯦꯅ ꯄꯨꯁꯟꯈꯔꯦ ꯑꯟꯖꯨ ꯏꯔꯣꯟꯕ ꯆꯥꯏ ꯏꯔꯣꯟꯕ ꯍꯥꯎꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩ ꯏꯟꯅꯐꯤ ꯂꯩꯕ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗꯦ ꯃꯩꯇꯩ ꯏꯅꯥꯇꯤ ꯍꯥꯏꯃꯤꯌꯦ ꯁꯣꯔꯤ ꯏꯅꯥꯇꯤ ꯂꯩꯕ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗꯦ ꯍꯣꯏ ꯑꯗꯨ ꯉꯝꯗꯕꯅꯦ ꯈꯟꯕꯁꯦ ꯑꯗꯨꯝꯅꯦ ꯖꯍꯥ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕꯇ ꯑꯃ ꯑꯣꯏꯌꯦꯕ ꯈꯪꯗꯦ ꯑꯩꯒꯤ ꯃꯐꯝꯗꯗꯤꯅꯦ ꯈꯟꯕꯇ ꯑꯃ ꯑꯣꯏ ꯖꯍꯥ ꯊꯕꯛꯁꯨ ꯉꯥꯏꯕ ꯄꯥꯡꯊꯣꯛꯄꯗꯤ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯊꯕꯛꯁꯦ ꯇꯧꯅꯤꯡꯕ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯇꯧꯒꯦꯅ ꯐꯨꯀꯧꯕꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯗꯤ ꯀꯩꯁꯨ ꯉꯝꯃꯤꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯇꯧꯒꯦ ꯑꯁꯤꯒ ꯑꯃ ꯆꯠꯀꯦ ꯑꯁꯤꯃ ꯇꯧꯁꯟꯒꯦꯅ ꯍꯥꯏꯕꯁꯦ ꯑꯩ ꯉꯝꯗꯦ ꯑꯩ ꯁꯥꯂꯤꯄꯨꯔꯒꯤꯅꯤ ꯁꯥꯂꯤꯄꯨꯔꯒꯤ ꯁꯥꯂꯤꯄꯨꯔ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣꯅꯦꯕ ꯕꯥꯔꯃꯣꯅꯤ ꯃꯅꯥꯛꯇ ꯅꯠꯇ꯭ꯔꯥ ꯁꯥꯂꯤꯄꯨꯔ ꯕꯥꯔꯃꯣꯅꯤ ꯃꯅꯥꯛꯇꯅꯤ ꯁꯥꯂꯤꯄꯨꯔꯗꯒꯤ ꯀꯩꯅꯣꯗꯣ ꯔꯥꯃꯦꯁꯣꯔꯤꯗꯣ ꯈꯪꯉꯝꯒꯅꯤ ꯁꯥꯂꯤꯄꯨꯔꯒꯤ ꯈꯪꯕ꯭ꯔꯥ ꯔꯥꯃꯦꯁꯣꯔꯤ ꯑꯩꯈꯣꯏ ꯃꯥꯃꯣꯆꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯔꯤꯅꯤ ꯆꯦ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯑꯩ ꯉꯁꯥꯏ ꯋꯥꯏ ꯌꯥꯝ ꯇꯨꯝꯅꯤꯡꯉꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯦꯁꯦꯖ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯁꯜꯂꯛꯑꯕꯅꯤꯅꯅꯦ ꯇꯨꯝꯅꯤꯡꯕꯁꯦ ꯈꯔ ꯐꯈꯔꯦ ꯉꯁꯥꯏ ꯋꯥꯏꯗꯤ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯨꯔꯦ ꯑꯩ ꯕꯥꯝꯒꯤꯅꯤ
ꯀꯣꯏꯔꯛꯎ ꯍꯥꯏꯔꯤꯃꯦꯕꯀꯣ ꯕꯥꯝꯒꯤꯅꯦ ꯍꯥꯏꯕ ꯑꯣ ꯍꯣꯏ ꯀꯣꯏꯔꯛꯀꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯀꯣꯏꯖꯔꯛꯀꯦ ꯕꯥꯝꯗꯗꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯊꯥꯕꯜ ꯈꯔ ꯆꯣꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯈꯪꯅꯁꯤ ꯌꯥꯏꯌꯦ ꯈꯪꯅꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯪꯅꯁꯤ ꯃꯦꯒꯥꯆꯟꯗ꯭ꯔ ꯀꯩꯔꯛ ꯑꯉꯥꯡ ꯅꯨꯄꯤꯗꯨꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯏ ꯍꯣꯏ ꯑꯩ ꯑꯩꯈꯣꯏ ꯅꯅꯥ ꯍꯥꯏꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯤ ꯑꯁ ꯑꯩ ꯃꯊꯥꯒ ꯁꯥꯏ ꯍꯣꯏ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯕ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯅꯅꯥꯁꯤ ꯅꯤꯡꯉꯥꯏ ꯈꯔ ꯐꯠꯇꯦꯕ ꯃꯥꯅ ꯑꯗꯨꯝ ꯍꯧꯔꯒꯅꯦ ꯃꯆꯦꯗꯣ ꯇꯧꯗ꯭ꯔꯦꯗꯅ ꯊꯕꯛꯁꯨ ꯉꯥꯏꯕ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯖꯦꯛꯇꯒꯤ ꯄꯤꯔꯛꯄ ꯃꯌꯥꯝꯗꯣ ꯃꯥꯅ ꯇꯧꯔꯣꯏꯕ ꯃꯥꯗꯤ ꯁ꯭ꯀꯨꯜꯗꯒꯤ ꯑꯩ ꯇꯧꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯅ ꯄꯨꯔꯒ ꯂꯥꯛꯑꯅꯤꯅꯀꯣ ꯋꯥꯁꯦ ꯂꯧꯁꯜꯂꯒ ꯂꯥꯛꯑꯅꯤ ꯌꯨꯝꯖꯔꯒ ꯃꯆꯦꯗ ꯀꯔꯝ ꯇꯧꯗꯕ ꯇꯧꯕꯤꯌꯨ ꯍꯥꯏꯅꯗ ꯑꯃꯁꯤꯅ ꯑꯃꯨꯛꯅꯦ ꯁꯧꯔꯒꯅꯦ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯇꯧꯒꯗ꯭ꯔꯥ ꯅꯪꯒꯤ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯧꯔꯒ ꯑꯗꯨꯝ ꯃꯥꯅ ꯑꯗꯨꯝ ꯇꯧꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯇꯧꯗꯕꯗꯤ ꯇꯧꯗꯦ ꯂꯣꯏꯅ ꯇꯧꯔꯦꯕ ꯍꯧꯖꯤꯛꯁꯨ ꯍꯣꯂꯤꯗꯦ ꯍꯨꯃꯥ ꯄꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯉꯥꯡ ꯅꯨꯄꯤꯁꯤꯅ ꯂꯣꯏ ꯇꯧꯕꯤꯔꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕꯇꯅꯦꯕ ꯑꯗꯣ ꯇꯧꯔꯤꯗꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯀꯥꯟꯅꯩꯗꯅ ꯃꯉꯣꯟꯗꯁꯨ ꯅꯣꯂꯦꯖ ꯂꯩꯍꯧꯔꯦ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯒꯤꯁꯨ ꯈꯜꯂꯒ ꯇꯧꯍꯜꯂꯤꯕꯅꯦ ꯑꯩꯈꯣꯏ ꯃꯨꯅꯤꯗꯅꯦ ꯑꯗꯣ ꯃꯥꯒꯤꯁꯨ ꯍꯨꯃꯥꯛ ꯇꯧꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯅꯅꯥꯒꯤꯁꯨ ꯑꯗꯨꯝ ꯃꯥꯅ ꯇꯧꯕꯤꯑꯕ ꯑꯗꯨꯅꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯦꯕꯗꯣ ꯃꯥ ꯂꯝ ꯍꯦꯜꯂꯔꯣꯏꯒꯦ ꯂꯥꯡꯖꯔꯔꯣꯏꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦꯅ ꯍꯥꯏꯔꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯅꯅꯥ ꯍꯦꯛꯇ ꯌꯥꯗꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩ ꯃꯅꯤꯕ ꯃꯄꯥꯟꯗ ꯅꯣꯅꯣ ꯑꯩ ꯃꯄꯥꯟꯗ ꯂꯩ ꯑꯗꯨꯅ ꯃꯤꯖꯥꯝ ꯈꯟꯗꯦ ꯃꯤꯖꯥꯝ ꯈꯪꯗꯦ ꯑꯣ ꯍꯣꯏ ꯅꯣꯅꯣ ꯑꯩ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯎꯈ꯭ꯔꯕ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯤꯀꯣ ꯃꯤ ꯌꯥꯝ ꯈꯪꯅꯗꯦ ꯍꯥꯏꯕ ꯃꯤꯠꯇ ꯆꯪꯗꯧꯕꯣꯏ ꯃꯤꯠꯇ ꯆꯪꯗꯧꯕꯣꯏ ꯅꯤꯡꯉꯦ ꯍꯣꯏ ꯂꯝꯍꯦꯟꯕꯅꯦ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯌꯥꯝ ꯂꯝꯍꯦꯜꯂꯦ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯁꯦ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯅꯦꯕ ꯃꯥꯅꯅꯦ ꯑꯗꯨ ꯃꯥꯁꯨ ꯌꯥꯝ ꯑꯉꯥꯡ ꯑꯣꯏ ꯌꯥꯝ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯌꯦꯕ ꯑꯗꯨꯅꯤ ꯁ꯭ꯀꯨꯜꯗꯒ ꯆꯠꯂꯒꯅꯦ ꯃꯥꯅ ꯋꯥꯔꯤ ꯑꯗꯨꯝ ꯇꯧꯔꯤꯕ ꯑꯗꯣ ꯁ꯭ꯀꯨꯜꯗꯒ ꯆꯠꯂꯒ ꯄꯣꯔꯥꯁꯦ ꯐꯥꯅꯅꯦ ꯄꯣꯔꯥꯁꯤ ꯐꯥꯔꯤꯅꯦꯕꯀꯣ ꯃꯦꯇ꯭ꯔꯤꯛꯇꯒ ꯑꯗꯨꯝ ꯐꯥꯔꯁ ꯗꯤꯕꯤꯖꯟꯒ ꯂꯥꯛꯏꯅꯦꯕ ꯁꯥꯏꯟꯁꯀ ꯂꯧꯔꯤꯅꯦꯕ ꯑꯩꯈꯣꯏ ꯃꯄꯥꯗꯤ ꯑꯗꯣ ꯂꯥꯏꯔꯤꯛ ꯐꯩꯌꯦꯕ ꯑꯗꯣ ꯄꯣꯔꯥꯁꯦ ꯐꯥꯅ ꯃꯥ ꯀꯩꯗꯧꯅꯤ ꯄꯣꯔꯥꯁꯦ ꯐꯥꯗꯦꯅ ꯍꯥꯏꯗꯣꯏꯕ ꯑꯣꯖꯥꯗꯨꯅꯦ ꯃꯥꯅ ꯋꯥꯔꯤ ꯇꯧꯔꯤꯕꯅꯦ ꯁ꯭ꯀꯨꯜꯒꯗ ꯎꯍꯜꯂꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯑꯣꯖꯥꯅ ꯐꯨꯕꯗꯣ ꯑꯗꯣ ꯃꯣꯏ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯦ ꯍꯤꯒꯠꯅ ꯇꯧꯗꯅ ꯄꯣꯔꯥꯗꯣ ꯐꯥꯗ꯭ꯔꯕꯅꯦ ꯐꯨꯔꯦꯗꯅ ꯑꯗꯨꯝ ꯃꯣꯏ ꯅꯨꯡꯉꯥꯏꯖꯔꯤꯕ ꯑꯗꯨ ꯈꯛꯀꯤ ꯈꯜꯂꯒ ꯄꯣꯔꯥ ꯐꯥꯅ ꯐꯥꯗꯦ ꯀꯥꯏꯅ ꯍꯥꯏꯅꯕ ꯑꯗꯨꯃꯥꯏꯅ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯕ ꯑꯗꯒꯤ ꯁꯨꯃꯥꯡꯗꯀꯁꯦ ꯑꯗꯨꯝ ꯆꯠꯄꯒꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯦ ꯁꯥꯡꯉꯦꯕ ꯃꯁꯥꯡ ꯑꯣꯏꯅ ꯂꯩꯕꯁꯨ ꯌꯨꯝ ꯃꯔꯤꯒꯤ ꯁꯨꯃꯥꯡꯁꯦ ꯂꯣꯏ ꯄꯨꯜꯂꯤꯅꯦꯕ ꯑꯗꯣ ꯐꯧ ꯐꯧꯕ ꯃꯇꯝꯗ ꯃꯈꯣꯡꯅ ꯀꯥꯎꯔ ꯆꯠꯂꯦ ꯍꯥꯏꯃꯤ ꯐꯧꯔꯥꯗꯒꯤ ꯐꯧꯁꯤꯗ ꯋꯥꯔꯤ ꯇꯧꯔꯤꯕꯅꯦ ꯃꯤ ꯑꯇꯣꯞꯄꯅꯅꯦ ꯑꯩꯉꯣꯟꯗ ꯅꯣꯏ ꯅꯪ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯅ ꯑꯩꯈꯣꯏ ꯏꯆꯦ ꯌꯥꯝꯃꯣꯏ ꯏꯆꯦ ꯃꯅꯣꯏꯅ ꯋꯥꯔꯤ ꯇꯧꯔꯤꯕꯅꯦ ꯑꯩꯉꯣꯟꯗꯅꯦ ꯑꯗꯨꯃꯥꯏꯅ ꯂꯝ ꯍꯦꯜꯂꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯩꯗꯅ ꯑꯗꯨꯅꯦꯕ ꯑꯗꯣ ꯀꯣꯟꯅ ꯑꯗꯨꯝ ꯆꯥꯎꯔ ꯐꯖꯈꯤꯅꯤ ꯅꯣꯏꯒꯤ ꯍꯦꯔꯣꯗꯤ ꯃꯥꯗꯤ ꯗ꯭ꯌꯨꯇꯤ ꯆꯠꯈꯔꯦ ꯀꯥꯏꯒꯤꯅꯣ ꯅꯪ ꯑꯩꯁꯦ ꯃꯣꯒꯣꯜꯄꯨꯔꯒꯤꯅꯤ ꯁꯤꯗꯥꯏ ꯃꯣꯒꯣꯜꯄꯨꯔꯒꯤꯅꯤ ꯅꯤꯔꯃꯂꯥ ꯁꯤꯡꯍ ꯍꯦꯜꯂꯣ ꯃꯁꯛ ꯐꯖꯕꯤ ꯅꯪꯗꯤ ꯍꯧꯖꯤꯛꯇ ꯂꯥꯛꯏꯔꯣ ꯅꯔꯃꯗꯥ ꯍꯥꯏꯃꯤꯌꯦ ꯅꯤꯔꯃꯂꯥ ꯑꯩ ꯁꯣꯏꯗꯣꯛꯈꯔꯦ ꯅꯔꯃꯗꯥ ꯁꯤꯡꯍ ꯃꯁꯛ ꯐꯖꯕꯤ ꯅꯪ ꯍꯧꯖꯤꯛꯇ ꯂꯥꯛꯏꯔꯣ ꯁꯤꯁ ꯅꯅꯥꯏ ꯂꯥꯛꯆꯔꯦ ꯉꯁꯥꯏꯉꯩ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯗꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯈ꯭ꯔꯕꯣ ꯅꯔꯃꯗꯥ ꯉꯁꯤ ꯊꯣꯏ ꯍꯣꯏ ꯂꯥꯛꯑꯝꯃꯦ ꯁꯤꯅ ꯅꯤꯀꯤ ꯊꯣꯏ ꯁꯟꯖꯤꯇꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯆꯧ ꯑꯃꯒ ꯂꯩꯔꯦꯕ ꯑꯗꯨꯗꯣ ꯑꯩꯅ ꯗꯦꯠ ꯄꯤꯗ꯭ꯔꯤ ꯑꯩꯅ ꯗꯦꯠ ꯄꯤꯔꯒ ꯑꯣꯏꯔꯛꯇꯣꯏꯅꯤ ꯃꯦꯁꯦꯖ ꯀꯔꯤꯒꯤ ꯀꯛꯏꯅꯣ ꯀꯅꯥꯅꯣ ꯃꯦꯁꯦꯖ ꯀꯛꯏꯁꯦ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯃꯦꯁꯦꯖ ꯀꯛꯄꯤꯒꯅꯨ ꯌꯥꯔꯤꯈꯩꯒꯤ ꯃꯦꯁꯦꯖ ꯀꯛꯄꯤꯒꯅꯨ ꯑꯗꯨꯝ ꯁꯣꯏꯈꯤꯕꯗꯣ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯦꯝꯗꯣꯔꯛꯑꯒ ꯖꯥꯄꯣꯅꯦ ꯑꯗꯣ ꯃꯦꯁꯦꯖꯁꯤ ꯀꯛꯄꯤꯒꯅꯨ ꯌꯥꯔꯤꯈꯩꯒꯤ ꯒꯨꯗ ꯅꯥꯏꯠ ꯑꯟꯖꯨ ꯒꯨꯗ ꯅꯥꯏꯠ ꯑꯟꯖꯨ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯟꯖꯨ ꯅꯔꯃꯗꯥ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯍꯤꯔꯣꯅ ꯀꯗꯥꯏꯒꯤꯅꯣ ꯑꯩ ꯅꯨꯄꯥꯗꯤ ꯕꯣꯟꯇꯔꯥꯄꯨꯔꯒꯤꯅꯤ ꯅꯔꯃꯗꯥ ꯅꯪ ꯆꯠꯈ꯭ꯔꯕꯣ ꯂꯩꯔꯤꯕꯣ
ꯂꯩꯔꯤꯕꯣ ꯐꯖꯕꯅ ꯅꯪꯅ ꯐꯔꯦ ꯐꯖꯕꯅ ꯅꯪꯅ ꯐꯔꯦ ꯅꯪꯅ ꯐꯔꯦ ꯑꯩ ꯐꯔꯦ ꯍꯥꯏꯔꯣ ꯚꯤꯗꯤꯑꯣꯗꯨꯒ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯍꯥꯏꯁꯦ ꯍꯣꯏ ꯌꯦꯡꯖꯔꯦ ꯀꯃꯦꯟꯒ ꯃꯌꯥꯝ ꯄꯤꯁꯜꯂꯝꯃꯣꯕ ꯑꯩ ꯌꯦꯡꯉꯨꯗ꯭ꯔꯤ ꯀꯃꯦꯟꯒ ꯔꯤꯄ꯭ꯂꯥꯏ ꯍꯟꯕ ꯃꯇꯝ ꯁꯪꯗ꯭ꯔꯤ ꯌꯦꯡꯉꯨꯗ꯭ꯔꯤ ꯌꯦꯡꯉꯅꯤ ꯑꯗꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯉꯁꯥꯏ ꯂꯥꯏꯛ 18 ꯂꯩꯔꯝꯃꯅꯤ ꯍꯧꯖꯤꯛ 17ꯇ ꯑꯣꯏꯈꯔꯦ ꯂꯥꯏꯛ ꯑꯃ ꯃꯌꯦꯡ ꯇꯥꯈꯔꯦ ꯅꯔꯃꯗꯥ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯛꯑꯣ ꯕꯤꯖꯦꯟ ꯁꯤꯡꯍ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯊꯦꯡꯀ꯭ꯌꯨ ꯀꯅꯥꯅꯣꯅꯦ 100 ꯍꯥꯏꯅ ꯄꯤꯁꯜꯂꯛꯏꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯣ ꯀꯥꯏꯗꯩ ꯄꯨꯊꯣꯔꯛꯏꯅꯣ ꯁꯤꯒꯤ 100ꯁꯤꯕꯨ ꯉꯥꯏꯈꯣꯅꯦ 100 ꯍꯥꯏꯅ ꯊꯣꯛꯄ꯭ꯔꯥꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯉꯁꯤꯗꯤ ꯉꯥꯔꯦꯟ ꯑꯗꯨꯝ ꯆꯥꯁꯜꯂꯦ ꯆꯥꯛ ꯈꯔꯒ ꯇꯧꯔꯒ ꯑꯩ ꯖꯥꯔꯤꯕꯣꯟꯒꯤꯅꯤ ꯑꯣ ꯖꯥꯔꯤꯕꯣꯟꯒꯤ ꯁꯤ ꯈꯔ ꯐꯖꯕ ꯕ꯭ꯂꯨꯒ ꯋꯥꯏꯠꯀꯁꯦ ꯐꯖꯕ꯭ꯔꯥ ꯁꯤꯁꯦ ꯐꯖꯕ꯭ꯔꯥ ꯁꯤꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯦ ꯆꯪꯁꯤꯜꯂꯛꯑꯣ ꯌꯦꯡꯉꯦ ꯎꯗꯦꯕ ꯃꯤꯠꯁꯦ ꯎꯗꯦ ꯕ꯭ꯂꯨꯗꯨꯅ ꯐꯖ ꯃꯥꯜꯂꯦ ꯑꯗꯩ ꯋꯥꯏꯠꯇꯨꯅ ꯐꯖꯩ ꯃꯣꯏꯗ ꯍꯪꯉꯨꯅꯦ ꯍꯪꯉꯦ ꯃꯃꯥꯡꯗ ꯊꯝꯃꯣ ꯑꯩ ꯄꯥꯏꯔꯣ ꯃꯃꯥꯡꯗ ꯊꯝꯃꯣ ꯈꯤꯇꯪ ꯇꯥꯔꯛꯀꯣ ꯌꯥꯔꯦ ꯑꯩ ꯍꯥꯏꯒꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯐꯖꯒꯦ ꯌꯦꯡꯉꯣ ꯋꯥꯏꯠꯀ ꯀꯣꯝꯕꯤꯅꯦꯠꯁꯤꯒ ꯕ꯭ꯂꯨꯒ ꯋꯥꯏꯠꯀꯁꯤꯒ ꯀꯔꯝꯕꯅ ꯍꯦꯜꯂꯤ ꯃꯊꯛꯀ ꯃꯈꯥ ꯈꯨꯕꯥꯛ ꯎꯔꯦ ꯈꯨꯕꯥꯛ ꯎꯍꯟꯒꯅꯨ ꯃꯊꯛꯀ ꯃꯈꯥꯁꯤꯒ ꯀꯔꯝꯕꯅ ꯍꯦꯜꯂꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯒꯤ ꯌꯦꯡꯉꯦ ꯚꯤꯗꯤꯑꯣꯗꯤ ꯍꯥꯟꯅꯗꯒꯤ ꯑꯩ ꯀꯃꯦꯟꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯇꯥꯕꯤꯕꯅꯦ ꯑꯩꯁꯨꯅꯦꯕ ꯑꯩ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕ ꯌꯦꯡꯉꯦ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯂꯥꯏꯚ ꯊꯥꯗꯣꯛꯑꯒꯅꯦ ꯑꯩꯒꯤ ꯏꯁꯀ꯭ꯔꯤꯟ ꯂꯥꯏꯚ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯀꯥꯏ ꯈꯟꯖꯤꯜꯂꯛꯑꯦꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯦ ꯑꯩꯗꯤ ꯀꯔꯤꯗꯤ ꯇꯧꯅ ꯂꯩꯒꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯨꯡꯊꯤꯟ ꯋꯥꯏ ꯀꯔꯤꯗꯤ ꯑꯗꯨꯝ ꯄꯣꯊꯥ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯂꯣꯏ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯈꯜꯂꯦꯕ ꯑꯃꯨꯛ ꯅꯣꯡꯃ ꯑꯗꯨꯝ ꯐꯥꯗꯣꯛꯀ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯌꯦꯡꯍꯟꯁꯤꯔ ꯀꯥꯏꯅꯁꯨ ꯑꯗꯨꯝ ꯈꯟꯖꯤꯜꯂꯛꯄꯒ ꯌꯥꯎꯔꯦꯕ ꯑꯃꯨꯛ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯅꯔꯃꯗꯥ ꯁꯤꯡꯍ ꯐꯖꯕꯅ ꯅꯪꯅ ꯐꯖꯔꯦ ꯍꯥꯏꯔꯤꯅꯤ ꯑꯣ ꯑꯗꯨꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯍꯥꯏꯔꯣ ꯑꯩꯁꯦ ꯏꯁꯥ ꯅꯣꯏꯕꯅ ꯂꯣꯏꯔꯝꯅꯦ ꯑꯩꯅ ꯏꯊꯤ ꯊꯤꯔꯝꯒꯅꯤꯌꯦ ꯅꯪꯁꯨ ꯍꯥꯏꯃꯜꯂꯦ ꯑꯩ ꯁꯝꯒ ꯂꯣꯏ ꯅꯥꯟꯊꯔꯦ ꯌꯦꯡꯉꯨ ꯇꯧꯏ ꯁꯝꯒ ꯂꯣꯏ ꯅꯥꯟꯊꯔꯦ ꯀꯔꯤꯅꯣ ꯁꯤꯒ 100 ꯍꯥꯏꯅ ꯄꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ 100 ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯏꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯑꯩ ꯈꯪꯗꯦꯅꯦ ꯂꯥꯞ ꯁꯤꯝꯕꯣꯜꯁꯨ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯂꯥꯞ ꯁꯤꯝꯕꯣꯜꯁꯦ ꯂꯥꯏꯛ ꯅꯠꯇ꯭ꯔꯣ ꯁꯤꯕꯨ ꯑꯁꯣꯝꯗꯗꯤ 17ꯇꯃꯛ ꯑꯣꯏ ꯑꯝꯇ ꯍꯦꯟꯒꯠꯇꯦꯕ ꯑꯗꯣ ꯅꯔꯃꯗꯥ ꯅꯣꯏ ꯂꯥꯏꯛ ꯊꯥꯅꯕ ꯀꯥꯡꯕꯨꯁꯤꯒ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯁꯤꯗ 100 ꯍꯥꯏꯅ ꯃꯌꯥꯝ ꯏꯁꯀ꯭ꯔꯤꯟꯁꯤꯒ ꯆꯣꯡꯊꯣꯔꯛꯏꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕ ꯐꯔꯦꯒ ꯇꯨꯝꯃꯒꯦ ꯂꯒꯦ ꯔꯍꯣ ꯂꯣꯏꯁꯟꯗꯧꯔꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯂꯒꯦ ꯔꯍꯣ ꯐꯔꯦ ꯒꯨꯗ ꯅꯥꯏꯠ ꯄꯤꯖꯦꯟ ꯁꯤꯡꯍ ꯅꯔꯃꯗꯥ ꯁꯤꯡꯍ ꯁꯤꯁ ꯅꯪꯗꯤ ꯌꯥꯝ ꯆꯝꯃꯦ ꯀꯩꯗꯧꯅꯤ ꯇꯥꯏꯕꯪ ꯄꯥꯟꯁꯦ ꯈꯔ ꯑꯗꯨꯝ ꯆꯥꯝꯊꯣꯛꯄꯅ ꯐꯔꯦꯗ ꯀꯣꯆꯤ ꯀꯣꯠꯂꯒ ꯃꯔꯩ ꯊꯥꯡꯉꯒ ꯅꯪꯅ ꯑꯗꯨ ꯇꯧꯔꯗꯤ ꯑꯩꯅ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯈꯔ ꯑꯗꯨꯝ ꯆꯥꯝꯊꯣꯛꯄꯅ ꯐꯔꯦꯗ ꯁꯪꯁꯥꯔꯁꯦ ꯑꯄꯪꯕ ꯑꯩꯁꯨ ꯏꯁꯣꯔ ꯂꯩꯔꯤꯅꯤ ꯑꯗꯣ ꯑꯩ ꯈꯪꯗꯦꯕ ꯁꯤꯒꯩꯁꯤꯒ ꯆꯣꯡꯊꯣꯔꯛꯏꯁꯦ ꯂꯥꯞꯁꯤꯡꯕꯣꯜꯅ ꯄꯤꯛ ꯊꯟꯈꯔꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣꯅꯦ ꯑꯣ ꯁꯤ ꯂꯥꯏꯛ ꯑꯣꯏꯔ ꯂꯥꯏꯛ ꯄꯤꯁꯜꯂꯛꯏꯔ ꯀꯩꯅꯣ ꯀꯅꯥꯅꯣ ꯇꯧꯔꯛꯏꯁꯤꯕꯨ ꯑꯩꯕꯨ ꯈꯪꯗ꯭ꯔꯦꯅꯦ ꯑꯩ ꯁꯨꯁꯃꯤꯇꯥ ꯁꯂꯥꯝ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯅꯤꯡꯉꯣꯜ ꯈꯔ ꯍꯪꯒꯠꯂꯦ ꯃꯁꯛ ꯈꯔꯒ ꯅꯠꯇꯦ ꯑꯩ ꯑꯣꯚꯔ ꯑꯣꯏꯔꯝꯅꯦ ꯈꯔꯒ ꯅꯠꯇꯦ ꯐꯖꯅ ꯑꯣꯚꯔ ꯑꯣꯏꯔꯝꯅꯦ ꯑꯗꯨꯅꯤ ꯆꯝꯕꯅ ꯐꯕꯅꯦ ꯃꯥꯅꯤ ꯆꯝꯕꯅ ꯐꯩ ꯑꯩ ꯀꯣꯆꯤ ꯀꯣꯔꯥꯡ ꯊꯥꯡꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯁꯟꯖꯤꯠ ꯁꯤꯡꯍ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯐꯁꯦ 1 ꯑꯋꯥꯔ ꯐꯥꯍꯟꯕꯤꯕꯒꯤ ꯅꯣꯏ ꯃꯌꯥꯝ ꯂꯩꯔꯝꯗ꯭ꯔꯒꯗꯤ 1 ꯑꯋꯥꯔꯁꯦ ꯐꯥꯔꯣꯏꯗꯕꯅꯦ ꯑꯩ ꯏꯇꯣꯝꯇ ꯇꯨꯝꯅꯤꯡꯅ ꯑꯗꯨꯝ ꯇꯨꯝꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯉꯤ
ꯑꯗꯣ ꯅꯣꯏ ꯃꯌꯥꯝꯅ ꯀꯃꯦꯟ ꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯁꯦ 1 hour ꯐꯥꯔꯦ ꯑꯗꯨꯗꯒꯤ 1 hour ꯃꯇꯨꯡꯗꯗꯤ 2 hours ꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯁꯤꯔ ꯍꯥꯏꯅ ꯈꯟꯖꯜꯂꯛꯏꯅꯦ ꯑꯩꯁꯦ 1:35 ꯑꯣꯏꯈ꯭ꯔꯦꯕ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 35 ꯐꯥꯔꯦ ꯑꯗꯣ ꯑꯙꯥ ꯘꯟꯇꯥꯗ ꯉꯥꯏꯈ꯭ꯔꯦ ꯑꯗꯣ ꯄꯨꯡ 2 ꯐꯥꯍꯜꯂꯝꯃꯒꯦꯀꯣ ꯄꯨꯡ 2ꯁꯦ ꯐꯥꯕꯒ ꯉꯁꯤ ꯊꯝꯃꯗꯕꯅꯦ ꯑꯗꯣ ꯂꯩꯕꯤꯌꯨ ꯅꯔꯃꯗꯥ ꯀꯩꯕ ꯅꯔꯃꯗꯥ ꯁꯤꯡꯍ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯃꯨꯛ ꯊꯣꯛꯑꯒꯁꯨ ꯑꯃꯨꯛꯀꯁꯨ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯑꯩ ꯉꯥꯏꯖꯔꯝꯒꯦ ꯄꯨꯡ 2 ꯐꯥꯎꯕ ꯉꯥꯏꯖꯔꯝꯒꯦ 10:30 ꯐꯥꯎꯕ ꯑꯩ ꯂꯥꯏꯚꯁꯦ ꯆꯠꯀꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯁꯨ ꯊꯝꯃꯅꯤ ꯑꯗꯨ ꯂꯥꯏꯚꯇ ꯂꯥꯛꯑꯒꯁꯨ ꯊꯣꯛꯄ ꯇꯥꯔꯁꯨ ꯑꯃꯨꯛꯀꯁꯨ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ 10:30ꯒꯤ ꯃꯅꯨꯡꯗ ꯑꯗꯣ ꯂꯣꯏꯁꯟꯈꯔꯦ ꯍꯧꯖꯤꯛꯇ 100 ꯍꯥꯏꯅ ꯇꯧꯔꯝꯃꯦ ꯑꯗꯒꯤ ꯑꯣ ꯃꯥꯏ ꯒꯣ ꯁꯤꯔꯦꯅꯤ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯁꯨꯁꯃꯤꯇꯥ ꯁꯂꯥꯝ ꯆꯥꯛ ꯆꯥꯔꯦ ꯕ꯭ꯂꯣꯒꯔ ꯅꯠꯇ꯭ꯔꯥ ꯕ꯭ꯂꯣग ꯍꯥꯡꯉꯤ ꯅꯠꯇ꯭ꯔꯥ ꯁꯨꯁꯃꯤꯇꯥ ꯁꯂꯥꯝꯁꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯌꯦꯡꯉꯝꯃꯦ ꯅꯣꯏ ꯏꯆꯦꯒ ꯅꯔꯃꯗꯥ ꯒꯟꯖꯨꯗ ꯒ꯭ꯋꯥꯟꯖꯨ ꯍꯦ ꯒ꯭ꯋꯥꯟꯖꯨꯗꯤ ꯏꯅꯛ ꯅꯛꯏ ꯀꯩꯅꯣ ꯒ꯭ꯋꯥꯟꯖꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅꯤ ꯑꯅꯤꯈꯛ ꯕꯣꯏꯜ ꯇꯧ ꯍꯧꯒꯅꯨ ꯍꯧꯒꯅꯨ ꯕꯣꯏꯜ ꯇꯧ ꯀꯩꯅꯣꯗꯣ ꯀꯦꯇ꯭ꯂꯤꯗꯣ ꯑꯗꯨꯒ ꯏꯁꯤꯡ ꯈꯛꯇꯪ ꯍꯥꯞꯄꯒ ꯕꯣꯏꯜ ꯇꯧ ꯒꯦꯁꯇꯣ ꯈꯤꯇꯪ ꯐꯖꯅ ꯊꯥꯎ ꯌꯥꯝ ꯀꯟꯅ ꯂꯩꯈꯠꯀꯅꯨ ꯒ꯭ꯋꯥꯟꯖꯨꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇꯅꯦ ꯒ꯭ꯋꯥꯟꯖꯨꯗꯤ ꯌꯥꯝ ꯅꯛꯑꯦ ꯅꯔꯃꯗꯥ ꯀꯣꯏꯔꯛꯎ ꯑꯩꯈꯣꯏꯗ ꯅꯔꯃꯗꯥ ꯆꯤꯡꯉ ꯅꯣꯏ ꯏꯆꯦꯒ ꯑꯗꯣ ꯅꯔꯃꯗꯥ ꯀꯣꯏꯔꯛꯑꯣ ꯑꯩꯈꯣꯏꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯃꯦꯟ ꯏꯔꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯇꯨꯝꯅꯤꯡꯉꯛꯑꯅꯤ ꯅꯛꯄꯅꯦ ꯅꯛꯏ ꯑꯗꯨꯝꯅꯤ ꯑꯩꯅ ꯍꯥꯏꯗꯣ ꯅꯛꯏ ꯑꯩꯗꯤ ꯒ꯭ꯋꯥꯟꯖꯨꯁꯤꯗꯤ ꯑꯩ ꯌꯨꯝꯕꯨ ꯆꯠꯂꯗꯤ ꯒ꯭ꯋꯥꯟꯖꯨ ꯂꯥꯜꯂꯒ ꯆꯠꯂꯦ ꯒ꯭ꯋꯥꯟꯖꯨ ꯍꯥꯏꯗ꯭ꯔꯅꯦ ꯁꯤꯗꯣ ꯍꯥꯏꯋꯦ ꯃꯅꯥꯛꯇ ꯂꯩꯕꯗꯣ ꯅꯣꯏ ꯃꯐꯝꯁꯦ ꯍꯥꯏꯋꯦ ꯃꯅꯥꯛꯇ ꯅꯠꯇ꯭ꯔꯣ ꯃꯦꯁꯦꯖ ꯀꯛꯊꯠꯈꯔꯦ ꯀꯅꯥꯅꯣ ꯕꯥꯏ ꯕꯥꯏ ꯅꯤꯡꯉꯣꯜ ꯕꯥꯏ ꯕꯥꯏ ꯑꯟꯖꯨ ꯕꯥꯏ ꯕꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯚꯇꯣ ꯀꯨꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯝꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯚꯇ ꯂꯥꯏꯛ ꯇꯧꯗ꯭ꯔꯒꯗꯤ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯅꯥꯅꯣ ꯀꯃꯦꯟ ꯀꯛꯏꯁꯦ ꯚ꯭ꯌꯨ ꯃꯦꯁꯦꯖ ꯍꯥꯏ ꯚ꯭ꯌꯨ ꯃꯦꯁꯦꯖ ꯑꯝꯇꯪ ꯅꯝꯅꯁꯤꯡꯒꯦ ꯊꯣꯛꯂꯛꯄꯁꯤꯡꯒꯦ ꯍꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯣ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯇꯧꯏ ꯆꯨꯝꯃ ꯃꯥꯜꯂꯦꯀꯣ ꯑꯁꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯇꯨ ꯌꯨ ꯃꯥꯅꯤ ꯍꯥꯏꯋꯦ ꯃꯅꯥꯛꯇ ꯍꯣꯏ ꯑꯩꯁꯦ ꯌꯨꯝꯗ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯍꯦꯛ ꯆꯠꯂꯦ ꯍꯥꯏꯕ ꯍꯟꯗꯛꯁꯨ ꯆꯠꯀꯅꯤ ꯃꯄꯥꯒꯤ ꯁꯨꯕꯁꯦ ꯁꯨꯇꯤ ꯐꯪꯗꯦꯕ ꯑꯗꯣ ꯃꯥ ꯍꯟꯗꯛ ꯗꯦꯠ 5ꯇꯒꯤꯔ ꯀꯩꯅꯣ ꯁꯨꯇꯤ ꯍꯥꯏꯅꯕꯅꯦꯕ 5ꯇꯒꯤꯔ 8ꯇꯒꯤꯔ 5ꯇꯒꯤꯔ ꯍꯥꯏꯅꯕꯅꯦ ꯑꯗꯨ ꯐꯪꯗꯉꯩꯒꯤ ꯂꯩꯔꯛꯏꯅꯦꯕ 5ꯁꯤꯕꯨ ꯀꯩꯅꯣꯅꯦ ꯉꯁꯤ ꯗꯦꯠ ꯀꯌꯥꯅꯣꯅꯦ ꯉꯁꯤ 4 ꯍꯌꯦꯡꯗꯒꯗꯤ ꯑꯗꯨꯝ ꯁꯨꯇꯤ ꯍꯥꯏꯅꯩꯌꯦ ꯍꯌꯦꯡ ꯍꯥꯏꯔꯦ ꯍꯌꯦꯡ ꯑꯣꯏꯔꯒꯗꯤ ꯃꯥ ꯍꯥꯏꯔꯝꯒꯗꯕꯅꯦ ꯍꯌꯦꯡ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ ꯇꯥꯡ 9 ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯑꯗꯨꯁꯨ ꯅꯣꯏ ꯊꯣꯡꯒꯥꯟ ꯂꯥꯜꯂꯒ ꯆꯠꯇꯣꯏꯅꯦ ꯑꯩ ꯁꯣꯟ ꯁꯥꯏꯗ ꯔꯥꯡꯒꯤ ꯒꯥꯔꯤꯔꯣꯝꯗꯩ ꯆꯠꯄꯁꯦ ꯑꯩ ꯇꯜꯂꯦꯕ ꯅꯣꯏ ꯊꯣꯡꯒꯥꯟ ꯂꯣꯝꯗꯩꯅ ꯑꯃꯨꯛ ꯇ꯭ꯔꯥꯐꯤꯛ ꯂꯩꯇꯦꯅ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅꯅꯦ ꯑꯗꯣꯝꯗꯩ ꯑꯗꯨꯝ ꯆꯠꯄꯗꯨꯅ ꯅꯨꯡꯉꯥꯏꯌꯦꯕ ꯃꯣꯕꯥꯏꯜ ꯌꯥꯝ ꯅꯛꯅ ꯌꯦꯡꯒꯅꯨ ꯃꯤꯠ ꯁꯣꯛꯀꯅꯤ ꯗꯦꯠ 4 ꯉꯁꯤ ꯗꯦꯠ 4ꯅꯦ 49 ꯃꯤꯅꯤꯠ ꯇꯥꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯈꯪꯉꯅꯤꯕ ꯑꯩꯅ ꯂꯥꯏꯚꯀ ꯊꯥꯔꯝꯗꯅ ꯄꯨꯡ 2ꯒ ꯂꯥꯏꯚ ꯊꯥꯔꯝꯃꯤꯒ ꯑꯗꯨ ꯃꯥ ꯈꯪꯉꯅꯤ ꯀꯩꯀꯩꯕꯨ ꯍꯥꯏꯅꯣ ꯀꯔꯤ ꯇꯧꯅ ꯂꯩꯅꯣꯅꯦ ꯂꯥꯏꯚꯇ ꯀꯥꯏꯅ ꯃꯥ ꯈꯪꯉꯅꯤ ꯍꯌꯦꯡ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯉꯥꯡꯕꯨꯗꯤ ꯉꯥꯡꯉꯣꯏꯕ ꯅꯣꯏ ꯀꯔꯤ ꯁꯥꯒꯩꯅꯣ ꯑꯩꯗꯤ ꯃꯨꯇꯨꯝꯅꯤ ꯃꯨꯇꯨꯝ
Nang kamay khangino Narmada kamay khangino aingona mutumla hangaido Nungairibo iche nungairibo nungairi kaino Narmada kaino haina haibu nang kamay khangino haiba akhoi sagaido oh Nomitado idomchane kano Nomitade Nomitade kanano akhoi inamaduro kadaida mayum paanbano Nomitase wari nungairektore tam tam tauna Narmada nanga wari se tam tam tauna nungairektore nangi Nomita haise kanano kadaida mayum paanbano ai michung tumninge ai mit mathakta sambru thungye ubraja ubra mayam kana kana aigi mit mathakta sambru thungba je ui se oh sikum lekaida oh aigi inama hek ason inamani do aigi nupagine pokminaba macheni aigi nupagi hek pokminaba machene inamane aigi ma khwang nabna lorene ado aigi sambru se ubaro ꯁꯖꯤꯁꯤꯡ Narmada Haridasna ꯂꯧꯏꯗꯣ ꯍꯣꯏ ꯍꯣꯏ Haridasna ꯂꯧꯏꯗꯣ ꯑꯩꯈꯣꯏ ꯇꯥꯗꯣꯅꯦꯕ ꯍꯥꯏꯗꯤ ꯏꯅꯝꯃꯅꯦꯕ ꯅꯪ ꯅꯍꯥꯟꯒꯩ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯈꯪꯉꯒ ꯃꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯗꯕꯅꯦ ꯃꯣꯏ ꯌꯥꯗꯕꯅꯤꯅ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯂꯧꯁꯟꯗꯦ ꯃꯣꯏ ꯂꯩꯔꯗꯤ ꯚꯤꯗꯤꯑꯣ ꯂꯧꯗꯦꯕ ꯌꯥꯗꯕꯅꯤꯅ ꯀꯩꯗꯧꯅꯤ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯌꯦꯕ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤꯁꯨ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯂꯥꯛꯀꯅꯤ ꯂꯧꯕꯒꯤ ꯃꯇꯥꯡ ꯂꯥꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯣꯏ ꯌꯥꯗꯦ ꯑꯩ ꯑꯃ ꯇꯧꯔꯦꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯥꯡꯕꯗꯅꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯂꯣꯛꯀꯅꯨ ꯇꯜꯂꯤ ꯈꯣꯠꯂꯦꯅ ꯍꯥꯏꯔꯕꯅꯦ ꯑꯩ ꯑꯗꯨ ꯃꯤꯗꯨꯃ ꯁꯨꯡꯖꯥꯎ ꯌꯥꯎꯍꯟꯅꯤꯡꯗꯦꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩ ꯌꯥꯝ ꯆꯝꯅ ꯀꯥꯖꯔꯛꯄꯅꯦꯕ ꯑꯩ ꯀꯅꯥꯝꯒꯤ ꯁꯥꯄꯣꯔꯠ ꯃꯆꯦꯠ ꯑꯃ ꯌꯥꯎꯗꯅ ꯏꯁꯥꯅ ꯈꯣꯡ ꯊꯣꯡꯅ ꯂꯥꯛꯑꯒ ꯀꯥꯖꯔꯛꯄꯅꯤ ꯑꯗꯨꯗꯒꯤ ꯇꯧꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯅꯠꯇ꯭ꯔꯅꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯇꯧꯔꯁꯨ ꯇꯧꯗ꯭ꯔꯁꯨ ꯃꯥꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯦꯕ ꯑꯩꯅ ꯆꯥꯏꯗꯣ ꯃꯥꯁꯨ ꯆꯥꯏꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯩꯅ ꯋꯥꯔꯦ ꯃꯥꯁꯨ ꯋꯥꯔꯤꯅꯤ ꯆꯞ ꯃꯥꯟꯅꯩꯅꯦꯕꯀꯣ ꯈꯨꯕꯥꯏꯅꯤꯗꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯊꯝꯃꯣ ꯃꯥꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯍꯧꯖꯤꯛ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯑꯗꯣ ꯑꯇꯣꯞꯄꯒꯤ ꯑꯣꯏꯅ ꯑꯩꯅ ꯉꯁꯤ 14K ꯌꯧꯖꯔꯤꯁꯦ ꯀꯅꯥꯝꯒꯤ ꯁꯞꯄꯣꯔꯠ ꯃꯆꯦꯠ ꯑꯃ ꯌꯥꯎꯗꯕꯅꯦ ꯏꯁꯥ ꯏꯇꯣꯝꯇ ꯂꯥꯛꯆꯕꯅꯦ ꯆꯝꯅ ꯑꯗꯒꯤ ꯍꯟꯗꯛꯇꯕꯨ ꯈꯤꯇꯪ ꯑꯩꯒꯤ ꯌꯨꯇꯨꯕꯔꯁ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯉꯥꯡ ꯑꯩꯒꯤ ꯏꯈꯥ ꯊꯣꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯐꯪꯅꯖꯔꯦꯀꯣ ꯃꯃꯥꯡꯗꯒꯤꯗꯤ ꯑꯩ ꯁꯨꯕꯁꯦ ꯀꯅꯥꯝꯒꯤ ꯀꯩꯁꯨꯝ ꯌꯥꯎꯗꯉꯩꯒꯤ ꯑꯗꯨꯝ ꯂꯥꯛꯆꯕꯅꯦ ꯑꯗꯨꯅ ꯑꯩ ꯃꯤꯅ ꯄꯥꯝꯗꯕ ꯊꯕꯛꯇꯣ ꯑꯩ ꯆꯦꯅꯦꯜꯗꯩ ꯍꯥꯞꯅꯤꯡꯗꯦꯕ ꯑꯩ ꯃꯣꯏꯅ ꯑꯗꯨ ꯇꯧꯋꯦ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩ ꯖꯕꯔꯗꯁꯇꯤ ꯑꯩ ꯆꯦꯅꯦꯜꯁꯦ ꯍꯥꯞꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩ ꯍꯥꯞꯁꯨ ꯍꯥꯞꯇꯦꯕ ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯚꯤꯗꯤꯑꯣ ꯂꯧꯕ ꯌꯥꯗꯕꯅꯦ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯃꯆꯦꯠ ꯑꯃ ꯍꯥꯞꯇꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯕꯣꯛꯁꯨ ꯌꯥꯗꯕꯅꯤꯅ ꯍꯥꯞꯄꯤꯗꯦ ꯇꯜꯂꯦ ꯌꯥꯅꯤ ꯁꯝꯕꯨꯗ ꯐꯖꯕꯅꯦ ꯈꯖꯥꯏꯗꯁꯨ ꯊꯨꯡꯉꯦ ꯁ꯭ꯋꯥꯏꯗꯁꯨ ꯊꯨꯡꯉꯦ ꯁ꯭ꯋꯥꯏ ꯋꯥꯏꯗꯁꯨ ꯊꯨꯡꯉꯦ ꯑꯗꯨꯗꯤ ꯌꯥꯝ ꯄꯤꯛꯑꯦ ꯈꯖꯥꯏꯗꯁꯨ ꯊꯨꯡꯉꯦ ꯍꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯤꯗꯨꯗꯤ ꯅꯪꯒꯤ ꯀꯔꯝꯕ ꯚꯤꯗꯤꯑꯣꯗ ꯌꯥꯎꯒꯦꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯀꯔꯝꯕ ꯚꯤꯗꯤꯑꯣꯗ ꯌꯥꯎꯈꯤꯒꯦ ꯑꯩꯕꯨ ꯈꯪꯗꯦꯅꯦ ꯀꯥꯎꯈ꯭ꯔꯤꯔꯣ ꯑꯗꯨꯒ ꯃꯥꯅꯤ ꯆꯨꯝꯃꯤ ꯈꯪꯉꯤꯗ
ꯑꯩꯗꯤ ꯇꯜꯂꯦ ꯑꯩ ꯑꯁꯦꯡꯒꯤ ꯑꯩ ꯇꯜꯂꯦ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯂꯥꯛꯆꯕꯅꯤ ꯏꯁꯥꯅ ꯑꯩ ꯉꯝꯃꯤꯈꯩ ꯆꯠꯀꯅꯤ ꯑꯩ ꯌꯥꯝ ꯆꯝꯅ ꯂꯥꯛꯆꯕꯅꯤ ꯆꯝꯅ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯩ ꯃꯤꯒꯤ ꯂꯥꯡꯐꯥꯡ ꯍꯥꯕꯤ ꯖꯥꯕꯤ ꯀꯩꯁꯨꯝꯇ ꯍꯥꯞꯅꯤꯡꯗꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ (45) ꯇꯥꯔꯦꯀꯣ 1 ꯘꯟꯇꯥꯁꯦ ꯄꯨꯡ ꯑꯃꯁꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯖꯔꯛꯑꯦ ꯑꯗꯣ ꯄꯨꯡ ꯑꯃ ꯐꯥꯔ ꯃꯇꯨꯡꯗꯗꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯄꯗꯒꯤ ꯃꯥꯏ ꯃꯅꯥꯛꯇ ꯄꯨꯁꯜꯂꯛꯀꯅꯨ ꯑꯗꯨ ꯑꯩꯒꯤ ꯇꯧꯔꯛꯇꯣꯏꯅꯤꯅ ꯑꯗꯨ ꯑꯅꯤꯃꯛ ꯁꯥꯏꯠꯇ ꯍꯨꯛꯂ ꯑꯇꯦꯜꯂꯒ ꯑꯇꯦꯟꯕꯗꯨꯗꯤ ꯁꯤꯗꯣꯛꯅꯅꯨ ꯍꯨꯛꯇꯣ ꯃꯆꯨ ꯀꯣꯛꯈꯤꯅꯤ ꯑꯃꯁꯦ ꯆꯨꯝꯀꯤ ꯂꯩꯗꯤ ꯑꯅꯧꯕꯅꯤꯅ ꯃꯆꯨ ꯀꯣꯛꯈꯤꯅꯤ ꯑꯃꯗꯣ ꯀꯂꯔ ꯇꯩꯁꯜꯂꯨ ꯀꯂꯔ ꯅꯦꯟ ꯄꯣꯂꯤꯁ ꯇꯩꯁꯜꯂꯨ ꯐꯖꯔꯣꯏꯌꯦ ꯐꯖꯅꯤ ꯐꯖꯔꯣꯏ ꯑꯆꯥ ꯅꯥ ꯆꯨꯞꯀꯅꯨ ꯃꯌꯥꯅ ꯁ꯭ꯀꯤꯟ ꯀꯂꯔꯒꯤ ꯅꯦꯟ ꯄꯣꯂꯤꯁꯇꯣ ꯇꯩꯁꯜꯂꯨ ꯃꯊꯛꯇꯨꯒ ꯑꯗꯨꯑꯣꯏꯗꯤ ꯃꯆꯨ ꯀꯣꯛꯑꯔꯣꯏ ꯅꯪꯒꯤꯗꯣ ꯒꯣꯜꯗꯦꯟ ꯀꯂꯔꯗꯣ ꯃꯊꯛꯇꯨ ꯁ꯭ꯀꯤꯟ ꯀꯂꯔꯒꯤ ꯅꯦꯟ ꯄꯣꯂꯤꯁꯇꯣ ꯇꯩꯁꯜꯂꯨ ꯌꯥꯅꯤ ꯍꯥꯞ ꯕꯣꯜ ꯆꯥꯎꯗꯨꯅ ꯐꯩ ꯍꯣꯔꯤꯔꯥ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯀꯩ ꯂꯪꯊꯣꯛꯇꯣꯏꯅꯣ ꯑꯗ ꯊꯝꯃꯝꯃꯨ ꯀꯩꯅꯣꯗ ꯇꯦꯡꯀꯣꯠꯗ ꯍꯥꯞꯆꯜꯂ ꯊꯝꯃꯨ ꯇꯦꯡꯀꯣꯠꯗ ꯍꯥꯞꯆꯜꯂ ꯗꯀꯥꯟ ꯀꯨꯞꯁꯟ ꯊꯝꯃꯨ ꯂꯥꯏꯚ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯤ ꯑꯣ ꯂꯥꯏꯚ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯤꯔꯣ ꯑꯩ ꯌꯦꯡꯒꯦ ꯂꯥꯏꯚ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕ ꯑꯣꯏꯔꯒꯗꯤ ꯀꯌꯥꯝ ꯀꯨꯏꯔꯕꯩ ꯃꯃꯥꯡꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯅꯣ ꯑꯩ ꯂꯥꯏꯚꯇꯤ ꯀꯩꯅꯣ ꯇꯧꯔꯨꯗꯦꯕ ꯑꯗꯨꯅꯅꯦ ꯂꯥꯏꯚꯇꯣ ꯀꯌꯥꯝ ꯀꯨꯏꯔꯕꯅꯣ ꯑꯩꯗꯤ ꯐꯪꯅꯔꯨꯕ ꯃꯇꯝꯗ ꯑꯣꯏꯔꯒꯗꯤ ꯆꯪꯉꯦꯀꯣ ꯑꯗꯣ ꯊꯑꯣꯏꯅ ꯊꯥꯡꯒꯩ ꯁꯦꯡꯅ ꯑꯩ ꯂꯥꯏꯚ ꯚꯤꯗꯤꯑꯣꯗꯤ ꯀꯌꯥ ꯊꯣꯏꯅ ꯍꯥꯡꯗꯦꯕꯅꯦ ꯍꯧꯖꯤꯛ ꯅꯪꯅ ꯆꯪꯉꯛꯏ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯊꯪꯅꯔꯨꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯆꯪꯉꯛꯀꯅꯦꯕꯀꯣ ꯐꯪꯅꯗꯅ ꯇꯧꯋꯤꯅꯦ ꯑꯗꯣ ꯌꯦꯡꯒꯦ ꯅꯪ ꯑꯗꯨꯝ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯀꯣꯏꯊꯤ ꯊꯤꯔꯒꯦ ꯐꯪꯖꯔꯅꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯅꯤ ꯆꯨꯝꯃꯤ ꯈꯪꯉꯦꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯂꯣꯏꯅ ꯐꯨꯜ ꯁꯥꯄꯣꯟꯅꯤ ꯑꯁ ꯅꯪꯒꯤ ꯏꯃꯨꯡ ꯃꯤ ꯃꯌꯥꯝꯗꯣ ꯎꯕꯗ ꯑꯩꯗꯤ ꯌꯥꯝ ꯀꯜꯂꯛꯆꯩꯌꯦ ꯃꯊꯪ ꯃꯄꯣꯛꯇ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯄ ꯇꯥꯔꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯃꯌꯥꯝꯗꯣ ꯑꯩꯒꯤꯁꯨ ꯑꯣꯏꯕ ꯐꯪꯕ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯍꯥꯏꯕ ꯐꯪꯕ ꯑꯣꯏꯖꯒꯦ ꯀꯜꯂꯛꯆꯩ ꯌꯥꯝ ꯀꯜꯂꯛꯆꯩ ꯅꯣꯏ ꯃꯌꯥꯝꯅ ꯇꯧꯕꯗꯣ ꯎꯕꯗꯩ ꯃꯣꯏ ꯃꯌꯥꯝꯅ ꯌꯨꯇꯨꯞ ꯆꯦꯅꯦꯜ ꯍꯥꯡꯉꯨ ꯍꯥꯏꯅ ꯍꯥꯡꯕꯅꯦ ꯑꯣꯃꯥ ꯀꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯅꯣꯅꯦ ꯏꯁ ꯑꯁꯦꯡꯕ ꯌꯥꯝ ꯅꯨꯡꯁꯤꯕꯣ ꯌꯥꯏꯗ ꯅꯣꯏ ꯅꯆꯦꯃꯟꯒ ꯅꯪꯒ ꯇꯧꯃꯤꯟꯅꯔꯤꯕ ꯑꯗꯒꯤ ꯅꯪꯒꯤ ꯅꯇꯩꯒꯗꯣ ꯑꯗꯨꯝ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯄꯨꯔꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅꯅꯦ ꯐ꯭ꯔꯤ ꯐꯦꯡꯗ ꯂꯩꯃꯤꯟꯅꯩꯑꯕ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩ ꯌꯥꯝ ꯄꯥꯝꯃꯦ ꯀꯜꯂꯛꯆꯩ ꯈꯔ ꯂꯛꯅꯔꯧꯔꯣ ꯂꯛꯅꯔꯗꯤ ꯆꯨꯔꯨꯡꯅꯤ ꯀꯥꯏꯗꯣ ꯑꯩꯈꯣꯏꯁꯨ ꯐꯩꯗ ꯑꯩꯈꯣꯏ ꯏꯇꯩꯍꯟꯁꯨ ꯐꯩ ꯏꯆꯦꯃꯟꯁꯨ ꯐꯩ ꯏꯅꯝꯃꯁꯨ ꯐꯩ ꯂꯣꯏꯅ ꯐꯩ ꯑꯗꯨꯒ ꯃꯣꯏꯅꯕꯨ ꯀꯩ ꯍꯥꯏꯒꯅꯦ ꯚꯤꯗꯤꯑꯣ ꯍꯥꯡꯕꯗꯣ ꯌꯥꯗꯕꯒꯤ ꯇꯧꯕꯩ ꯋꯥꯅꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯖꯗꯕꯒꯤ ꯇꯧꯕꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏ ꯏꯇꯩꯍꯟꯗꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯗꯒꯅꯦ ꯑꯩ ꯅꯨꯄꯥꯗꯒ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯅꯣꯏꯅ ꯑꯗꯨꯝ ꯇꯧꯕ ꯈꯣꯠꯄꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯀꯩꯁꯨ ꯍꯥꯏꯗꯦꯕ ꯑꯩꯈꯣꯏ ꯏꯇꯩꯍꯟꯗꯤ ꯐꯩꯌꯦ ꯏꯇꯩꯍꯟ ꯑꯣꯏꯃ ꯀꯔꯤꯅꯣ ꯑꯣꯏꯃ ꯍꯥꯏꯗꯨ ꯀꯔꯝꯕ ꯃꯇꯥꯡꯗꯅꯣ 48 ꯃꯤꯅꯤꯠ ꯇꯥꯔꯦ 48 ꯃꯤꯅꯤꯠ ꯇꯥꯔꯦ ꯍꯧꯖꯤꯛ 48 49 50 ꯑꯣꯟꯂꯤ 12 ꯃꯤꯅꯤꯠ 12 ꯃꯤꯅꯤꯠꯇ ꯉꯥꯏꯔꯦ ꯀ꯭ꯋꯥꯒ ꯆꯥꯕ ꯑꯣꯏꯔꯤ ꯀ꯭ꯋꯥ ꯃꯇꯝ ꯑꯃ ꯐꯖꯅ ꯍꯥꯏꯊꯔꯒꯅꯦ ꯆꯥꯔꯒ ꯑꯗꯒꯤ ꯋꯥꯔꯤ ꯁꯨꯅꯔꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀ꯭ꯋꯥ ꯆꯥꯗꯕꯅꯤꯅ इसी करके हाँ नहीं कहीं खंगे यूट्यूब मरमदा यूट्यूब पाइबा नुंगाइबने मतम लेनबा नुंगाइबने हाइजबोय वानिको अमुमुसु करी खले हमरा अरेमदे यूट्यूब चैनल हांजरुरबनी कायना खंजलइबो
ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯥꯖꯔꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯑꯃꯨꯛ ꯇꯣꯛꯄ ꯍꯥꯏꯗꯣ ꯇꯣꯛꯅꯤꯡꯗꯦꯕ ꯑꯗꯩ ꯚꯤꯗꯤꯑꯣꯁꯤꯁꯨ ꯊꯥꯡꯒꯠꯇꯕ ꯗꯤꯟꯗꯨꯗꯤꯅꯦ ꯑꯩ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯔꯣꯏ ꯀꯥꯏꯅ ꯈꯟꯕ ꯅꯨꯃꯤꯠꯇꯨꯗꯤ ꯄꯨꯔꯥ ꯏꯁꯥꯁꯦ ꯃꯥꯏꯟꯁꯦ ꯑꯦꯛꯗꯝ ꯐ꯭ꯔꯤꯗ ꯂꯩꯕ ꯉꯝꯃꯦꯕ ꯂꯩꯕ ꯐꯪꯉꯦꯕ ꯑꯗ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯡꯒꯠꯍꯧꯗꯕꯁꯦ ꯉꯁꯤ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯍꯧꯗ꯭ರೆ ꯅꯣꯡꯉꯥꯜꯂꯒꯁꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯅꯤꯡꯉꯕ ꯊꯥꯡꯒꯠꯄ ꯍꯥꯏꯗꯤ ꯊꯕꯛꯁꯤꯒꯤ ꯃꯇꯥꯡꯒꯤ ꯀꯩꯅꯣ ꯇꯧꯔꯨꯕꯗ ꯊꯥꯡꯒꯠꯄꯒꯤ ꯃꯇꯥꯡꯁꯦ ꯐꯪꯉꯛꯇꯕ ꯇꯥꯏꯃꯤꯡꯗꯨꯗꯤ ꯍꯦꯛꯇ ꯃꯊꯥ ꯌꯥꯝ ꯁꯥꯏꯕ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇ꯭ꯔꯤꯅꯦꯅ ꯌꯥꯝ ꯋꯥꯏꯑꯦꯕ ꯌꯥꯝ ꯇꯦꯟꯁꯟ ꯑꯣꯏꯌꯦꯕ ꯑꯗꯨꯅꯤꯗꯣ ꯑꯃꯨꯛ ꯑꯗꯨꯝ ꯈꯟꯖꯤꯜꯂꯦꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯌꯨꯇꯨꯕꯁꯦ ꯄꯥꯏꯔꯝꯗꯕ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯇꯦꯟꯁꯟ ꯑꯣꯏꯁꯦ ꯑꯣꯏꯔꯝꯃꯣꯏꯗꯕꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯒ ꯈꯟꯖꯤꯜꯂꯛꯑꯕꯅꯦ ꯑꯗꯨꯝ ꯍꯥꯏꯔꯤꯉꯩꯗ ꯑꯩꯁꯦ ꯇꯣꯛꯑꯣꯏꯗ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝꯅꯦ ꯑꯩꯅ ꯑꯃꯨꯛ ꯊꯕꯛ ꯀꯜꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯈꯟꯖꯤꯜꯂꯛꯏ ꯍꯥꯏꯕꯅꯦ ꯍꯥꯡꯖꯔꯝꯃꯣꯏꯗꯕꯅꯤ ꯀꯥꯏꯅ ꯈꯜꯂꯛꯏ ꯍꯥꯏꯕ ꯏꯆꯦ ꯁꯟꯖꯤꯠ ꯁꯤꯡ ꯏꯆꯦ ꯇꯨꯝꯅꯦꯗꯕꯨ ꯑꯩ ꯉꯁꯥꯏ ꯌꯥꯝ ꯇꯨꯝꯅꯤꯡꯉꯝꯃꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯐꯈꯔꯦ ꯑꯗꯣ ꯇꯨꯝꯃꯅꯤ 10 ꯃꯤꯅꯤꯠ ꯈꯛ ꯂꯩꯔꯒꯗꯤ ꯁꯤꯌꯣꯔ ꯇꯨꯝꯃꯅꯤ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯑꯉꯥꯡꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜ ꯂꯩꯔꯦ ꯁꯣꯝ ꯁꯥꯏꯗꯠꯇ ꯃꯣꯏꯁꯦ ꯔꯨꯝ ꯇꯟ ꯍꯧꯔꯒ ꯀꯟꯅ ꯆꯥꯔꯤ ꯁꯣꯝ ꯁꯥꯏꯗꯠꯇ ꯏꯆꯦ ꯇꯨꯝꯅꯤꯡꯗꯦꯕꯣ ꯍꯩꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯇꯨꯝꯗ꯭ꯔꯣꯕꯅꯦ ꯃꯤꯅꯤꯠ 10 ꯈꯛꯇꯪꯒ ꯅꯪꯁꯨ ꯂꯩꯔꯣ ꯃꯤꯅꯤꯠ 10 ꯈꯛꯇꯪꯒ ꯂꯩꯔꯣ ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯒ ꯁꯤꯔꯦꯟꯁꯨ ꯌꯦꯡꯗꯣꯏꯅꯤ ꯁꯤꯁ ꯑꯩꯗꯤ ꯔꯤꯜꯁꯀ ꯁꯦꯝꯗꯕ ꯅꯨꯃꯤꯠꯇ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯑꯗ ꯇꯥꯎꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯅꯪꯒꯤ ꯂꯥꯏꯐꯇ ꯌꯥꯎꯔꯤꯗꯨꯕꯨ ꯀꯩꯁꯨꯝ ꯍꯥꯏꯔꯛꯇ꯭ꯔꯣ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯅꯨ ꯀꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯣ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯍꯥꯏꯔꯝꯕ꯭ꯔꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯍꯥꯡꯕꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯑꯩ ꯑꯩꯁꯦ ꯑꯩꯒꯤ ꯋꯥꯔꯤꯒ ꯍꯧꯗꯣꯛꯄ꯭ꯔꯥ ꯀꯁꯥ ꯅꯤꯉꯣꯜꯒꯤ ꯋꯥꯔꯤꯒ ꯑꯗꯨꯝ ꯍꯧꯗꯣꯛꯄ꯭ꯔꯥ ꯍꯥꯏꯕꯅꯦ ꯆꯦꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯅ ꯀꯦ ꯐ꯭ꯔꯤꯕꯨ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯉꯦ ꯍꯣꯏ ꯑꯗꯣ ꯅꯔꯃꯗꯥ ꯅꯪ ꯀꯩꯅꯣꯅꯦ ꯍꯥꯏꯗꯦ ꯍꯣꯏ ꯕꯥ ꯑꯩ ꯍꯥꯏꯁꯦ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣ ꯅꯝꯁꯤꯟꯕꯗꯣ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯅꯨ ꯈꯣꯠꯂꯛꯀꯅꯨ ꯍꯥꯏ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯥ ꯍꯥꯏꯕ ꯑꯍꯥꯟꯕ ꯍꯥꯏꯗꯦ ꯑꯍꯥꯟꯕꯗ ꯍꯥꯏꯗꯦ ꯃꯇꯨꯡꯗ ꯍꯥꯏꯔꯛꯄ꯭ꯔꯣ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯅꯨ ꯀꯥꯏꯅ ꯂꯥꯏꯚ ꯑꯣꯏꯗꯤ ꯂꯥꯏꯚꯇ ꯁꯣꯏꯗꯒꯤ ꯌꯥꯎꯔꯝꯃꯅꯤ ꯌꯦꯡꯕꯨ ꯌꯦꯡꯈꯤꯒꯦ ꯑꯩꯒꯤ ꯂꯥꯏꯚꯁꯦ ꯊꯝꯕꯒ ꯅꯪꯒꯤ ꯂꯥꯏꯚꯇꯣ ꯌꯦꯡꯊꯣꯛꯀꯦ ꯑꯗꯣ ꯈꯪꯗꯦꯀꯣ ꯑꯩ ꯉꯁꯤ ꯌꯦꯡꯗ꯭ꯔꯒꯁꯨ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯒꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯂꯥꯏꯚꯁꯦ ꯊꯝꯃꯒꯅꯦ ꯑꯩ ꯁꯤꯔꯦꯟ ꯌꯦꯡꯗꯣꯏꯅꯤ ꯁꯤꯔꯦꯟ ꯑꯅꯤ ꯃꯣꯕꯥꯏꯜ ꯃꯊꯛ ꯆꯣꯡꯊꯣꯛꯅ ꯂꯩꯔꯦꯕ ꯁꯤꯔꯦꯜ ꯑꯅꯤ ꯌꯦꯡꯅꯤꯡꯕꯅ ꯏꯁꯥꯁꯦ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯈꯣꯠꯂꯕꯅꯦ ꯑꯗꯣ ꯑꯩ ꯄꯨꯡ ꯑꯅꯤꯁꯦ ꯐꯥꯍꯜꯂꯒꯦꯅ ꯈꯥꯡꯅ ꯂꯩꯔꯤꯅꯦ ꯀꯩꯅꯣ ꯅꯨꯅꯨ ꯀꯔꯤ ꯁꯤꯔꯦꯟꯅꯣ ꯌꯦꯡꯕꯗꯣ ꯍꯥ ꯃꯅꯇꯤ ꯁꯨꯟꯗꯔꯗꯣ ꯑꯗꯨꯒ ꯑꯗꯒꯤ ꯅꯥꯠ ꯀ꯭ꯔꯤꯁꯅ ꯒꯣꯔꯤ ꯀꯩ ꯀꯩꯅꯣ ꯌꯥꯎꯕꯗꯣ ꯑꯗꯨꯒ ꯑꯗꯨ ꯁꯤꯔꯦꯟ ꯑꯅꯤꯗꯣ ꯌꯦꯡꯗꯣꯏꯅꯦꯕ ꯑꯩꯁꯦ ꯄꯨꯔꯥ ꯏꯁꯥꯁꯦ ꯊꯝꯅꯤꯡꯉꯕꯅꯤ ꯈꯔ ꯈꯔ ꯈꯣꯠꯂꯕꯅꯦ ꯑꯗꯣ ꯄꯨꯡ ꯑꯅꯤ ꯐꯥꯍꯜꯂꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯉꯥꯏꯔꯤꯕ ꯂꯥꯏꯚꯇ ꯌꯥꯎꯗꯦ ꯑꯣ ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯂꯥꯏꯚꯇ ꯌꯥꯎꯗꯦ ꯍꯥꯏꯔꯣ ꯑꯗꯣ ꯅꯪꯅ ꯍꯥꯏꯗꯨꯗꯤ ꯂꯥꯏꯚꯇ ꯌꯥꯎꯔꯤꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯚꯤꯗꯤꯑꯣꯗꯒ ꯌꯥꯎꯕ꯭ꯔꯣ ꯊꯝꯅꯦꯜꯂꯒ ꯊꯝꯃꯝꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯊꯤꯕꯗ ꯀꯣꯝꯃꯅꯤꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯨ ꯑꯣꯏꯔꯒꯗꯤ ꯀꯃꯥꯏꯅ ꯊꯤꯒꯅꯤ ꯌꯥꯝ ꯌꯦꯡꯅꯤꯡꯕꯩ ꯋꯥꯅꯤ ꯃꯥꯛ ꯌꯥꯎꯔꯦ ꯑꯩꯗꯣ ꯚꯥꯝꯒꯤ ꯗꯦꯂꯤ ꯕ꯭ꯂꯣꯛꯇꯅꯦ ꯑꯗꯣ ꯑꯣ ꯗꯦꯂꯤ ꯕ꯭ꯂꯣꯛꯇ ꯀꯌꯥꯝ ꯀꯨꯏꯔꯕꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯏꯚ ꯑꯣꯏꯗꯤ ꯂꯥꯏꯚꯇ ꯌꯥꯝ ꯂꯥꯏꯅ ꯊꯤꯕ ꯉꯝꯒꯅꯦꯕ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯑꯣꯏꯔꯒꯗꯤ ꯅꯪꯗꯤ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯍꯥꯞꯄꯅꯤꯅ ꯑꯗꯨꯗꯤ ꯑꯩ ꯊꯤꯕ ꯌꯥꯝ ꯋꯥꯔꯅꯤ
ꯅꯨꯃꯤꯠꯇꯥꯗꯣ ꯏꯗꯣꯝꯆꯥꯅꯤ ꯑꯩ ꯀꯩꯕꯣꯝ ꯀꯔꯤ ꯅꯣꯏ ꯀꯔꯤ ꯁꯥꯒꯩꯅꯣ ꯃꯌꯥꯝꯅ ꯉꯟꯅ ꯀꯩꯅꯣꯅꯦ ꯒ꯭ꯋꯥꯟꯖꯨ ꯒ꯭ꯋꯥꯟꯖꯨ ꯀꯩꯅꯣꯅꯦ ꯅꯔꯃꯗꯥ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯅꯪꯅ ꯈꯪꯕ꯭ꯔꯣ ꯑꯁ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯀꯩꯒꯤ ꯀꯣꯄꯤꯔꯥꯏꯠ ꯑꯗꯨ ꯆꯥꯔꯒ ꯀꯩꯗꯧꯕꯩ ꯀꯛꯊꯠꯂꯤꯅꯣꯅꯦ ꯀꯛꯑꯣꯏꯗꯕꯅꯦ ꯚꯤꯗꯤꯑꯣꯗꯣ ꯑꯣ ꯅꯨꯡꯉꯥꯏ ꯍꯥꯏꯕꯀꯣ ꯅꯨꯡꯉꯥꯏꯁꯦ ꯁ꯭ꯄꯦꯂꯤꯡꯁꯦ ꯁꯣꯏꯔꯦꯕ ꯊꯦꯡꯀ꯭ꯌꯨ ꯁꯟꯖꯤꯠ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ ꯑꯣꯟꯂꯤ 4 ꯃꯤꯅꯤꯠꯇ ꯉꯥꯏꯈꯔꯦ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ ꯅꯔꯃꯗꯥ ꯁꯤꯡꯍ ꯀꯩꯕ ꯃꯊꯪ ꯑꯩ ꯏꯄꯥꯝꯗ ꯆꯠꯄꯗ ꯅꯝꯃꯛꯀꯦ ꯑꯣ ꯅꯪꯁꯦ ꯅꯪꯒꯤ ꯅꯄꯥꯝꯁꯦ ꯀꯩꯅꯣꯒꯤ ꯀꯗꯥꯏꯒꯤ ꯅꯪ ꯅꯄꯥꯝꯁꯦ ꯀꯩꯅꯣ ꯁꯩꯀꯣꯝ ꯂꯩꯀꯥꯏꯒꯤ ꯅꯪꯁꯦ ꯁꯩꯀꯣꯝ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯤꯔꯣ ꯅꯔꯃꯗꯥ ꯅꯪꯁꯦ ꯁꯩꯀꯣꯝ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯤꯔꯣ ꯍꯣꯏ ꯈꯪꯉꯤ ꯑꯩ ꯈꯨꯠꯁꯦ ꯐꯖꯈ꯭ꯔ ꯄꯣꯠꯅꯤ ꯆꯨꯝꯗ꯭ꯔꯥ ꯀꯥꯔꯟ ꯇꯧꯅꯨ ꯀꯥꯔꯟ ꯇꯧꯔꯛꯀꯅꯨ ꯁꯨꯟꯁꯜ ꯃꯊꯪ ꯀꯩꯕ ꯅꯔꯃꯗꯥ ꯅꯪ ꯁꯩꯀꯣꯝ ꯂꯩꯀꯥꯏꯒꯤꯔꯣ ꯁꯨꯃꯥꯏꯅ ꯇꯥꯔ ꯈꯤꯇꯪ ꯐꯩꯀꯣ ꯏꯆꯦꯒꯤ ꯅꯕꯔ ꯄꯤꯔꯛꯑꯣ ꯌꯥꯒꯗ꯭ꯔꯣ ꯁꯩꯀꯣꯝ ꯂꯩꯀꯥꯏꯒꯤꯅꯤ ꯋꯥꯡꯈꯦꯝꯅꯤ ꯑꯠꯆꯥ ꯑꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯋꯥꯡꯈꯦꯝꯅꯤ ꯍꯥꯏꯗꯨꯗꯤ ꯋꯥꯡꯈꯦꯝꯗꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃꯁꯨ ꯋꯥꯡꯈꯦꯝꯗꯅꯦ ꯗꯨꯛ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯝꯃꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯤꯇ ꯍꯥꯏꯔꯛꯏꯔꯣ ꯑꯩꯁꯦ ꯅꯪ ꯅꯍꯥꯟꯒꯩ ꯈꯪꯕ ꯑꯣꯏꯔꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣꯕ ꯑꯗꯣ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯅꯣꯃꯤꯇꯥꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯩꯅꯗꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈꯤꯗꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯏꯃꯤꯅꯀꯣ ꯅꯨꯃꯤꯠꯇꯥꯗꯣ ꯍꯥꯏꯅ ꯀꯀꯥꯒꯤ ꯃꯧꯅꯤ ꯃꯥ ꯂꯥꯏꯐꯇ ꯂꯥꯛꯑꯝꯕ꯭ꯔꯥ ꯀꯩꯅꯣ ꯄꯨꯡ 2 ꯐꯥꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕꯁꯦ ꯐꯔꯛ ꯇꯥꯈꯤꯕ ꯀꯩꯅꯣ ꯆꯠꯂꯣ ꯄꯨꯡ 2 ꯐꯥꯕꯒ ꯀꯣꯄꯤꯔꯥꯏꯠ ꯆꯥꯍꯟꯗ꯭ꯔꯒꯅ ꯑꯩꯁꯦ ꯃꯤꯅꯤꯠ 2 ꯉꯥꯏꯈ꯭ꯔꯦꯕ ꯑꯁꯤ ꯂꯣꯏꯔꯒ ꯊꯝꯃꯒꯦ ꯍꯥꯏꯅ ꯇꯧꯕ ꯑꯩꯗꯤ 2 ꯑꯋꯥꯔꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯉꯁꯤ ꯑꯍꯥꯟꯕ 2 ꯑꯋꯥꯔꯁ ꯂꯥꯏꯐ ꯆꯠꯄꯒꯁꯦ ꯑꯣꯏꯃ ꯑꯩ ꯁꯨꯃꯥꯏꯅ ꯅꯣꯡꯐꯥꯎꯕ ꯄꯨꯡ 2 ꯐꯥꯅ ꯂꯥꯏꯐ ꯅꯣꯡꯐꯥꯎ ꯊꯥꯖꯗ꯭ꯔꯤꯑꯕ ꯑꯗꯣ ꯉꯁꯤꯗꯤ ꯄꯨꯡ 2 ꯐꯥꯍꯜꯂꯒꯦ ꯍꯥꯏꯅ ꯑꯩꯁꯦ ꯈꯥꯡꯉꯕꯅꯦ ꯑꯩꯗꯤ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯗꯗꯤ ꯄꯨꯡ 1 ꯈꯛꯇꯪ ꯊꯥꯒꯦ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯦ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯃꯤꯁꯦ ꯀꯅꯥꯝ ꯂꯥꯛꯇꯕꯗꯨ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦꯕ ꯑꯗꯒꯤ ꯑꯗꯨꯝ ꯊꯥꯒꯠꯂꯒꯗꯤ ꯃꯤꯁꯦ ꯃꯌꯥꯝ ꯂꯥꯛꯈꯠꯂꯦ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯏꯔꯕꯅꯤ ꯇꯨꯝꯅꯤꯡꯕꯁꯦ ꯐꯈꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯨꯡ 2ꯁꯦ ꯐꯥꯍꯜꯂꯒꯦ ꯍꯥꯏꯅ ꯈꯥꯡꯉꯕꯅꯦ ꯑꯗꯣ ꯄꯨꯡ 2ꯁꯦ ꯐꯥꯗꯣꯔꯦ ꯑꯩ ꯅꯨꯄꯥꯁꯨ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯩ ꯄꯨꯡ 2ꯁꯦ ꯐꯥꯕꯒ ꯊꯝꯃꯒ ꯀꯥꯏꯅ ꯇꯧꯔꯕꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩꯗꯤ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 59 ꯐꯥꯔꯦꯕ ꯍꯥꯟꯅꯦ ꯑꯩꯅ ꯁꯤꯁꯀꯤ ꯕ꯭ꯂꯣꯛ ꯍꯥꯟꯅꯗꯒꯤ ꯌꯦꯡꯉꯤ ꯑꯗꯣ ꯅꯪꯗꯤ ꯍꯥꯏꯕꯤꯔꯛꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯀꯣꯏꯔꯛꯎ ꯑꯩꯈꯣꯏꯗ ꯀꯅꯥ ꯐꯣꯟ ꯇꯧꯔꯛꯏꯅꯣ ꯑꯣ ꯃꯄꯥ ꯐꯣꯟ ꯇꯧꯔꯛꯄ ꯑꯩ ꯅꯨꯄꯥ ꯐꯣꯟ ꯇꯧꯔꯛꯄ
ꯄꯨꯡ 2 ꯐꯥꯔꯦ ꯃꯌꯥꯝ ꯊꯝꯕ ꯌꯥꯔꯦ ꯊꯝꯕ ꯌꯥꯔꯦ ꯊꯝꯕ ꯌꯥꯔꯦ (31, 32, 33, 34) ꯑꯗꯣ ꯃꯌꯥꯝ ꯃꯤꯗꯤ ꯌꯥꯝꯗ꯭ꯔꯦꯀꯣ ꯃꯤ 4 ꯈꯛꯇꯪ ꯉꯥꯏꯔꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩꯒꯤ ꯂꯥꯏꯛꯁꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯦ ꯃꯤꯁꯤꯗꯤ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯂꯥꯛ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯂꯥꯛ ꯑꯗꯨꯝ ꯇꯧꯔꯦꯕ ꯂꯥꯏꯛꯁꯦ ꯉꯁꯥꯏ 18 ꯂꯩꯔꯝꯕꯅꯦ 18ꯗꯒꯤ ꯑꯃ ꯃꯌꯦꯡ ꯇꯥꯔꯒ 17ꯗ ꯉꯥꯏꯈꯔꯦ ꯑꯗꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩꯅ ꯏꯗꯣꯝꯆꯥꯗ ꯍꯥꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯛꯇꯣꯔꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯛꯇꯣꯔꯦ ꯀꯩ ꯍꯥꯏꯅꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯛꯇꯣꯔꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯝꯗꯥꯏꯁꯦ ꯊꯝꯗꯣꯔꯦ ꯀꯩꯁꯨꯝ ꯍꯥꯏꯔꯛꯇ꯭ꯔꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯀꯩꯁꯨꯝ ꯍꯥꯏꯔꯛꯇ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯆꯦ ꯅꯝꯕꯔ ꯄꯤꯔꯣꯅ ꯇꯧꯅꯨ ꯇꯧꯅꯨ ꯁꯟꯖꯤꯠ ꯁꯤꯡ ꯀꯩꯗꯧꯅꯤ ꯅꯝꯕꯔ ꯂꯧꯅꯔꯒ ꯑꯩꯗꯤ ꯂꯩꯁꯥꯕꯤꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯅꯝꯕꯔ ꯄꯤꯔꯒꯗꯤ ꯀꯩꯗꯧꯅꯤ ꯑꯗꯨꯝ ꯖꯍꯥ ꯃꯊꯧ ꯇꯥꯕꯗ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩꯒꯤ ꯄꯦꯖ ꯂꯩꯕꯅꯦ ꯀꯁꯥ ꯅꯤꯉꯣꯜ ꯍꯥꯏꯅ ꯂꯩꯕꯅꯦ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯖꯍꯥ ꯃꯊꯧ ꯇꯥꯔꯒ ꯑꯗꯒꯤ ꯑꯩ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯨ ꯂꯩꯕꯅꯤ ꯆꯟꯗ꯭ꯔꯕꯇꯤ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯦ ꯆꯟꯗ꯭ꯔꯕꯇꯤ ꯃꯨꯇꯨꯝ ꯍꯥꯏꯕ꯭ꯔꯥ ꯆꯟꯗ꯭ꯔꯕꯇꯤ ꯁꯤꯡꯍ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯖꯍꯥ ꯃꯊꯧ ꯇꯥꯕ ꯖꯍꯥ ꯉꯥꯡꯅꯤꯡꯕꯗꯣ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯋꯥꯔꯤ ꯁꯨꯅꯁꯤ ꯑꯗꯣ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯃꯆꯥꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯕ ꯈꯣꯠꯄꯗꯣ ꯑꯩ ꯀꯌꯥ ꯐꯣꯟ ꯅꯝꯕꯔꯁꯦ ꯄꯤꯗꯦꯕ ꯑꯗꯨꯅꯅꯤ ꯍꯥꯏꯗꯤ ꯑꯦꯝꯅꯦꯁꯨ ꯑꯩ ꯐꯣꯟꯁꯦ ꯑꯁꯤꯒꯤ ꯐꯣꯟꯁꯦ ꯑꯩ ꯐꯣꯟꯁꯨ ꯑꯗꯨꯝ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯨꯅꯩ ꯑꯗꯒꯤ ꯕ꯭ꯂꯣꯛꯁꯨ ꯑꯗꯨꯝ ꯅꯝꯃꯦ ꯑꯗꯣ ꯑꯉꯥꯡꯒꯤꯁꯨ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯖꯍꯥ ꯇꯥ ꯄꯨꯝꯅꯃꯛꯁꯦ ꯂꯥꯛꯄꯅꯤꯅꯅꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯕꯤꯖꯤ ꯑꯣꯏꯌꯦꯕ ꯑꯗꯨꯅꯁꯨ ꯇꯧꯔꯤꯅꯦꯕ ꯑꯩꯁꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯕꯗꯣ ꯑꯗꯨꯅꯦꯕꯗꯣ ꯑꯗꯨꯝ ꯖꯍꯥ ꯃꯊꯧ ꯇꯥꯕꯗꯣ ꯃꯦꯁꯦꯖꯇ ꯑꯗꯨꯝ ꯉꯥꯡꯅꯁꯤ ꯑꯗꯣ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯣ ꯌꯦꯡꯉꯣ ꯍꯣꯏ ꯍꯣꯏ ꯌꯦꯡꯒꯦ ꯑꯗꯣ ꯁꯟꯖꯤꯠ ꯁꯤꯡ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯩꯕꯤꯔꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐꯁꯦ ꯃꯨꯊꯠꯂꯒꯦ ꯅꯔꯃꯗꯥ ꯁꯤꯡꯍ ꯋꯥꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩ ꯅꯨꯄꯥꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯃꯥꯁꯨ ꯊꯦꯡꯖꯜꯂꯛꯑꯦꯗꯅ ꯑꯗꯨꯅꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯩꯅ ꯅꯨꯡꯉꯥꯏ ꯕ꯭ꯂꯣꯛ ꯌꯦꯡꯉꯣ ꯍꯥꯏ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯅ ꯏꯟꯗꯣꯝꯆꯥꯗ ꯑꯩ ꯑꯗꯨ ꯀꯩ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯁꯤꯝꯇꯪꯒ ꯇꯥꯍꯧꯈꯤꯒꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕ ꯑꯗꯨ ꯌꯦꯡꯉꯣ ꯕ꯭ꯂꯣꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯁꯟꯖꯤꯠ ꯁꯤꯡ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯈꯪꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯃꯥ ꯍꯥꯏꯗꯤ ꯑꯗꯨꯝꯅꯦ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯣꯕ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯖꯍꯥ ꯇꯧꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨ ꯑꯗꯨꯝ ꯉꯥꯡꯅꯁꯤ ꯖꯍꯥ ꯍꯥꯏꯅꯤꯡꯕꯗꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯕꯗꯨꯗꯤ ꯑꯗꯨꯝ ꯄꯤꯅꯤꯡꯗꯕ ꯑꯩꯅꯅꯦꯀꯣ ꯑꯗꯨꯅꯅꯤꯗ ꯕꯤꯖꯤꯁꯨ ꯑꯣꯏꯗꯅ ꯌꯥꯝꯅ ꯑꯗꯣ ꯅꯔꯃꯗꯥ ꯅꯪ ꯀꯩꯅꯣꯅꯦ ꯁꯨꯝꯇꯪꯒ ꯍꯥꯏꯔꯝꯃꯨꯅꯦ ꯀꯩ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯑꯗꯨꯝ ꯅꯪꯒꯤ ꯇꯨꯡꯒꯤ ꯔꯤꯄ꯭ꯂꯥꯏꯗꯨꯝꯇꯪ ꯇꯥꯔꯒ ꯊꯝꯃꯒꯦ ꯑꯩꯅ ꯅꯪꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯉꯣ ꯍꯥꯏ ꯅꯨꯡꯉꯥꯏꯕꯅꯤ ꯃꯤ 3 ꯂꯩꯁꯦ ꯀꯅꯥꯅꯣꯅꯦ ꯑꯩ ꯅꯨꯄꯥꯔ ꯈꯪꯗꯦ ꯑꯗꯨꯗꯤ ꯏꯎꯄꯥꯒꯤ ꯃꯧꯅꯤ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯐꯕꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯑꯗꯨꯝ ꯐꯕꯅꯦ ꯌꯦꯡꯉꯦ ꯃꯣꯏꯅꯦ ꯌꯦꯡꯉꯦꯕ ꯑꯩꯈꯣꯏ ꯇꯥꯗꯣꯗꯣ ꯏꯅꯝꯃꯒꯤ ꯅꯨꯄꯥꯗꯣ ꯇꯥꯗꯣꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦ ꯃꯆꯥꯅꯨꯄꯤꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗꯅꯦ ꯑꯗꯨ ꯑꯣꯏꯗꯨꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯃꯆꯥꯅꯨꯄꯤ ꯅꯪ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯒ ꯍꯥꯏꯕꯗꯣ ꯃꯥꯅ ꯃꯆꯥꯅꯨꯄꯤꯅ ꯅꯦꯇꯣꯟ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯉꯩ ꯑꯩ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯅꯦꯇꯣꯟ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯃꯆꯥꯅꯨꯄꯤꯅꯅꯦ ꯅꯨꯡꯁꯤꯕꯅꯤ ꯁꯣꯅꯤꯌꯥ ꯀꯧꯕꯅꯦ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯃꯥꯏꯅꯒ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨꯏꯗꯤ ꯑꯗꯣ ꯇꯥꯗꯣꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯩꯅ ꯏꯁꯇꯦꯇꯁꯀ ꯑꯗꯨꯝ ꯊꯥꯡꯒꯠꯄ ꯈꯣꯠꯀꯠꯄꯁꯦ ꯃꯥ ꯑꯗꯨꯝ ꯂꯣꯏꯅ ꯌꯦꯡꯉꯦꯕꯅꯦ ꯑꯗꯨꯅꯤꯗ ꯑꯗꯨ ꯌꯥꯔꯦ ꯅꯔꯃꯗꯥ ꯅꯪꯁꯨ ꯊꯦꯡꯖꯜꯂꯛꯑꯦ ꯃꯇꯝꯁꯦ ꯄꯨꯡꯁꯨ 10:30 ꯇꯥꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒ ꯂꯩꯔꯤꯕ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯕ ꯑꯣꯏꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯤ 3 ꯈꯛ ꯂꯩꯔꯤ ꯀꯅꯥꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯁꯤ ꯃꯤ 4 ꯁꯨꯔꯛꯑꯦ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯊꯝꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ